ꯃꯇꯝꯗꯨ 1990ꯒꯤ ꯃꯇꯝꯅꯤ. ꯃꯐꯝꯅ ꯆꯥꯏꯅꯥꯗꯅꯤ. ꯁ꯭ꯀꯥꯔꯂꯦꯠ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯉꯥꯏꯗꯨꯅ ꯐꯃꯨꯡꯗ ꯐꯝꯂꯤ. ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗꯒꯤ ꯍꯣꯡꯗꯦ. ꯅꯨꯃꯤꯠꯇꯨ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ. ꯃꯍꯥꯛꯅ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯥꯗꯨ ꯁꯪꯍꯥꯏ ꯁꯤꯇꯤꯗꯨꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯁꯪꯒ ꯂꯩꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ. ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯃꯥꯏꯂꯣꯁ ꯀꯧꯏ. ꯑꯗꯨꯕꯨ ꯁꯤꯇꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯏꯂꯣꯁꯀ ꯂꯨꯍꯣꯡꯕꯗꯤ ꯑꯃꯠꯇ ꯄꯥꯝꯂꯝꯗꯦ. ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥꯏꯂꯣꯁꯄꯨ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯕ ꯑꯁꯤꯕꯒꯤ ꯂꯥꯏꯅꯤ ꯍꯥꯏꯅ ꯂꯧꯅꯩ. ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛꯅ ꯂꯨꯍꯣꯡꯈꯤꯕ ꯅꯨꯄꯤ 6 ꯁꯨꯔꯦ. ꯃꯈꯣꯏ 6ꯃꯛ ꯂꯣꯏꯅ ꯁꯤꯈꯤꯔꯝꯃꯤ. ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯍꯥ ꯉꯥꯛꯇꯅꯤ. ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯨꯍꯣꯡꯈꯤꯕ ꯀꯩꯅ꯭ꯌꯥ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ. ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯃꯥꯏꯂꯣꯁꯀꯤ ꯂꯥꯏꯕꯛꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯁꯤꯈ꯭ꯔꯣ ꯍꯥꯏꯅ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ. ꯑꯇꯣꯞꯄ ꯈꯔꯅ ꯃꯥꯏꯂꯣꯁꯄꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕꯁꯨ ꯃꯌꯥꯎꯏ. ꯀꯩꯅ꯭ꯌꯥ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯑꯍꯤꯡꯗ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯄꯤꯕꯁꯨ ꯌꯥꯎꯏ. ꯉꯥꯡꯅꯔꯤꯕ ꯇꯣꯉꯥ ꯈꯨꯗꯤꯡ ꯁ꯭ꯀꯥꯔꯂꯦꯠꯅ ꯂꯣꯏꯅ ꯈꯪꯏ. ꯈꯪꯅ ꯈꯪꯅ ꯃꯍꯥꯛꯅ ꯃꯥꯏꯂꯣꯁꯀꯤ 8 ꯁꯨꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ. ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯋꯨꯟꯄꯣꯠ ꯂꯩꯅꯕ ꯂꯨꯄꯥ $1,00,000 ꯃꯥꯏꯂꯣꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯄꯤꯒꯅꯤ ꯍꯥꯏꯕꯒꯤꯅꯤ. ꯂꯨꯄꯥ $1,00,000 ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ. ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯑꯣꯏꯅꯗꯤ ꯄꯩꯁా ꯐꯪꯅꯕ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯕꯒꯤ ꯃꯥꯏꯂꯣꯁꯀ ꯂꯨꯍꯣꯡꯕꯗ ꯁꯤꯒꯅꯤ ꯀꯤꯗ꯭ꯔꯤꯕꯅꯤ. ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯃꯥꯏꯂꯣꯁꯀꯤ ꯃꯁꯛꯁꯤ ꯌꯥꯝꯅ ꯊꯤ, ꯀꯨꯆꯨ ꯃꯨꯏ, ꯃꯤ ꯄꯤꯛꯏ ꯍꯥꯏꯅ ꯍꯥꯏꯅꯩ. ꯃꯤꯆꯝ ꯑꯃꯅ ꯃꯥꯏꯂꯣꯁꯀꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯂꯝꯗꯦ, ꯈꯪꯕꯁꯨ ꯄꯥꯝꯂꯝꯗꯦ. ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯜꯂꯨꯕꯗ ꯁ꯭ꯀꯥꯔꯂꯦꯠ ꯀꯤꯗꯕꯁꯨ ꯉꯝꯗꯦ. ꯃꯇꯝꯗꯨꯗ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨ ꯀꯟꯅ ꯀꯥꯎꯗꯨꯅ ꯍꯥꯡꯗꯣꯔꯛꯏ. ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕ ꯅꯨꯄꯥ ꯑꯃ ꯃꯤꯂꯤꯇꯔꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯨꯅ ꯆꯪꯂꯛꯏ. ꯁ꯭ꯀꯥꯔꯂꯦꯠ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯈꯠꯂꯛꯏ. ꯅꯨꯄꯥꯗꯨꯕꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯃꯛꯇꯗ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯊꯃꯣꯏꯗ ꯅꯣꯡ ꯃꯃꯤꯠ ꯑꯈꯥꯛꯄꯅ ꯄꯥꯟꯕꯒꯨꯝꯅ ꯃꯁꯥꯗꯨ ꯊꯣꯛꯂꯦ. ꯃꯃꯥꯏꯗꯨꯁꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯛꯏ. ꯁ꯭ꯀꯥꯔꯂꯦꯠꯅ "ꯃꯥꯏꯂꯣꯁ" ꯀꯧꯔꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ. "ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ?" ꯃꯥꯏꯂꯣꯁꯁꯨ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯎꯕꯗ ꯍꯦꯟꯅ ꯑꯉꯛꯄ ꯐꯥꯎꯏ. ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯊꯔꯛꯂꯤꯕ ꯑꯗꯨꯁꯨ ꯁ꯭ꯀꯥꯔꯂꯦꯠꯅ ꯎꯏ. ꯄꯤꯔꯥꯡꯗꯨ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯅꯨꯡꯁꯤꯕꯒꯤ ꯆꯦꯟꯊꯔꯛꯄ ꯄꯤꯔꯥꯡ ꯅꯠꯇꯦ. ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯂꯃꯟ ꯈꯨꯝꯕ ꯉꯝꯂꯅꯤ ꯈꯜꯂꯨꯕꯗ ꯇꯥꯔꯛꯄ ꯄꯤꯔꯥꯡꯅꯤ. ꯃꯥꯏꯂꯣꯁꯅ "ꯀꯔꯤ ꯍꯥꯏꯕ? ꯑꯩ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯅꯣꯕ?" ꯍꯥꯏꯔꯒ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯃꯥꯏꯗ ꯄꯥꯏꯔꯒ "ꯉꯁꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ. ꯑꯩꯅ ꯕꯣꯔ, ꯑꯗꯨꯒ ꯅꯪꯅ ꯀꯩꯅ꯭ꯌꯥ. ꯕꯣꯔꯅ ꯀꯩꯅ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗ ꯀꯩꯅꯥꯅ ꯑꯗꯨꯒꯤ ꯋꯥꯍꯪꯗꯣ ꯍꯪꯐꯝ ꯊꯣꯛꯇꯦ." ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯥꯏꯂꯣꯁꯀꯤ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯗ ꯌꯦꯡꯏ. ꯗ꯭ꯔꯦꯁꯇꯨꯗ ꯃꯦꯗꯜ ꯃꯌꯥꯝ ꯑꯃ ꯅꯞꯄ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀ ꯂꯨꯍꯣꯡꯂꯤꯕ ꯕꯣꯔ ꯑꯗꯨ ꯃꯥꯏꯂꯣꯁꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ. ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯌꯥꯝꯅ ꯀꯤꯅ ꯃꯅꯤꯡꯗ ꯃꯈꯣꯡꯗꯨ ꯍꯟꯊꯩ. ꯃꯔꯝꯗꯤ ꯃꯥꯏꯂꯣꯁꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗꯒꯤ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯕꯒꯤ ꯇꯟꯖꯥ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯈꯪꯏ. ꯁ꯭ꯀꯥꯔꯂꯦꯠ ꯈꯣꯟꯖꯦꯜ ꯅꯤꯛꯅ "ꯅꯪꯂ ꯃꯥꯏꯂꯣꯁ ꯍꯥꯏꯁꯦ? ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯁꯥꯗꯤꯁꯣꯡ ꯀꯧꯏ ꯍꯥꯏꯈꯤꯕꯅꯣ?" ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯅꯤꯡꯁꯤꯡꯂꯤ. ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯏꯂꯣꯁꯄꯨ ꯊꯦꯡꯅꯈꯤꯕ ꯍꯥꯏꯕꯗꯨ. ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯊꯃꯣꯏꯗ ꯈꯜꯂꯤ. ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯏꯆꯝ ꯆꯝꯕ ꯂꯥꯟꯃꯤ ꯑꯃꯅꯤ. ꯃꯍꯥꯛꯄꯨ ꯑꯩꯅ ꯊꯋꯥꯏ ꯀꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯗ ꯊꯝꯈꯤꯕ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯊꯤꯕ ꯂꯥꯛꯈꯤꯗꯦ. ꯑꯗꯨꯒ ꯉꯁꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯁꯤꯗꯤ ꯑꯩ ꯑꯉꯛꯄ ꯐꯥꯎꯏ. ꯁꯤꯇꯤ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯤꯅꯔꯤꯕ ꯃꯤꯁꯛꯇꯨ ꯃꯍꯥꯛꯀ ꯃꯇꯝ ꯑꯃꯗ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯁ꯭ꯀꯥꯔꯂꯦꯠꯅ ꯊꯥꯖꯔꯨꯗꯦ. ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯥꯏꯂꯣꯁꯅ "ꯆꯨꯝꯃꯤ, ꯑꯩꯅ ꯅꯉꯣꯟꯗ ꯁꯥꯗꯤꯁꯣꯡ ꯀꯧꯏ ꯍꯥꯏꯈꯤ. ꯃꯤꯡꯗꯨ ꯑꯩꯒꯤ ꯏꯃꯨꯡꯗ ꯈꯛꯇ ꯀꯧꯅꯕ ꯃꯤꯡꯅꯤ.
ꯑꯩꯅ ꯅꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯝꯕꯁꯤ ꯌꯥꯝꯅ ꯐꯩ. ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯣ ꯑꯩ ꯈꯪꯂꯝꯗꯕꯁꯨ ꯌꯥꯏ. ꯑꯩꯒꯤ ꯀꯔꯝꯕ ꯑꯁꯦꯡꯕ ꯃꯁꯛ? ꯃꯥꯏꯂꯣꯁꯅ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗꯕ ꯁꯥꯁꯤꯟꯅꯔꯤ. ꯁꯦꯟꯗ ꯆꯣꯞꯄꯤ. ꯄꯩꯁꯥꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯅꯁꯥꯒꯤ ꯏꯖꯠꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯅꯍꯥꯛꯇꯤ. ꯑꯩꯅ ꯅꯉꯣꯟꯗ ꯂꯥꯏꯔꯕ ꯁꯥꯈꯤꯕ, ꯀꯅꯥꯁꯨ ꯂꯩꯖꯗꯕ ꯁꯥꯈꯤꯕꯗꯣ ꯅꯪꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏꯗꯨ ꯃꯁꯛ ꯈꯪꯅꯕ ꯇꯧꯁꯤꯟꯅꯈꯤꯕꯅꯤ. ꯃꯥꯏꯂꯣꯁ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯔ ꯅꯤꯡꯁꯤꯡꯂꯛꯈꯤ. ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯃꯥꯏꯂꯣꯁꯄꯨ ꯃꯍꯥꯛꯀꯤ ꯑꯪꯀꯜꯅ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯥꯏꯅ ꯄꯨꯔꯛꯈꯤ. ꯂꯝꯕꯤꯗ ꯐꯠꯇ꯭ꯔꯕ ꯑꯪꯀꯜ ꯑꯗꯨꯅ ꯃꯤ ꯈꯔ ꯈꯨꯅꯦꯛꯇꯨꯅ ꯃꯥꯏꯂꯣꯁꯄꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯈꯤ. ꯊꯥꯡꯅ ꯃꯁꯤꯡ ꯈꯪꯗꯅ ꯊꯤꯜꯂꯒ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯍꯨꯟꯗꯣꯛꯂꯝꯃꯤ. ꯅꯨꯃꯤꯠꯇꯨ ꯃꯥꯏꯂꯣꯁꯅ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯤ. ꯃꯇꯝ ꯑꯗꯨꯗ ꯆꯩꯅꯥꯈꯣꯜꯅ ꯉꯥꯎꯔꯕ ꯃꯥꯏꯂꯣꯁꯅ ꯃꯃꯤꯠꯇꯨ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯂꯩꯔꯤꯉꯩ ꯄꯤꯡ ꯃꯆꯨꯒꯤ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯂꯕꯤ ꯅꯨꯄꯤ ꯑꯃ ꯎꯈꯤ. ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ. ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯊꯗꯨꯅ ꯁꯣꯛꯂꯤꯕ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ. ꯃꯁꯥꯗ ꯇꯩꯔꯤꯕ ꯏ ꯃꯌꯥꯝꯗꯨ ꯁ꯭ꯀꯥꯔꯂꯦꯠꯅ ꯁꯦꯠꯂꯤꯕ ꯁ꯭ꯀꯔꯠ ꯑꯗꯨꯅ ꯂꯣꯏꯅ ꯇꯩꯊꯣꯛꯄꯤ. ꯃꯇꯝ ꯑꯗꯨꯗ ꯁ꯭ꯀꯥꯔꯂꯦꯠꯅ ꯌꯥꯝꯅ ꯄꯥꯈꯠꯅ "ꯈꯔ ꯐꯔꯕꯣ? ꯅꯪꯕꯨ ꯀꯅꯥꯅꯣ?" ꯑꯁꯨꯝꯅ ꯍꯪꯈꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯤ ꯃꯥꯏꯂꯣꯁꯅ. ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯥꯏꯂꯣꯁꯄꯨ ꯃꯍꯥꯛꯀꯤ ꯀꯥꯔꯗ ꯍꯥꯞꯇꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤ. ꯁ꯭ꯀꯥꯔꯂꯦꯠ ꯃꯁꯥꯃꯛꯅ ꯃꯥꯏꯂꯣꯁꯄꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯁꯦꯕꯥ ꯇꯧꯕꯤꯈꯤ. ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯃꯇꯝ ꯆꯥꯅ ꯄꯤꯖ ꯄꯤꯊꯛꯇꯨꯅ ꯑꯁꯣꯛꯄ ꯑꯗꯨꯕꯨ ꯐꯅꯕ ꯍꯣꯠꯅꯈꯤ. ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯄꯥꯗꯨ ꯇꯣꯕꯦꯀꯣ ꯂꯂꯣꯟꯕ, ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯥꯏꯂꯣꯁꯅ ꯁ꯭ꯀꯥꯔꯂꯦꯠꯇ ꯃꯍꯥꯛꯁꯤ ꯏꯆꯝ ꯆꯝꯕ ꯂꯥꯟꯃꯤ ꯑꯃꯅꯤ ꯍꯥꯏꯔꯝꯃꯤ. ꯑꯗꯨ ꯐꯥꯎꯕꯗ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯍꯥꯛꯄꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕ ꯇꯧꯗꯦ. ꯃꯇꯝꯗꯨꯗ ꯃꯥꯏꯂꯣꯁꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯇ꯭ꯔꯨ ꯂꯚ ꯐꯪꯂꯦ ꯍꯥꯏꯅ ꯈꯟꯈꯤ. ꯃꯥꯏꯂꯣꯁꯀꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇꯒ ꯅꯨꯡꯁꯤꯅꯔꯛꯈꯤꯗ꯭ꯔꯤ. ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯏꯂꯣꯁꯀꯤ ꯊꯃꯣꯏꯕꯨ ꯖꯣꯏ ꯇꯧꯈꯤ. ꯅꯣꯡꯃ ꯃꯥꯏꯂꯣꯁꯅ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯁꯛꯇꯨ ꯇꯥꯛꯂꯒꯦ ꯈꯟꯈꯤ. ꯃꯥꯏꯂꯣꯁꯅ "ꯁ꯭ꯀꯥꯔꯂꯦꯠ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯅꯪꯅ ꯑꯩꯒꯤ ꯐꯥꯔꯁꯠ ꯂꯚ ꯑꯃꯗꯤ ꯂꯥꯁꯠ ꯂꯚ ꯑꯣꯏꯖꯒꯦ. ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯅꯪꯅ ꯃꯁꯛ ꯈꯪꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯂꯣꯁꯅ ꯁ꯭ꯀꯥꯔꯂꯦꯠꯇ ꯔꯣꯁ ꯑꯃ ꯄꯤ. ꯃꯍꯥꯛꯀꯤ ꯄ꯭ꯔꯄꯣꯁꯇꯨ ꯁ꯭ꯀꯥꯔꯂꯦꯠꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯅ ꯍꯔꯥꯎꯅ ꯄꯥꯎꯈꯨꯝ ꯉꯥꯏꯖꯔꯤ. ꯁ꯭ꯀꯥꯔꯂꯦꯠꯅ "ꯃꯥꯏꯂꯣꯁ, ꯅꯪꯅ ꯑꯩꯁꯦ ꯀꯩꯅꯤ ꯍꯥꯏꯅ ꯈꯜꯂꯤ? ꯅꯪꯒꯨꯝꯕ ꯂꯥꯟꯃꯤ ꯑꯃꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯕꯗꯤ ꯀꯩꯁꯨ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯑꯩꯅ ꯅꯉꯣꯟꯗ ꯅꯍꯥꯃꯈꯩ ꯎꯠꯂꯤꯕ ꯃꯤꯅꯨꯡꯁꯤꯗꯣ ꯁꯥꯁꯤꯟꯅꯕ ꯉꯥꯛꯇꯅꯤ. ꯑꯩ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯉꯝꯂꯣꯏ." ꯑꯁꯨꯝꯅ ꯊꯤꯅ ꯆꯩꯔꯛꯈꯤ. ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯋꯥꯉꯥꯡꯗꯨꯗ ꯃꯥꯏꯂꯣꯁ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ. "ꯑꯩ ꯊꯥꯛ ꯅꯦꯝꯕ ꯏꯃꯨꯡꯗ ꯄꯣꯛꯂꯕꯁꯨ ꯅꯪꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯍꯟꯒꯅꯤ. ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯥꯎꯕ ꯂꯩꯔꯣꯏ." ꯁ꯭ꯀꯥꯔꯂꯦꯠꯅ "ꯃꯥꯏꯂꯣꯁ, ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯌꯥꯔꯦ. ꯑꯩꯒꯤꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯦ. ꯑꯗꯨꯕꯨ ꯃꯥꯗꯤ ꯅꯪꯒꯨꯝꯕ ꯄꯤꯗꯠ ꯄꯥꯗꯠꯄ ꯂꯥꯟꯃꯤ ꯃꯆꯥꯗꯤ ꯅꯠꯇꯦ." ꯔꯣꯁꯇꯨ ꯃꯨꯟꯗꯨꯅ ꯃꯥꯏꯂꯣꯁꯀꯤ ꯃꯃꯥꯏꯗ ꯂꯪꯁꯤꯜꯂꯝꯂꯒ ꯁ꯭ꯀꯥꯔꯂꯦꯠ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ. ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯥꯏꯂꯣꯁ ꯁꯥꯎꯕꯅ ꯃꯁꯥ ꯑꯗꯨ ꯐꯥꯊꯕ ꯉꯝꯗꯦ. ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯃꯉꯛ ꯁꯝꯄꯥꯏꯗꯨꯅ ꯏꯜꯂꯤ. ꯁ꯭ꯀꯥꯔꯂꯦꯠ ꯐꯃꯨꯡꯗ ꯇꯨꯁꯤꯜꯂꯤ. ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠꯄꯨ ꯂꯧꯔꯕ ꯃꯇꯨꯡ ꯃꯥꯏꯂꯣꯁ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ. ꯁ꯭ꯀꯥꯔꯂꯦꯠꯅ ꯇꯞꯅ "ꯃꯥꯏꯂꯣꯁ, ꯃꯤꯀꯨꯞ ꯑꯃꯇꯪꯗꯤ ꯉꯥꯏꯕꯤꯈꯣ." ꯑꯁꯨꯝꯅ ꯃꯈꯣꯜ ꯄꯤꯛꯅ ꯇꯨꯡꯂꯣꯝꯗꯒꯤ ꯍꯥꯏꯔꯛꯈꯤ. ꯃꯥꯏꯂꯣꯁ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯂꯩꯊꯣꯔꯛꯇꯨꯅ ꯁ꯭ꯀꯥꯔꯂꯦꯠꯇ ꯌꯦꯡꯂꯛꯏ. "ꯅꯪ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯑꯍꯦꯟꯕ ꯄꯥꯝꯃꯤ? ꯅꯪꯅ ꯇꯧꯕ ꯊꯕꯛꯅ ꯅꯪꯅ ꯐꯪꯖꯕꯅꯤ." ꯁ꯭ꯀꯥꯔꯂꯦꯠ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ "ꯃꯥꯏꯂꯣꯁ,
ꯑꯩꯒ ꯂꯨꯍꯣꯡꯕꯒꯤ ꯅꯪ ꯄꯩꯁꯥ ꯄꯤꯔꯝꯗ꯭ꯔꯤ ꯃꯥꯜꯂꯦ. ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯪꯒ ꯂꯨꯍꯣꯡꯂꯕꯗꯤ ₹1,00,000 ꯄꯤꯅꯤ ꯍꯥꯏꯈꯤꯕꯅꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅ. ꯁ꯭ꯀꯥꯔꯂꯦꯠꯅ ꯇꯞꯅ ꯍꯥꯏꯖꯔꯕꯁꯨ ꯃꯥꯏꯂꯣꯁꯅ ꯇꯥꯔꯝꯃꯤ. ꯃꯥꯏꯂꯣꯁ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯂꯦꯞꯇꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯊꯣꯔꯛꯏ. ꯃꯥꯏꯂꯣꯁꯅ "ꯀꯔꯤ? ꯄꯩꯁꯥꯕ? ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯎꯔꯤꯕꯁꯤ ꯄꯩꯁꯥ ꯈꯛꯇꯔꯥ?" ꯃꯥꯏꯂꯣꯁ ꯁꯥꯎꯅ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯇꯦꯕꯜ ꯃꯊꯛꯇ ꯄꯩꯁꯥ ꯌꯥꯎꯕ ꯁꯦꯝꯐꯨ ꯑꯃ ꯂꯩ. ꯃꯥꯏꯂꯣꯁꯅ ꯃꯈꯣꯡꯅ ꯀꯥꯎꯗꯨꯅ ꯁꯦꯝꯐꯨ ꯑꯗꯨ ꯊꯨꯒꯥꯏ. ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯑꯆꯣꯏꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯏ. "ꯅꯪ ꯄꯩꯁꯥ ꯌꯥꯝ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ? ꯃꯈꯥꯗ ꯇꯥꯔꯤꯕ ꯄꯩꯁꯥꯁꯤꯡꯁꯦ ꯈꯨꯔꯨ ꯀꯨꯜꯂꯒ ꯂꯣꯏꯅ ꯈꯨꯜꯂꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯏꯂꯣꯁꯅ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯩ. ꯁ꯭ꯀꯥꯔꯂꯦꯠꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ ꯄꯩꯁꯥꯗꯨ ꯃꯥꯏꯂꯣꯁꯀꯤ ꯃꯐꯝꯗꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯁꯦꯟꯐꯝ ꯅꯠꯇꯦ. ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯈꯜꯂꯨꯔꯒ ꯃꯥꯏꯂꯣꯁꯅ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ. ꯇꯥꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁ꯭ꯀꯥꯔꯂꯦꯠꯅ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯈꯨꯟꯕ ꯍꯧꯏ. ꯄꯩꯁꯥ ꯈꯔꯗꯨ ꯃꯥꯏꯂꯣꯁꯀꯤ ꯃꯐꯝꯗ ꯃꯃꯜ ꯂꯩꯇ꯭ꯔꯕꯁꯨ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯐꯝꯗꯗꯤ ꯃꯄꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ. ꯁ꯭ꯀꯥꯔꯂꯦꯠ ꯂꯦꯞꯄ ꯂꯩꯇꯅ ꯆꯥꯟꯗꯤ ꯆꯠꯄꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯈꯨꯜꯂꯤ. ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯅ ꯃꯃꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯆꯣꯠꯂꯤ. ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯎꯔꯒ ꯃꯥꯏꯂꯣꯁꯀꯤ ꯃꯐꯝꯗꯗꯤ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯤ. ꯃꯍꯥꯛ ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯔꯤ. ꯃꯥꯏꯂꯣꯁꯅ "ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯄꯩꯁꯥ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯤ ꯀꯩꯒꯤꯅꯣ?" ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ. "ꯁꯨꯞꯅꯒꯤ ₹1,00,000 ꯄꯥꯝꯕꯒꯤꯅꯤꯅꯦ ꯅꯪꯅ ꯂꯨꯍꯣꯡꯂꯤꯕꯁꯦ. ꯑꯗꯨꯁꯨ ꯃꯁꯛ ꯁꯨꯈꯪ ꯈꯪꯗꯕ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤꯕ ꯅꯨꯄꯥꯗ. ꯅꯪ ꯅꯁꯥꯒꯤ ꯖꯤꯠꯀꯗꯨꯕꯨ ꯀꯟꯗꯤ ꯌꯦꯡꯗ꯭ꯔꯕꯣ? ꯄꯩꯁꯥ ꯈꯔꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯅꯣꯟꯖꯒꯗꯧꯕ ꯅꯠꯇꯦ. ꯅꯪꯅ ꯇꯧꯔꯤꯕ ꯅꯑꯣꯡꯗꯣ ꯑꯣꯛꯇꯕꯤ ꯑꯃꯒꯤ ꯂꯤꯆꯠꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ." ꯃꯥꯏꯂꯣꯁꯅ ꯊꯤꯅ ꯆꯩꯔꯕꯁꯨ ꯁ꯭ꯀꯥꯔꯂꯦꯠꯇꯤ ꯂꯦꯞꯄ ꯂꯩꯇꯅ ꯄꯩꯁꯥ ꯈꯨꯜꯂꯤ. ꯃꯇꯧ ꯑꯗꯨꯅ ꯃꯥꯏꯂꯣꯁꯇꯤ ꯑꯁꯥꯎꯕꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯈꯨꯇꯨꯝ ꯇꯥꯁꯤꯟꯗꯨꯅ "ꯅꯪ ꯅꯨꯄꯥ ꯀꯣꯏꯔꯝꯂꯕꯗꯤ ꯉꯁꯥꯏꯅ ꯍꯥꯠꯂꯝꯂꯗꯧꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯏꯂꯣꯁ ꯀꯥꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈꯤ. ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯈꯨꯟꯕ ꯂꯣꯏꯔꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯁꯤꯡ ꯑꯃꯨꯛ ꯊꯤꯔꯛꯏ. ꯀꯞꯄꯁꯨ ꯂꯦꯞꯇꯦ. ꯃꯄꯤ ꯑꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯇꯥꯔꯤ. $1,00,000 ꯁꯨꯔꯕ ꯃꯇꯨꯡ ꯑꯔꯦꯝꯕ ꯄꯩꯁꯥ ꯈꯔꯗꯨ ꯑꯃꯨꯛ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯃꯤ. $1,00,000 ꯐꯤ ꯑꯃꯗ ꯌꯣꯝꯁꯤꯜꯂꯤ. ꯃꯈꯥꯗ ꯐꯝꯗꯨꯅ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗꯒꯤ ꯍꯣꯡꯗꯦ. ꯂꯣꯛꯁꯨ ꯇꯞꯅ ꯈꯨꯕ ꯍꯧꯔꯛꯏ. ꯇꯞꯅ ꯈꯨꯔꯝꯕꯗꯒꯤ ꯀꯟꯅ ꯈꯨꯕ ꯍꯧꯔꯛꯏ. ꯃꯤꯅ ꯇꯥꯈꯤꯅꯤ ꯍꯥꯏꯅ ꯃꯈꯨꯠꯅ ꯃꯆꯤꯟꯗꯨ ꯃꯦꯟꯗꯨꯅ ꯈꯨꯏ. ꯂꯣꯛ ꯈꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯨꯠꯇ ꯏ ꯃꯌꯥꯝ ꯑꯃ ꯇꯩꯔꯝꯕ ꯑꯗꯨ ꯎꯔꯛꯈꯤ. ꯃꯈꯨꯠꯇ ꯇꯩꯔꯤꯕ ꯏ ꯑꯗꯨ ꯎꯔꯒ ꯃꯇꯣꯝꯇ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯧꯖꯩ. "ꯃꯥꯏꯂꯣꯁ, ꯑꯩꯒꯤ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯁꯛꯁꯤ ꯅꯪ ꯃꯈꯥ ꯇꯥꯅ ꯎꯕ ꯐꯪꯂꯔꯣꯏꯀꯣ? ꯃꯔꯝꯗꯤ ꯑꯩꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯨꯏꯅ ꯍꯤꯡꯕ ꯐꯪꯂꯔꯣꯏ." ꯁ꯭ꯀꯥꯔꯂꯦꯠ ꯀꯞꯅ ꯀꯞꯅ ꯇꯨꯝꯊꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯅꯤ. ꯁ꯭ꯀꯥꯔꯂꯦꯠ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯥꯏꯂꯣꯁꯀꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯒꯥꯔꯗꯀ ꯂꯣꯏꯅꯅ ꯃꯄꯥꯝꯗ ꯂꯥꯛꯈꯤ. ꯃꯥꯏꯂꯣꯁꯅ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯊꯤꯅ ꯇꯧꯔꯕꯁꯨ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯃꯌꯥꯝ ꯑꯗꯨꯅꯗꯤ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯎꯁꯤꯠꯇꯕꯒꯤ ꯃꯇꯤꯛ ꯂꯩꯇꯦ. ꯁ꯭ꯀꯥꯔꯂꯦꯠꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ. ꯃꯌꯥꯝꯗꯨꯅ ꯃꯉꯣꯟꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ मुरुम मुरुम सोनई. ममांगदा माइलोस्का लुहोंखिबा नुपी तरुमक नोंगानबगा सीखिबनी. अदुबु स्कारलेट हिंगलगा लाकपसिदा मयामदु ngaknaribani. स्कारलेट सुखंगी मखोइना करिकी ngakतुना मंगोंदा येंगलक्लिबनो हाइबा. मयामना सीख्रे हाइनरिबा नुपी तरुकमक
ꯀꯗꯥꯏꯗ ꯂꯩꯈꯤ ꯍꯥꯏꯕꯗꯤ ꯁ꯭ꯀꯥꯔꯂꯦꯠꯅ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯏꯂꯣꯁꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯍꯥꯠꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯊꯥꯖꯗꯦ꯫ ꯃꯌꯥꯝꯅ ꯈꯪꯗꯕꯗꯒꯤ ꯄꯉꯥꯡꯗ ꯉꯥꯡꯅꯔꯤꯕꯅꯤ ꯈꯜꯂꯤ꯫ ꯁ꯭ꯀꯥꯔꯂꯦꯠ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯇꯝ ꯑꯃꯗ ꯄꯩꯁꯥ ꯄꯥꯏꯔꯝꯕ, ꯁꯪꯒ ꯌꯥꯝꯅ ꯆꯥꯎꯔꯝꯕ ꯏꯃꯨꯡꯗꯨ ꯉꯁꯤꯗꯤ ꯄꯨꯡꯆꯤꯛ ꯆꯤꯛꯇꯨꯅ ꯂꯩꯔꯦ꯫ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯔꯨ ꯑꯣꯏꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯈꯣꯝꯒꯠꯇꯨꯅ ꯄꯨꯈ꯭ꯔꯕꯅꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯕꯦꯕꯤ ꯁꯤꯁꯇꯔ ꯑꯣꯏꯅ ꯂꯩꯔꯛꯄ ꯅꯨꯄꯤ ꯑꯃ ꯂꯩ꯫ ꯃꯍꯥꯛꯇꯤ ꯌꯨꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯄꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯄꯥꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯕꯒ, "ꯗꯣꯛꯇꯔ ꯃꯦꯊ꯭ꯌꯨ, ꯕꯕꯥꯁꯤ ꯀꯔꯤ ꯐꯤꯚꯝꯗ ꯂꯩꯔꯤ? ꯈꯔ ꯐꯒꯠꯂꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯍꯪꯉꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨ ꯇꯥꯕꯗ ꯗꯣꯛꯇꯔ ꯃꯦꯊ꯭ꯌꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯁ꯭ꯀꯥꯔꯂꯦꯠꯅ ꯍꯤꯡꯂꯒ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯗꯣꯛꯇꯔ ꯃꯦꯊ꯭ꯌꯨ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯏ꯫ "ꯁ꯭ꯀꯥꯔꯂꯦꯠ, ꯅꯪꯒꯤ ꯕꯕꯥꯒꯤ ꯐꯤꯚꯝꯁꯤ ꯁꯨꯝ ꯂꯨꯁꯤꯜꯂꯛꯏ꯫ ꯑꯩ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ." ꯁ꯭ꯀꯥꯔꯂꯦꯠꯅ, "ꯀꯔꯤ ꯍꯥꯏꯕ ꯗꯣꯛꯇꯔ? ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯄꯩꯁꯥꯗꯣ ꯑꯩ ꯄꯨꯖꯔꯛꯂꯕꯅꯤ꯫ ꯗꯣꯛꯇꯔꯅ ꯑꯃꯨꯛꯇ ꯑꯩꯒꯤ ꯕꯕꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯔꯒ ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯀꯞꯆꯔꯤ꯫ ꯃꯦꯊ꯭ꯌꯨ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ, "ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯗꯣꯛꯇꯔ ꯑꯃꯒꯁꯨ ꯇꯥꯟꯅꯔꯤ꯫ ꯃꯍꯥꯛꯅꯁꯨ ꯕꯕꯥꯒꯤ ꯀꯟꯗꯤꯁꯟꯁꯦ ꯌꯥꯝ ꯁꯣꯛꯄ ꯍꯦꯟꯖꯟꯃꯟꯈ꯭ꯔꯦ꯫ ꯌꯨꯔꯣꯞꯇꯒꯤ ꯑꯇꯥꯡꯕ ꯍꯤꯗꯥꯛ ꯈꯔ ꯂꯩꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯪ ꯂꯨꯄꯥ ꯂꯥꯈ ꯑꯃꯅ ꯀꯣꯟꯅꯔꯛꯇꯕꯁꯨ ꯌꯥꯏ꯫ ꯑꯇꯣꯞꯄ ꯂꯥꯈ ꯑꯃꯒ ꯆꯪꯈꯤꯅꯤ." ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ "ꯀꯔꯤ ꯍꯥꯏꯕ? ꯂꯥꯈ ꯑꯃꯒꯁꯨ ꯑꯃꯨꯛ ꯆꯪꯈꯤꯅꯤ ꯍꯥꯏꯕ? ꯂꯥꯈ ꯑꯃꯁꯤꯐꯥꯎ ꯑꯩꯒꯤ ꯏꯁꯥꯒꯤ ꯏꯖꯠ ꯌꯣꯟꯊꯣꯛꯂꯒ ꯐꯪꯂꯛꯄꯒꯨꯝꯕꯅꯤ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯂꯥꯈ ꯑꯃꯒ ꯑꯃꯨꯛ ꯊꯤꯈꯤꯅꯤ?" ꯋꯥꯈꯜꯁꯤꯡꯁꯤ ꯈꯜꯂꯨꯕꯗ ꯁ꯭ꯀꯥꯔꯂꯦꯠ ꯂꯦꯞꯂꯝꯕꯗꯒꯤ ꯇꯨꯊꯔꯛꯏ꯫ ꯗꯣꯛꯇꯔ ꯃꯦꯊ꯭ꯌꯨꯅ, "ꯁ꯭ꯀꯥꯔꯂꯦꯠ, ꯁ꯭ꯀꯥꯔꯂꯦꯠ, ꯅꯪ ꯀꯩꯗꯧꯔꯒꯦ?" ꯁ꯭ꯀꯥꯔꯂꯦꯠ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯖꯩ꯫ ꯌꯥꯝꯅ ꯏꯪ ꯇꯞꯅ, "ꯗꯣꯛꯇꯔ, ꯄꯩꯁꯥꯒꯤꯗꯤ ꯀꯩꯁꯨ ꯋꯥꯕꯤꯒꯅꯨ. ꯑꯩꯅ ꯎꯄꯥꯏ ꯑꯃ ꯊꯤꯗꯨꯅ ꯄꯩꯁꯥꯗꯣ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ. ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯗꯣꯛꯇꯔꯅ ꯕꯕꯥꯒꯤ ꯀꯟꯗꯤꯁꯟꯁꯦ ꯈꯔ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯩꯕꯤꯌꯨ. ꯃꯄꯥꯟ ꯂꯝꯒꯤ ꯍꯤꯗꯥꯛ ꯍꯥꯏꯕꯗꯨꯁꯨ ꯗꯣꯛꯇꯔꯅ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯕꯤꯈ꯭ꯔꯣ." ꯁ꯭ꯀꯥꯔꯂꯦꯠ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯄꯥꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯗꯨꯅ, "ꯕꯕꯥ, ꯅꯪꯕꯨ ꯐꯔꯣꯕꯥ? ꯅꯪ ꯅꯆꯥ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ." ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯕ ꯃꯇꯨꯡ ꯁ꯭ꯀꯥꯔꯂꯦꯠ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯒꯥꯔꯗꯁꯤꯡ ꯑꯗꯨꯗ ꯍꯥꯟꯅ ꯆꯠꯂꯝꯃꯣ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯌꯨꯝꯗ ꯍꯟꯕꯒꯤ ꯃꯍꯨꯠ ꯁꯤꯇꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯔꯤꯛꯁꯣ ꯇꯣꯡꯗꯨꯅ ꯂꯥꯛꯏ꯫ ꯁꯤꯇꯤ ꯑꯗꯨꯗ ꯁꯥꯡꯍꯥꯏ ꯅꯥꯏꯠ ꯀꯧꯕ ꯀꯨꯝꯍꯩ ꯑꯃꯁꯨ ꯄꯥꯡꯊꯣꯛꯂꯤ꯫ ꯀꯨꯝꯍꯩ ꯑꯗꯨ ꯁꯤꯇꯤ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯥꯟꯁ ꯇꯧꯐꯝ ꯑꯃꯗꯤ ꯏꯁꯩ ꯁꯛꯐꯝꯅꯤ꯫ ꯃꯁꯤꯗ ꯁꯦꯂꯦꯕ꯭ꯔꯤꯇꯤꯁ ꯑꯃꯗꯤ ꯃꯔꯟ ꯃꯊꯨꯝ ꯂꯩꯔꯕ ꯃꯤ ꯀꯌా ꯑꯃꯒꯤ ꯃꯇꯝ ꯂꯦꯟꯐꯝ ꯑꯣꯏꯔꯝꯃꯤ꯫ ꯍꯣꯜ ꯑꯗꯨꯒꯤ ꯃꯃꯥꯡꯒꯤ ꯒꯦꯠꯇ ꯁ꯭ꯀꯥꯔꯂꯦꯠ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯄꯥꯡꯊꯣꯛꯂꯤꯕ ꯅꯥꯏꯠ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔꯁꯨ ꯒꯦꯠ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯁ꯭ꯀꯥꯔꯂꯦꯠꯇ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ, "ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯏꯁꯩ ꯁꯛꯄ ꯂꯥꯛꯄ꯭ꯔꯣ?" ꯁ꯭ꯀꯥꯔꯂꯦꯠꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯍꯟꯒꯠ ꯍꯟꯗꯥ ꯌꯦꯡꯉꯤ꯫ ꯌꯦꯡꯕꯗ ꯑꯆꯝꯕ ꯃꯤꯗꯤ ꯃꯥꯟꯗꯦ꯫ "ꯅꯪꯕꯨ ꯍꯥꯟꯅ ꯃꯐꯝꯁꯤꯗ ꯏꯁꯩ ꯁꯛꯄ, ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯈ꯭ꯔꯕꯣ?" ꯑꯁꯨꯝꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁ꯭ꯀꯥꯔꯂꯦꯠꯅ, "ꯑꯩ ꯍꯥꯟꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯏꯁꯩ ꯁꯛꯇ꯭ꯔꯤ. ꯑꯩꯕꯨ ꯅꯦꯛꯄꯤꯔꯕꯗꯤ ꯐꯖꯅ ꯁꯛꯄꯗꯤ ꯑꯩ ꯉꯝꯒꯅꯤ." ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯁꯛꯄ ꯅꯠꯇ꯭ꯔꯒ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯔꯕꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯐꯪꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ꯫ ꯃꯁꯥꯒꯤ ꯏꯖꯠ ꯌꯦꯡꯗꯅ ꯃꯄꯥꯒꯤ ꯄꯨꯟꯁꯤꯗꯕꯨ ꯀꯜꯂꯕꯗꯤ ꯈꯟꯗꯨꯅ ꯐꯤꯔꯦꯞꯇꯨ ꯂꯦꯞꯂꯤꯕꯅꯤ꯫
Manager aduna Scarlett mamitu kuptana adum yengli. Mahakna setliba fijol amadi fajaraba maithong aduda mayamna mahakbu pamnagani haibasi khangi. Mayamdugi maraktagi Scarlett bu ahing amagi matam leike haiba mi mayam ama thoklaklabadi manager adusu paisa mayam ama phangdoribani. Manager adudi mamangda nupi makhal kaya ama thengnarakhiba oibana Scarlett na isai sakpada mayamna pamnagani haibasi mahakna adum khangi. Manager aduna hoi phare adudi aina nangbu isai sa alage nang achaubu hol sakpa pambra natraga hol machada sakpa pambra. Pangthokliba night adugi isai sakpamgi oina ka ani thokna khaidoi. Amana ka achaubu hol ni madudadi mi mayam ama tilli. Amana ka machani madudana paisa paiba VIP khaktamak changnei. Scarlett karisu chungnaba leitana apikpa hol du khalli. Mapagidamak khallaga paisa talabasu mayamgi mangda khanghaningde. Khangnaba mi thengnaba thoklabani oktabini khankini khanbana ka macha adu khallibani. Manager na mahakbu makeup tawbagi room amada pusili. Setliba dress adu hongdoklaba matung stage mathakta kakhatnaba sem saba pungloi loire. Hall manungda changlamdai Scarlett na mahakna setliba dress aduda yamna munna yengi. Dress adu hana amukta selaktriba dress makhalni. Setliba skirt tu yamna kawi. Litliba purit adusu yamna pai yamna sukotli. Mayamgi mamangda pizol du setlaga changni khanbada ikaibana mamaydu ngangi. Asibaga pangkhak oiraba magi mapana phamungda leihauba adu ningsinglai. Maduna mangonda thauna ama piduna holdu du changlai. Stage mathakta kakhatuna Gentlemen, good evening. Asumna hairami. Mayamgi mamangda sel tanba thoklaklabanina noktaba yade haibagi matagum nokphet tawjai. Aigi ming Orion. Ay ngasina ahanba oina mafamsida isai sakpa lakjabani. Mahakna hairiba mingdu ngasai manager na thonkiba mingni. Asumna wa makha tarake tawbaga kaduda tilliba mayam maraktagi nupa ama ubada ngangliba wadu chaplepi. Mamaydu karomdi yengani haiba yengpham khangde makhada sat yengthai. Mahakna uriba nupadu nupi amagi pambomda kollaga leiri. Yengbada perfect couple haibadu oi. Nupadu yamna wang chawi, yamna su handsome oi, lanmi amagi dress su setli. Mahaktu atay kana sunate, ngarang mahaka luhongkiba, mahaki mapuroiba Milosni. Milos ka phaminariba nupi aduna Scarlett hek ubaga yam thuna hogalai aduga. Scarlett, nang maphamsida kari tawba laklino? Asumna hangi. Scarlett thengnabaduda nupi dusu angakpa na pik thalli. Nupi adu atay kana sunate. Matam amada Scarlett ki best friend oirambi Isabella ni. Isabella amadi Scarlett class amatada chap manana taminarakhi. Scarlett ki imungna paisa pairingai matamda Isabella na mahakka matam chuppada loinanaba hotnakhi. Masana masabu mayamgi mangda Scarlett ki best friend ni haijay. Adubu Scarlett ki mapagi business mutharaklaba matamdadi Isabella na mangondagi tapna lapthoki. Mahaki atopa mamanabisingda Paula na sandokpiduna Scarlett bu oktabini hairami. Matam aduda Scarlett na khanglakpadagi thamoy sokna kapchaki. Isabella na mahaki best friend sakiba adu kanaba lawnaba khakkini haibasi khanglaki. Makhoi ani matam kuina thengnakhidre. Adubu mafam aduda amuk hanna thengnarakani haibadi makhoi animakna amata khanjilude. Chumna thengnaba oiramlabadi karisu khalamdabasu yai. Milosna mahaki pambomda nungsina konduna phaminaba adu uraga mahaki thamoidi machetana kaikhrabani. Makhoi anigi sibu nungsinari rane. Asumna khalli. Mayam maraktagi
Asibu, Miloska ngarang da luhongkiba nupidu natrane. Asumna machinda sonabasu yaurei. Milosu mafamduda Scarlett bu lakani haibadi khallude. Mahak ahanbadadi yamna harauna Isabellaga mafam aduda lakhibani. Adubu Scarlett bu hek ubaga sawa hauraklami. Machinda sumna soli. Karino, mahak na setliba pizol sibo. Setliba skirt sisu yamna kawe. Litliba furit sisu yamna pai. Masagi ijat yengdabada natana aigi ijatsu karimta hek yengdaba. Masagi sadong yonduna paisa tanba pamba nupi makhal amani nangde. Wakhalsing asi khalluraga sauba henmanduna phuk haugalai. Stage mathakta kakhatuna Scarlett ki manakta changsili. Nang mafamsida kaidauba lakpano? Milos ki asabu maithongduda Scarlett na yamna kini yengjai. Mahak mafamdu thadoktuna chatkhige tawi. Adubu mapagi saktamdu hekta urai. Yamna kina khonjel nikna. Ai mafamsida isai sakpa lakpani. Milos na Kari, isay sakpa haiba. Milos tu mayamgi mangda yamna ikairami. Scarlett, aikoigi family si yamna lairaba family ra. Ngarang taingonda luhongbada ngairibi nangna Shanghai night asida isay sakpa lakpagi kari mathau tai. Mahak na ngangliba adu taraga ka aduda lairiba mipum khudingmak angakpana pik thalli. Nupidu haujikti Miloski nupini haiba loina khangle. Scarlett su ikai khangdaba nupi amadi nate. Mapabu nungsiba henmankhibana pumnamak adu karisu khandaba saribani. Yamna apikpa khonjelda aini isay sakpa laklibase paisa pambagini. Asumna khumlai. Scarlett ki paukhumdu taraga Milosti khamthengna sauba haibadu oire. Scarlett ki khaurida tap paisenduna. Nang handaksu paisa gidama. Nang paisa kayam pamba nupino ha. Paisa gini hairadi thabak khudima loina taurage haina leiba nupira nang. Milos ki wakhalda khalli. Mafamsida isai sakpa singer asina isai khakpu sakpa nate haibasi khangdaba chala. Lairiba mayamsigi maraktagi mahakpu pamba yaurabadi mangondagi ahenba service loba yai haibasi ma khangdaba jala. Natraga pumnamak asi khangna khangna masagi jetpu yonduna paisa tanba laklibra. Pumnamak asi khalluraga masado sauba henmanduna mayahuna saugalai. Mani maram asigi soidana oiramgani. Masak sum khangnadaba nupa amadasu paisagi damak luhongba ngamba nupini. Scarlett ki khaurida pairiba adu kanna mechinduna laimaida inthui. Nangna paisa pamlabadi aingonda hairap kaidawe. Scarlett di asauba adu phathaduna momon minok tawduna haugalai. Milos ki thamoida mahak punung sibibagi mami khajak taramba adu uraga thamoida apenba phawi. Maram asigini mahakna momon minok tawjariba. Mahaki momon minok aduna Milos tadi singnaba oina thoglare. Milos na pocket tagi bank note ama puthoraktuna manakta leiriba table aduda thammi. Masigi check manase lupa lakh amagini. Nangna litliba furitu mayamgi mamangsida hek lokthokpa ngamlaba. Sigi paisa si nangi oyo. Scarlett na tariba wahai singadu Milos ki machindagi thoglakani haibadi ma thajarude. Milos, nangi haujikido kari haiba. Milos na haujik aina haibaduro. Nangna seliba dress to adu loktho haiba. Nang mafamsida isai sakpa jagoi saba lakpa natro. Yengliba aikoina paisabu pirabadi tawningba tawba yai. Aina hairisida kari aranba yawe. Milos sauba henmanduna masana ngangliba adu karino haiba phawbu khangjade. Wahaising aduna Scarlett ki thamoida khamthengna sokpa haibadu oire. Mamaidu nonthaduna lei. Taraklipa mapi adu khajai thakta chentherai.
Mahaksu khangi matam chupada Milosna mangonda minungsi utloi haiba. Maram adunani mahakna Milosdagi ahenba selgi mating nidriba adu. Aina chahi ahumgi mamangda ngangkiba aduna nahakna ibu laman singbagi tanja ngaiduna laklibani. Holsida mi mayam amasu lay nupa mayam amasu yauri. Adu oirabasu mayam amangsida aina litliba puritsi phawba laktho'u haiba ngamlibani. Mahakna aibu warokhiba aduna aibu asuk yamna ikaiba asibu piba ngamlibani. Adubu nangsu nongmadi khanglakini aina nangbu karigi nuksidi haikibano haibado. Lairiba mayamdusu Milosna ngangba adu taraga tumin loina leinai. Isabella leiba ngamlaktraduna Miloski manakta lagduna mahakpu themjinbi. Milos, haukiba pumnama kaukthoklo. Haujikti Scarlett se angaubi haibadu oirabani. Wa makha tage tawrakpaga Scarlett na ai ngamganiye asumna kanna laurai. Mahakna laurakpa khonjelduna kaadu pumnin nilli. Lairiba mayam adu pungak ngaktuna Scarletta mifam hongdani yengnari. Scarlettu ikaibana mamaidu nontaduna leirambani. Haujikti thongna ama lagduna mamaidu yengkhatuna leiri. Mamittusu pirangna thumhatuna punglanglangi. Milos sauba khara pharamlabani. Scarlett ki wahaidu tabaga amuk yengthorai. Manakta amuk changsinduna nang haujikidu kari haiba. Scarlett na ai ngamgani haiba. Scarlett wa ngangna mahaki makhut aniduna seliba pijol aduda khanjinjai. Amukkasu khonjel nikna nangna sigi check manase pigani hairabadi ai nangna haibado yaba ngamgani. Wa ngangba hek loibaga Scarlett na mahaki phurit ki kundamdu lakthokpa haurai. Yengliba mayamdu mamit kupnade. Ani suba kundamdu lakthoklabadi makhagi private part adu urani. Ani suba kundamdu lakthokke tawbaga Milosna yare lepo asumna laurakhi. Mahakna litliba military coat tu lakthoktuna Scarlett langsili. Makhwangda yepliba nongmaidu satoktuna phuritu lichilo aduga yam thuna aigi mitmangdagi chatkro. Scarlett coat tu paiduna mafamduda leptuna adumaklei. Ikaibagi mahut Milosda mamit khani yengduna aidi nangna to ohaibagi lepani. Nangna ngasai sigi bank note chi pini haikibadaine. Haujikti masi lawba yarabra. Wahang adu mayamgi mamangda hangbada ikaiba wahang amadi oifam thoi. Adubu mahaki oinadi karisu aruba oiramde. Masigi maramdi paisadu khaktana mahaki mapagi punsi kanba ngamgadawribani. Milosti nongmai aduna kaptuna hatlage haina khankhre. Kapke hek tawbaga manakta leiriba Isabella na nongmaidu mulli. Karigino nangna oktabiga siga manarisibo. Mahakti wakhal choirabani mayamga wakhal manadrabani. Milosna Isabella da mahak wakhal choirabasu paisa su yam pamisi kaigino. Scarlett amuk yengaktuna nang paisa kayam pame asi hairaga yaurakpa bank note khudingmak mamaida loina langsili. Wallet ta yaurakpa paisa khudingmaksu lakthoktuna mamaida loina langsili. Sum kuisilaglabadi afaba kaisu oiraklaroi haibasi khangakpadagi Isabella na table mathakta leiriba check adu Scarlett pi. Nangna pamisi si natro se lawro. Hajikti nanggi apamadu phangabanina chalo yam thuna chalo. Matungda nangi namaido amuk hana ulakano. Scarlett na thank you. Hairam laga kadudagi chenthoki. Kaduda leiriba mipum khudingmak tumina loina leinai makhol amata thoknade. Milosda amuk mamaidu loina onsinaraktuna yengnarai. Adubu kana amata makhol thokna wangangbagi matikti leite. Milos mibu nongmaina kaptuna hatpada
ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯅꯩ꯫ ꯏꯁꯥꯕꯦꯂꯥꯅ ꯌꯥꯝꯅ ꯇꯞꯅ "ꯃꯥꯏꯂꯣꯁ, ꯃꯥꯏꯂꯣꯁ" ꯑꯁꯨꯝꯅ ꯀꯧꯗꯨꯅ ꯃꯁꯥꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯩ꯫ ꯃꯥꯏꯂꯣꯁ ꯇꯞꯅ ꯇꯞꯅ ꯂꯩꯔꯝꯕ ꯇꯦꯟꯁꯟꯗꯨ ꯍꯟꯊꯔꯛꯏ꯫ ꯋꯥꯈꯜꯗꯨ ꯅꯣꯔꯃꯦꯜ ꯂꯥꯛꯇꯨꯅ ꯃꯌꯥꯝ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯃꯁꯥꯗꯨ ꯁꯥꯎꯕ ꯍꯦꯟꯃꯟꯗꯨꯅ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯏ꯫ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ "I am sorry" ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯥꯕꯦꯂꯥꯕꯨ ꯃꯈꯨꯠ ꯁꯝꯕꯤꯗꯨꯅ ꯁ꯭ꯇꯦꯖꯇꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯤꯄꯥꯏꯅꯔꯝꯕ ꯃꯌꯥꯝꯗꯨ ꯈꯔ ꯃꯈꯩꯗꯤ ꯇꯞꯊꯅꯔꯛꯏ꯫ "Everyone, I am sorry" ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯩ꯫ ꯏꯁꯥꯕꯦꯂꯥꯒꯤ ꯄꯥꯝꯕꯣꯝꯗ ꯇꯞꯅ ꯑꯃꯨꯛ ꯀꯣꯟꯁꯤꯟꯗꯨꯅ "ꯆꯠꯂꯁꯤ, ꯑꯩ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯔꯦ." ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯀꯤꯔꯝꯕ ꯑꯗꯨ ꯐꯩ꯫ ꯏꯁꯥꯕꯦꯂꯥꯗꯒꯤ ꯅꯣꯡꯃꯩꯗꯨ ꯑꯃꯨꯛ ꯂꯧꯗꯨꯅ ꯌꯦꯞꯁꯤꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯇꯦꯖꯇꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯥꯏꯂꯣꯁꯀꯤ ꯅꯨꯄꯤꯗꯨ ꯃꯁꯛ ꯐꯖꯩ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯒ ꯃꯥꯏꯂꯣꯁꯅ ꯊꯋꯥ ꯁꯥꯕꯤꯗꯦ ꯍꯥꯏꯕꯁꯤꯁꯨ ꯂꯣꯏꯅ ꯈꯪꯅꯔꯦ꯫ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯃꯆꯤꯟ ꯀꯟꯕ ꯅꯨꯄꯥ ꯑꯃꯅ "ꯑꯁ ꯆꯥꯛꯏꯍꯦ, ꯂꯣꯏꯅ ꯎꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯀꯥꯟꯁꯤꯗ." ꯑꯃꯅ ꯑꯃꯨꯛ "ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯣꯏꯔꯝꯃꯗꯤ ꯂꯨꯅ ꯇꯧꯕꯤꯅꯤ." ꯑꯇꯣꯞꯄ ꯈꯔꯅ "ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ, ꯃꯥꯏꯂꯣꯁꯀꯤ ꯅꯨꯄꯤꯗꯨ ꯉꯧꯔꯣꯛꯀ ꯉꯧꯔꯒ ꯌꯥꯝ ꯐꯖꯩ. ꯃꯥꯏꯂꯣꯁꯃꯨꯛ ꯃꯔꯥꯏꯕꯛ ꯐꯕ ꯅꯨꯄꯥꯁꯦ ꯂꯩꯔꯝꯂꯔꯣꯏ. ꯑꯩ ꯑꯣꯏꯔꯗꯤ ꯐꯨꯕꯒꯤ ꯃꯍꯨꯠ..." ꯅꯨꯄꯥꯗꯨꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯥꯏꯂꯣꯁꯅ ꯃꯍꯥꯛꯀꯤ ꯄꯤꯁꯇꯣꯜꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯊꯕꯥꯛꯇ ꯀꯥꯞꯄꯤ꯫ ꯅꯨꯄꯥꯗꯨ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯏ꯫ ꯅꯣꯡꯃꯩ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯀꯤꯗꯨꯅ ꯂꯣꯏꯅ ꯅꯨꯛꯊꯅꯈꯤ꯫ ꯀꯥꯞꯂꯛꯂꯤꯕ ꯑꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯄꯗ ꯃꯥꯏꯂꯣꯁꯅ ꯀꯥꯞꯊꯣꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯋꯥ ꯉꯥꯡꯂꯝꯕ ꯅꯨꯄꯥꯗꯨ ꯂꯩꯃꯥꯏꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯂꯣꯁ ꯀꯥꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈꯤ꯫ ꯏꯁꯥꯕꯦꯂꯥꯗꯤ ꯌꯥꯝꯅ ꯀꯤꯅ ꯃꯥꯏꯂꯣꯁꯇ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯌꯥꯝꯅ ꯁꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯍꯣꯠꯅꯩ꯫ ꯂꯩꯍꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ "ꯃꯤꯁ ꯏꯁꯥꯕꯦꯂꯥ, ꯃꯥꯏꯂꯣꯁꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯕꯨ ꯅꯨꯡꯁꯤꯗꯕꯗꯒꯤ ꯃꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕꯁꯨ ꯄꯤ, ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤꯗꯃꯛ ꯃꯤꯕꯨꯁꯨ ꯍꯥꯠꯄ ꯉꯝꯃꯤ." ꯃꯌꯥꯝꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨ ꯇꯥꯔꯒ ꯏꯁꯥꯕꯦꯂꯥꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯏꯂꯣꯁꯀ ꯁ꯭ꯀꯥꯔꯂꯦꯠꯀ ꯂꯨꯍꯣꯡꯈ꯭ꯔꯦ ꯈꯪꯕꯗ ꯏꯁꯥꯕꯦꯂꯥꯗꯤ ꯇꯁꯦꯡꯅ ꯍꯔꯥꯎꯕ ꯐꯥꯎꯈꯤ꯫ ꯃꯔꯝꯗꯤ ꯃꯥꯏꯂꯣꯁꯅ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯑꯃꯨꯛꯇꯪ ꯂꯃꯟꯁꯤꯡꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥꯏꯂꯣꯁꯅ ꯃꯍꯥꯛꯄꯨ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯏꯁꯥꯕꯦꯂꯥ ꯈꯜꯂꯨꯔꯒ ꯁꯥꯎꯅꯤꯡꯕ ꯑꯁꯨꯝ ꯍꯦꯜꯂꯛꯈꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗ ꯀꯔꯤ ꯒꯨꯟ ꯌꯥꯎꯗꯅ ꯅꯨꯡꯁꯤꯔꯤꯅꯣ? ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯐꯅ ꯄꯣꯛꯂꯝꯃꯤꯁꯤꯅ ꯀꯩꯒꯤ? ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯍꯥꯛꯇꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯄꯥꯁꯨ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯦ, ꯌꯨꯝꯗꯁꯨ ꯌꯣꯟꯕ ꯌꯥꯕ ꯃꯥꯟꯆꯥꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯇꯝꯁꯤ ꯐꯥꯎꯕ ꯃꯥꯏꯂꯣꯁꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯤ꯫ ꯏꯁꯥꯕꯦꯂꯥꯒꯤ ꯊꯃꯣꯏꯗ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯄꯨꯟꯁꯤꯁꯤꯕꯨ ꯀꯜꯂꯛꯄ ꯍꯦꯟꯅ ꯌꯦꯡꯁꯤꯟꯕ ꯄꯥꯝꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯍꯣꯜ ꯑꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨ ꯀꯧꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯕꯣꯗꯤꯒꯥꯔꯗ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯁ꯭ꯀꯥꯔꯂꯦꯠꯅ ꯄꯩꯁꯥꯁꯨ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨ ꯅꯪꯅ ꯊꯤꯒꯠꯀꯗꯕꯅꯤ." ꯁꯣꯝꯗꯅ ꯁ꯭ꯀꯥꯔꯂꯦꯠ ꯄꯩꯁꯥ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯝꯗ ꯂꯥꯛꯈꯤ꯫ ꯗꯣꯛꯇꯔ ꯃꯦꯊ꯭ꯌꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯄꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯗꯣꯛꯇꯔꯗ ꯄꯩꯁꯥ ꯑꯗꯨ ꯄꯤꯗꯨꯅ ꯋꯦꯁꯇꯔꯟꯒꯤ ꯑꯐꯕ ꯗꯣꯛꯇꯔꯗ ꯌꯦꯡꯍꯟꯅꯕ ꯑꯃꯗꯤ ꯍꯤꯗꯥꯛ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯃꯦꯊ꯭ꯌꯨꯗ ꯄꯩꯁꯥꯗꯨ ꯄꯤꯔꯝꯂꯒ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯀꯥꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯃꯁꯥꯗꯨ ꯆꯥꯗ ꯊꯛꯇꯕꯒꯤ ꯋꯥꯕ ꯍꯦꯟꯃꯟꯗꯨꯅ ꯋꯥꯟꯊꯔꯛꯏ꯫ ꯃꯁꯥꯗ ꯐꯥꯎꯈꯤꯕ ꯄꯥꯈꯠꯄꯒꯤ ꯏꯍꯨꯜ ꯑꯗꯨꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯊꯣꯡꯅꯥꯎꯒꯤ ꯄꯔꯗꯥꯗꯨ ꯍꯩꯗꯣꯛꯇꯨꯅ ꯃꯥꯏꯂꯣꯁ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯏ꯫ ꯉꯁꯥꯏ ꯏꯁꯥꯕꯦꯂꯥꯒꯤ ꯃꯃꯥꯡꯗ ꯃꯥꯏꯂꯣꯁꯅ ꯉꯥꯡꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯕꯗ ꯏꯀꯥꯏꯕ ꯐꯥꯎꯔꯛꯈꯤ꯫
Scarlett amadi Isabella angang oiringay yamna luna tinarei. Isabella na angang oiringay Scarlett ki mayumdada ayamba layrami. Isabella gi imung na nungayba haurakpa matamda mahak na Scarlett bu thadoktu na chatkibani. Milos ka Scarlett ka mamangda nungsinaki haibasi mahak sukhanglibani. Scarlett ki maithongda tariba awabagi mami adu ubada helper nupi ama changsilai. Nupi adugi maming Sofia kawi. Sofiana. Bema, kaisu kaina khanjilu nuse. Icha Milose, mapan thongda yengbadadi yamna tamthiba manbani. Adubu mahakse pukchil yamna chawba ing tappa nupani. Chahi kharagi mamangda Milos ka mahaka leikolda sanakiba kekulopi sanakiba sing adu mitmangda urai. Aduka, ine, aisu khangi. Haina momo nokjay. Sofiana amo, adubu mahakse saubadi yam thubani. Mina singnarappasu yadabani. Asi hairaga Scarlett ki masada nanthaduna themjinbi. Sofiana Milos ki maramda wari kaya sulitharai. Mamangda mahakna laukiba Keinya taruksi ki haibado madu aranba pauni. Mahak masamakna lana sandokjabani. Karigino khangde icha Milos na asumna tawribase. Sofia di asi hairamnaga wa makha takhidre. Scarlett makha taningbana masadu langtaknarami. Yam thuna Sofia gi masada tap paiduna. Ine, haujikidu kai haibano ine. Mayamna ngangnaram pumnamakse aranba ngaktarine. Sofiana, nang haujik phawba madu khangdriba oire. Milosna maram oiraga nupi taruksi ki haibado achumba paw nate. Pumnamak adu mahakna tonga sandokpa ngaktani. Scarlett na masa mathanta angakpa phawjaduna. Adubu karigino mahakna adumna tawridaboine. Aisu chapchaba maramdi khangde. Adubu mahak chahi kharagi mamangda yam thina sokpagi paw ama takhi. Matam kuina layenglaba matung mahak yumda halaki. Mahak hanagi matawdagi yamna honglaki. Hana minungsi layramdaba haiba ilamdaba pumba thadoktuna ichamchamba pakhang amagum layraki. Nongmadi khanghaudana mahak imungda sauraga laki. Numit adudagi mahaki hanagi matawdo aduda amu hanjinkhibani. Mama mapana luhongnaba kaya sinki. Adubu mahakna sungya yakhide. Luhongbagi mahut sikibana hena phai haina mahakna khanki. Mamangda luhongkiba nupi khudimak mahak masana yaraga amata luhongkiba nate. Nupi sing adu ngasi phawbada mafam asida yamna nungaina thami. Mapaga matam ayanbada mot manadabagi adum khatnaduna lay. Matamduda mapana karigi luhongba pamdribano haina hangbada kanagumba ama ngaiduna lekhini haina khumki. Scarlett di warido tariba makai mahaki awabasu helai. Mahaki thamoida khalli chahi kharagi mamangda haiba. Matamduda natrane aina mangonda chaikibado. Mahakna ngairi hairibasina kana oidoino ai oiramgadra. Wakhaldu khalingai Sofia gi khonjel aduna bab amuk lai. Ngasidagi chahi kharagi mamangda Milos ki wakhalda karigumba wakhal khara lakpa mali. Mahakna ngairiba nupido makhadana ngairaroi hairaki. Ahanbadadi mahakna hairibado aikhoi phagi malami. Nongmadi mahakna nupi amada luhongasi haina propose tawbado aikhoina uhawi. Nakhoigasu mari mata thoknabani. Mamingna Isabella kaubani. Scarlett thamoigi awabadu puba ngamde. Aina mabu nungside haikibaduna mahakna aibu kayam waruramgani. Mahaki mita aise ahenba yamna pamba nupi oina khalamgani. Adunani mahakna aibu makhata na ngaiba ngamkidriba. Isabella ga luhongduna
ꯑꯩꯒ ꯃꯥꯡꯗ ꯂꯩꯅꯕ ꯄꯥꯝꯂꯤꯕ? ꯑꯗꯨꯕꯨ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯈꯪꯂꯛꯈꯤꯒꯅꯤ ꯑꯩꯅ ꯅꯪꯒ ꯀꯥꯏꯅꯕ ꯄꯥꯝꯕꯒꯤ ꯃꯔꯝ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯆꯍꯤ 2 ꯉꯥꯏꯔꯝꯕ ꯑꯗꯨꯗ ꯀꯌꯥꯝ ꯋꯥꯔꯝꯒꯅꯤ꯫ ꯋꯥꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯃꯥ ꯃꯤꯅꯨꯡꯁꯤ ꯎꯠꯂꯛꯑꯔꯣꯏ꯫ ꯑꯁꯨꯝꯅ ꯈꯟꯈꯤ꯫ ꯁ꯭ꯀꯥꯔꯂꯦꯠ ꯈꯟꯖꯤꯟꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯏ꯫ ꯀꯞꯅ ꯀꯞꯅ ꯂꯣꯛ ꯈꯨꯕꯗ ꯏ ꯌꯥꯎꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯏ ꯉꯥꯛꯇ ꯑꯣꯔꯛꯈꯤ꯫ ꯁ꯭ꯀꯥꯔꯂꯦꯠ ꯑꯃꯨꯛꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯋꯥꯟꯊꯈꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯁꯤꯇꯤ ꯑꯗꯨꯒꯤ ꯃꯦꯗꯤꯀꯦꯜ ꯕꯤꯜ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯐꯣꯔꯦꯟꯒꯤ ꯍꯣꯁꯄꯤꯇꯥꯜꯅꯤ꯫ ꯃꯍꯥꯛꯄꯨ ꯌꯦꯡꯂꯝꯂꯤꯕ ꯗꯣꯛꯇꯔꯗꯨ ꯗꯣꯛꯇꯔ ꯃꯦꯊ꯭ꯌꯨ ꯑꯣꯏꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯃꯦꯊ꯭ꯌꯨ ꯁ꯭ꯀꯥꯔꯂꯦꯠꯅ ꯍꯤꯞꯂꯤꯕ ꯕꯦꯗꯇꯨꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯂꯩ꯫ ꯁ꯭ꯀꯥꯔꯂꯦꯠ, ꯅꯪ ꯂꯪꯁ ꯀꯦꯟꯁꯔ ꯅꯥꯔꯦ ꯍꯥꯏꯕꯁꯤ ꯅꯪ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯁꯤꯗꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ꯫ ꯅꯪ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯊꯥ ꯈꯔꯒꯤ ꯃꯅꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄꯁꯨ ꯌꯥꯏ꯫ ꯗꯣꯛꯇꯔ ꯃꯦꯊ꯭ꯌꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯁ꯭ꯀꯥꯔꯂꯦꯠ ꯑꯉꯛꯄ ꯀꯔꯤꯁꯨ ꯐꯥꯎꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯂꯪꯁ ꯀꯦꯟꯁꯔ ꯅꯥꯔꯦ ꯍꯥꯏꯕꯁꯤ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯍꯥꯛꯅ ꯃꯥꯏꯂꯣꯁꯀ ꯀꯥꯏꯅꯕ ꯄꯥꯝꯈꯤꯕ꯫ ꯃꯁꯥꯅ ꯁꯤꯔꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯑꯗꯨꯝ ꯈꯪꯖꯩ꯫ ꯑꯗꯨꯅ ꯃꯥꯏꯂꯣꯁꯅ ꯊꯃꯣꯏ ꯆꯥꯛꯇꯨꯅ ꯂꯩꯍꯧꯕꯗꯨ ꯃꯍꯥꯛ ꯄꯥꯝꯗꯦ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯕꯦꯡꯀ꯭ꯔꯞ ꯆꯠꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯦ꯫ ꯃꯄꯥꯁꯨ ꯈꯪꯍꯧꯗꯅ ꯅꯥꯁꯤꯜꯂꯛꯈꯤ꯫ ꯃꯄꯥ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯒꯁꯨ ꯂꯨꯍꯣꯡꯂꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯄꯥ ꯑꯗꯨ ꯃꯥꯏꯂꯣꯁ ꯑꯣꯏꯔꯝꯈꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯈꯪꯖꯗꯨꯅ ꯂꯥꯛꯂꯦ ꯗꯣꯛꯇꯔ꯫ ꯗꯣꯛꯇꯔ ꯃꯦꯊ꯭ꯌꯨꯅ ꯍꯣꯏ, ꯌꯥꯝ ꯐꯔꯦ ꯅꯪꯅ ꯍꯥꯟꯅꯗꯒꯤ ꯈꯪꯉꯝꯕꯁꯦ꯫ ꯑꯗꯨꯕꯨ ꯌꯥꯝ ꯍꯦꯟꯖꯤꯟꯅꯗꯤ ꯈꯟꯖꯤꯜꯂꯨꯅꯨ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯖꯤꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯃꯦꯊ꯭ꯌꯨ ꯅꯣꯛꯐꯦꯠ ꯇꯧꯁꯤꯟꯅꯩ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯄꯥꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕꯁꯤ ꯃꯦꯊ꯭ꯌꯨꯅ ꯈꯪꯉꯤ꯫ ꯃꯍꯥꯛꯁꯨ ꯑꯉꯝꯕ ꯄꯥꯡꯒꯜ ꯑꯃꯗꯤ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯄꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯗꯣꯛꯇꯔ ꯃꯦꯊ꯭ꯌꯨꯅ ꯁ꯭ꯀꯥꯔꯂꯦꯠ, ꯅꯪ ꯉꯥꯏꯍꯥꯛꯇ ꯑꯝꯇ ꯐꯖꯅ ꯄꯣꯊꯥꯎ, ꯅꯪꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯂꯩ꯫ ꯁ꯭ꯀꯥꯔꯂꯦꯠ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯂꯩꯔꯤ ꯍꯥꯏꯅ ꯍꯪꯉꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯀꯟꯅ ꯆꯦꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯗꯣꯛꯇꯔꯅ ꯉꯁꯥꯏ ꯄꯨꯔꯛꯄ ꯄꯦꯁꯦꯟꯗꯣ ꯁꯤꯔꯤꯌꯁ ꯑꯣꯏꯍꯧꯔꯦ, ꯕ꯭ꯂꯤꯗꯤꯡ ꯇꯧꯕ ꯃꯇꯝꯗ ꯏ ꯀꯥ ꯍꯦꯟꯅ ꯆꯠꯈ꯭ꯔꯦ꯫ ꯃꯦꯊ꯭ꯌꯨ ꯅꯔꯁꯇꯨꯅ ꯉꯥꯡꯕ ꯑꯗꯨ ꯇꯥꯔꯒ ꯁ꯭ꯀꯥꯔꯂꯦꯠꯇ ꯌꯦꯡꯊꯣꯔꯛꯏ꯫ ꯁ꯭ꯀꯥꯔꯂꯦꯠ ꯃꯦꯊ꯭ꯌꯨꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯏ꯫ ꯗꯣꯛꯇꯔ, ꯄꯦꯁꯦꯟ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯕꯕꯥꯗꯨꯔꯥ? ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯃꯦꯊ꯭ꯌꯨꯅ ꯇꯞꯅ ꯃꯥꯅꯤ, ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯒ ꯌꯦꯡꯈꯤꯒꯦ, ꯀꯩꯁꯨꯝ ꯈꯟꯒꯅꯨ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯀꯣꯛ ꯃꯅꯨꯡꯗ ꯄꯣꯈꯥꯏꯕꯗꯧꯅ ꯇꯧꯏ꯫ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯟꯖꯕ ꯉꯝꯖꯗꯦ꯫ ꯁꯣꯟꯈ꯭ꯔꯕ ꯃꯁꯥ ꯑꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯦꯊ꯭ꯌꯨꯒꯤ ꯄꯥꯝꯕꯣꯝꯗ ꯌꯥꯜꯂꯤ꯫ ꯗꯣꯛꯇꯔ, ꯄ꯭ꯂꯤꯖ, ꯑꯩꯒꯤ ꯕꯕꯥꯒꯤ ꯊꯋꯥꯏꯗꯗꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯗꯣꯛꯇꯔ, ꯑꯩ ꯗꯣꯛꯇꯔꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯃꯦꯊ꯭ꯌꯨꯒꯤ ꯃꯈꯣꯡꯗ ꯂꯥꯝꯃꯤ꯫ ꯃꯦꯊ꯭ꯌꯨꯅ ꯀꯩꯁꯨ ꯈꯟꯒꯅꯨ, ꯑꯩꯅ ꯐꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯕꯦꯗꯇꯨꯗ ꯑꯃꯨꯛ ꯍꯤꯞꯍꯜꯂꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯃꯤꯠꯇꯨ ꯄꯤꯔꯥꯡꯅ ꯄꯨꯝꯊꯨꯝ ꯊꯨꯝꯃꯝꯃꯤ꯫ ꯃꯦꯊ꯭ꯌꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯦ꯫ ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯂꯣꯛ ꯈꯨꯕ ꯃꯇꯝꯗ ꯏꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯌꯥꯎꯔꯛꯏ꯫ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯄꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯔꯒꯗꯤ ꯑꯦꯀ꯭ꯌꯨꯠ ꯕ꯭ꯂꯤꯗꯤꯡꯅꯤ꯫ ꯉꯥꯏꯍꯥꯛꯇꯪꯗꯨꯒꯤ ꯑꯣꯏꯅꯗꯤ ꯑꯇꯣꯞꯄ ꯑꯃꯗꯒꯤ ꯕ꯭ꯂꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗ꯭ꯔꯕꯗꯤ ꯁꯤꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯗꯤ ꯕ꯭ꯂꯗ ꯕꯣꯇꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯗꯦ꯫ ꯂꯩꯔꯤꯕ ꯈꯔ ꯑꯗꯨꯁꯨ ꯃꯤꯂꯤꯇꯔꯤ ꯑꯃꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯈꯛꯇꯒꯤ ꯑꯣꯏꯅ ꯔꯤꯖꯔꯚꯇ ꯂꯩꯕꯅꯤ꯫
mahakna apamba tawduna e bottle sing adu sizinabagi hak leiramde. Dr. Matthew na, Scarlett, aisu nangi babagi thawaise yamnadi kanba pame. Adubu mafam sidadi mangonda blood pinaba leite. Scarlett masadu pakhatpana thak nii. Aigi Doctor, aigi isi sizinabiyo. Babagi thawaidi kandaba yadabani doctor. Matthew su upai leitabana masadu haifam khangde. Khon khara kalapna. Karino, nang bunga horabo. Matau karamna nangna blood donate tawdoribano. Scarlett tu masama u pharamlabadi mahakna hairiba adu Matthew na yaramgadobani. Mahak masamaksu e watpadagi wanthakiduna haugalakpada ngairibani. Masadagi e khajiktang hek lauthokiba matamda mahakna hana sibasu yai. Matthew na wakal tawduna leiringai Scarlett na, Doctor, hawjik wakal khanduna leibagi matam natre doctor. Aidi putsi sanglaroi haiba ai isana khangjai. Sidawraba aina babagi thawai kalambadi kayamuk yamna kairage doctor. Mahaki chap yungna lepkhraba phireb adu hongleroi haiba Matthew na khangi. Matthew upai leitraduna, hoi ai nangna haibadu yarage. Aina nangi babagi thawaibo soidina kangani. Aina wasaklibasini. Ikoy-koydana Scarlett room amada pusilai. Ka aduda Scarlett ki mapasu bed hiplami. Scarlett su kapna bed amada kakhatli. Matthew na Scarlett yamna artha laina yengi. Aduga nangna wari sana ningba mi leiragadi phone tawba yagani. Natraga mafam sida kauraga unabasi yani. Scarlett su masagi nungi arthadu khangdaba nate. Mahak amuk hanna haugalakdaba yai haibani. Scarlett ki marup mapang mari mata amata leitre. Adubu kanagumba amadi ningsinglai. Wa ngangba ngamboy ngamdaboy. Doctor, ai phone amakta tawjage. Matthew na Scarlett ki manakta telephone ama pusalai. Scarlett na phone adu paiduna number ama namlami. Mahak na call tawriba adu Milos ki imung manunggi telephone number ni. Pairakta haibadu lag amuktang di yengningi. Aroibo oina Milos ki khonjel adu taba pami. Ring amuk ani khingbaga yam thuna paikhalai. Mi khara usitaba khonjelda. Kanano? Asumna hanglai. Scarlett ti mahaki khonjelu tabada mapi lepa leitana chintharai. Mapi du makhut khunamduna satcha taithoi. Milos, aini Scarlett ni. Milos na. Nang kari pame? Aingoda call tawrai si kaigino. Asumna thina chaibirai. Milos ti ngasai Shanghai night ta thokiba thodok adudagi sauba hena henkrabani. Scarlett kaplabasu kaptaba sasinai. Waraba thamoy adusu nungaiba sasinai. Mamitu tapna ushinduna. Ay nanga mikup amatang wairabasu. Wari sana bapame. Masina aigi aroibo oikibasu yai. Scarlett na Milos bu ngasi phawba yamna nungsijari. Aroibo oina mahaki khonjel taraga sikhiba pami. Mahak na Milos da kari maramgi nungside haikibano haibadusu khanghalamge khalle. Milos na, nangdi aiga kai wari sadoiba. Makholdo hauna nokthorei. Hairone nangi apambado. Paisa dakar leibro natraga nupa henba pambro. Scarlett na makutto haiduna. Nate ai asi haiba haurakpaga Milos na, nangwa makha tarakano ai taningde. Aingonda amuk hana call tawrakano. Aigi naktasu amuk hana lakano. Nangi khonjel taraga ai hangoiba phawi. Milos ki athiba wahi sing aduna mahaki thamoida machin tumlaba pochak amana thinbagum thok. Scarlett na call tawruriba adu asigumba athiba khonjel asi tanaba tawbaga chap mane. Milos na pukning harauna amadi wakhal chawthokna leiba aduna
ꯁ꯭ꯀꯥꯔꯂꯦꯠꯀꯤꯗꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯁꯣꯔ ꯍꯣꯟꯕ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯉꯁꯤ ꯅꯪꯅ ꯇꯥꯗꯧꯔꯤꯕ ꯄꯥꯎꯁꯦ ꯅꯪꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯑꯩꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗꯨ ꯑꯄꯦꯟꯕ ꯑꯣꯏꯌꯨꯀꯣ꯫ ꯍꯣꯏ ꯃꯥꯏꯂꯣꯁ, ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯂꯣꯏꯅ ꯚꯥꯞ ꯇꯥꯔꯦ꯫ ꯀꯩꯁꯨꯝꯇ ꯈꯟꯕꯤꯔꯨꯔꯅꯨ, ꯅꯪ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯐꯪꯂꯔꯣꯏ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯗꯨ ꯇꯦꯂꯤꯐꯣꯟꯗ ꯎꯞꯁꯤꯟꯈꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯑꯣꯏꯅ ꯋꯥ ꯉꯥꯡꯊꯣꯛꯄ ꯑꯁꯤ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯁꯣꯛꯅꯕꯒꯨꯝꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯊꯧꯅꯥ ꯑꯃꯗꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯂꯤꯕꯅꯤ꯫ ꯃꯩꯆꯥꯛ ꯄꯨꯝꯅꯃꯛ ꯈꯥꯡꯖꯤꯟꯗꯨꯅ, ꯗꯣꯛꯇꯔ, ꯑꯥꯏ ꯑꯦꯝ ꯔꯦꯗꯤ꯫ ꯀꯥꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ꯫ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯄꯥꯒ ꯂꯣꯏꯅꯈꯤꯕ, ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯄꯗ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯄꯨꯕꯤꯈꯤꯕ ꯀꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏ꯫ ꯑꯊꯤꯕ ꯋꯥꯍꯩꯗꯤ ꯅꯣꯡꯃꯇ ꯉꯥꯡꯗꯦ꯫ ꯐꯦꯃꯤꯂꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯣꯡꯊꯣꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯕꯕꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯂꯃꯟ ꯁꯤꯡꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯕꯕꯥ, ꯅꯪ ꯀꯩꯁꯨꯝꯇ ꯋꯥꯔꯨꯔꯅꯨ꯫ ꯗꯣꯛꯇꯔꯅ ꯅꯪ ꯅꯥꯕ ꯌꯥꯝ ꯊꯨꯅ ꯐꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯁꯤꯡꯂꯤꯗ ꯃꯆꯤꯟ ꯇꯨꯝꯕ ꯄꯤꯟ ꯑꯃꯅ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯃꯁꯥꯗꯒꯤ ꯏ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯡꯊꯣꯔꯛꯄꯅ ꯏꯪꯕꯗꯤ ꯈꯝ ꯊꯦꯡꯅ ꯏꯪꯁꯤꯜꯂꯛꯏ꯫ ꯑꯔꯣꯏꯕꯗ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ, ꯃꯥꯏꯂꯣꯁ, ꯒꯨꯗ ꯕꯥꯏ꯫ ꯑꯩꯅ ꯂꯥꯟꯗꯕ ꯑꯣꯏꯔꯗꯤ ꯃꯊꯪ ꯃꯄꯣꯛꯇ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯖꯒꯦꯀꯣ꯫ ꯀꯥꯗꯨꯒꯤ ꯊꯣꯡꯖꯤꯜ ꯃꯌꯥꯗ ꯅꯔꯁ ꯑꯃ ꯂꯩ꯫ ꯅꯔꯁ ꯑꯗꯨꯅ ꯊꯣꯡꯒꯤ ꯑꯍꯣꯕꯗꯒꯤ ꯃꯅꯨꯡꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯁꯥꯕꯦꯂꯥ ꯂꯥꯛꯏ꯫ ꯏꯁꯥꯕꯦꯂꯥꯅ ꯅꯔꯁꯇꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ, ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ꯫ ꯅꯔꯁ ꯅꯨꯄꯤ ꯑꯗꯨꯅ, ꯀꯩꯁꯨꯝꯇ ꯈꯟꯕꯤꯔꯨꯔꯅꯨ ꯃꯦꯗꯝ, ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯣꯏꯗꯅꯕ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯍꯤꯗꯥꯛꯇꯣ ꯇꯨꯃꯤꯟꯅ ꯁꯤꯟꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯀꯥꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯅ ꯊꯣꯛꯂꯛꯑꯔꯣꯏ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯥꯕꯦꯂꯥ ꯔꯨꯝ ꯅꯝꯕꯔ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯧꯏ꯫ ꯁ꯭ꯀꯥꯔꯂꯦꯠ, ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯁꯤꯒꯤꯗꯃꯛ ꯁꯥꯎꯐꯝ ꯊꯣꯛꯇꯦ꯫ ꯅꯪꯗꯤ ꯅꯍꯥꯟꯅ ꯁꯤꯕ ꯌꯥꯔꯕꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯝꯅ ꯀꯂꯛꯆꯈꯤ꯫ ꯁꯣꯝꯗꯅ ꯃꯥꯏꯂꯣꯁ ꯆꯤꯌꯔ ꯑꯃꯗ ꯐꯝꯗꯨꯅ ꯃꯤꯂꯤꯇꯔꯤꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯄꯥꯔꯤ꯫ ꯃꯇꯝꯗꯨ ꯑꯍꯤꯡ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯄꯦꯄꯔ ꯑꯗꯨ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯄꯥꯕ ꯂꯣꯏꯁꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯕ ꯉꯝꯗ꯭ꯔꯦ꯫ ꯇꯨꯝꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯁ꯭ꯀꯥꯔꯂꯦꯠꯅ ꯍꯥꯏꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯄꯥꯔꯝꯂꯤꯕ ꯄꯦꯄꯔꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯁꯥꯒꯤ ꯃꯃꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ, ꯃꯥꯏꯂꯣꯁ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯅꯨꯄꯤꯗꯨꯒꯤ ꯅꯝꯊꯛ ꯋꯥꯍꯩꯗ ꯅꯪ ꯑꯃꯨꯛ ꯄꯪꯊꯔꯕ꯭ꯔꯥ? ꯃꯥꯏꯂꯣꯁ ꯇꯧꯐꯝ ꯈꯪꯗꯦ꯫ ꯆꯠꯇꯕꯅ ꯐꯔꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯕꯣꯗꯤꯒꯥꯔꯗ ꯑꯃ ꯊꯣꯡꯗ ꯊꯤꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯔꯕ ꯃꯇꯨꯡ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨ ꯆꯪꯂꯛꯏ꯫ ꯒꯥꯔꯗꯇꯨꯅ, ꯁꯔ, ꯑꯩ ꯁꯔꯗ ꯑꯔꯨꯕ ꯄꯥꯎ ꯑꯃ ꯇꯝꯖꯅꯤꯡꯗꯅ ꯂꯥꯛꯄꯅꯤ꯫ ꯃꯥꯏꯂꯣꯁꯅ, ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯃꯦꯗꯝ ꯁ꯭ꯀꯥꯔꯂꯦꯠꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯝꯕꯒꯤ ꯃꯔꯝꯗꯨ ꯑꯩꯅ ꯊꯤꯖꯤꯟꯕꯗ ꯈꯪꯕ ꯉꯝꯂꯦ ꯁꯔ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯝꯕꯒꯤ ꯃꯔꯝꯗꯨ ꯃꯥꯏꯂꯣꯁꯅ ꯈꯪꯕ ꯄꯥꯝꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯊꯤꯖꯤꯟꯅꯕ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯗ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯃꯥꯏꯂꯣꯁꯅ, ꯅꯪꯅ ꯀꯔꯤ ꯀꯔꯤ ꯈꯪꯕ ꯉꯝꯂꯕ? ꯃꯥꯔꯀꯦꯠꯇ ꯆꯠꯇꯨꯅ ꯗ꯭ꯔꯦꯁ ꯑꯅꯧꯕ ꯂꯩꯕꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯗ꯭ꯔꯒ ꯂꯩꯕꯒꯤꯔꯥ? ꯃꯥꯏꯂꯣꯁꯀꯤ ꯋꯥꯈꯜꯗ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯐꯅ ꯈꯟꯕ ꯉꯝꯈꯤꯗꯦ꯫ ꯃꯁꯥꯒꯤ ꯏꯖꯠ ꯌꯣꯜꯂꯒ ꯄꯩꯁꯥ ꯇꯥꯟꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯒꯥꯔꯗ ꯑꯗꯨꯅ ꯌꯥꯝꯅ ꯀꯣꯟꯐꯤꯗꯦꯟ ꯂꯩꯅ,
Sir, madugi amata nate. Madam na phangkiba sel kudimak hospital bill da loina sizinaki. Copy sida leizare sir. Milos na kari medical bills haba. Mahakti adugi amba paisa dudi karamna changiba. Milos ki maithong du hongai. Kanana bagino hainasu khangninglai. Masa matomta wahang kaya ama hangjai. Table da leiriba telephone adu ring lai. Milos yamna tanna phone adu paikhatli. Kanano? Phone da nupi amana. Phone tawra isi Sengin hospital dagini. Haujik kitang thuna amuktang lakbiyo. Call tawrakliba nurse adusu kabli tawduna ngangai. Milos karimta khumde wrong number oiraboy ninglui. Excuse me. Sizibu Scarlett ki imong manung natabro. Wahay do tabada Milos tu kyaw lang na chungi. Mane, ay magi husband ni Scarlett ki daw yawre. Asumna yam na ping na hangi. Scarlett to, mahaki mapada, ido ne tawu matamda. Ika hena jatkibadagi, ay ko'y naganbang amhawdre. Sangsar si thadog do na jatkre. Kari haba, madu ay thokta bani, ay hawjik mong laki. Asi hairaga kanna chenthorei. Nurse nupi duki manakta Dr. Matthew sulay. Matthew na telephone adu amuk paiduna. Hello. Asiba haksang sidi lawbulak trasi yarani. Ako'y na doon po loyrage. Matthew na ngangliba adu Milos ti tahawdre. Milos yam yang na gari du thawduna lai. Milos ki gari du aroy baspit da thawrai. Wakal da khalli. Scarlett chungsi sidri. Mahak mataw karam na sigani. Ay gawchik da wari sana kiba kuidri. Sengen hospital du yawraklaba matung Scarlett ki room du koithi thiri. Guard mayam amasu mathang hospital adu da changlai. Hospital du da leiriba mayam du Milos ubada loina kinai. Kana amuk hat balakliba no haina khanai. Mangonda wa ngangba kibadagi Scarlett ki room number adu haidoglamde. Milos na khalli. Karigumba sire haina hek haijin boirambada. Mahak boina soiduna hatkani. Call tawraklamba nurse nupiduna yamna thongna leina changlakduna. Som Scarlett ki husband la. Oh, mani. Nurse tuna Milos bu Scarlett na leiriba room adu phawba puraklami. Hek yawrakpaga room manungdagi Dr. Matthew thoglai. Milos ka michanare. Matthew na nupa adu Milos oiramgani haiba khangi. Haujikti nang karisu waningai oidre. Scarlett to sikre. Nang nathina chairabaso mahak na tabiraroi. Wafam ase hairamlaga Matthew chatkhige tawi. Milos na Matthew ki khudangda tap paiduna phai. Madu oithoktabani. Aiga maga wari sakhiba kuidri. Asuk thuna mi wekda siba yabra. Milos ki ahoba khonjelduna corridor du pumnin nili. Matthew na kari sumong hadana Milos te yengi. Aduga khudangda pairakliba makhuttu tapna lauthoi. Mahakna nangonda phone tawraambado. Mahak ki aroiba mihuldani. Chahi 3 gi mamangdagi mahak lungs cancer narame. Chahi 5 phawbadi hingba yarambani. Mapa layengbagi sel tana bhotnabada pangal sakti pumba loina sonba henjankre. Mahak ki mapadusu mafam sida layengduna leiri. Acute bleeding horakpadagi arubu phibam oiki. Scarlett na donate tawbada blood pumping tawbadagi leikhidabani. Injection lana kapadagi blood pumping thoglakpani haibadi Matthew na haidoktre. Milos na noigi hospital sibo blood bottle kamta leitrabo. Masa sole khanglaba nupidudagi karigi blood donate tawhalibano. Nang masi thokani haibasi hana khangdabra. Matthew na mafam sida leiriba blood bottle sidi yamna reserve oi. Military amadi ina khunba mi khaktagini. Aina kusi hekta tawba yaba nate. Milos na Matthew ga fruit collar du paisinduna. Aingonda hana hairukpa kaidawe. City asida military rank ta aigi bani wangwangi.
ꯑꯗꯨꯒ ꯏꯅꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯟꯕ ꯏꯃꯨꯡꯁꯨ ꯑꯩꯈꯣꯏꯅꯤ꯫ ꯃꯦꯊ꯭ꯌꯨꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯕꯗꯣ ꯅꯪꯉꯣꯟꯗꯒꯤ ꯃꯇꯦꯡ ꯂꯧꯒꯦ ꯍꯥꯏꯅ ꯇꯧꯔꯛꯑꯝꯕꯁꯨ ꯌꯥꯏ꯫ ꯅꯪꯅ ꯃꯍꯥꯛꯄꯨ ꯊꯤꯅ ꯆꯩꯕꯤꯔꯛꯈꯤꯕ ꯅꯠꯇ꯭ꯔꯥ? ꯃꯥꯏꯂꯣꯁꯀꯤ ꯃꯈꯨꯠꯇꯨ ꯀꯟꯊꯩ꯫ ꯅꯨꯄꯤꯗꯨꯅ ꯅꯪꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯈꯤꯕ ꯅꯪꯅꯗꯤ ꯎꯅ ꯎꯅ ꯈꯪꯕꯤꯈꯤꯗꯦ꯫ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯛꯄ ꯑꯋꯥꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯊꯋꯥꯏ ꯊꯥꯍꯟꯕꯅꯤ꯫ ꯑꯁꯨꯛ ꯌꯥꯝ ꯋꯥꯅ ꯍꯤꯡꯕꯒꯤ ꯃꯍꯨꯠ ꯁꯤꯈꯤꯕꯁꯤꯅ ꯃꯍꯥꯛꯀꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯂꯝꯕꯤꯅꯤ꯫ ꯃꯥꯏꯂꯣꯁ ꯂꯩꯔꯝꯕ ꯊꯧꯅꯥ ꯑꯃꯗꯤ ꯅꯥꯄꯜ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯇꯨꯅ ꯆꯨꯝꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯥꯏꯂꯣꯁꯅ ꯀꯞꯇꯨꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯒꯦ ꯇꯧꯏ꯫ ꯃꯦꯊ꯭ꯌꯨꯅ ꯕ꯭ꯂꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯅꯤꯡꯕ ꯊꯨꯡꯍꯟꯒꯦ ꯍꯥꯏꯈꯤ꯫ ꯅꯪꯒ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯂꯥꯁ ꯋꯤꯁꯇꯤ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯅꯪꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯍꯟꯗꯕ ꯑꯁꯤꯅꯤ꯫ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ, ꯑꯩꯅ ꯅꯪꯕꯨ ꯃꯅꯨꯡꯗ ꯆꯪꯍꯟꯕ ꯉꯝꯂꯣꯏ꯫ ꯃꯥꯏꯂꯣꯁ ꯇꯁꯦꯡꯅ ꯋꯥꯈꯜ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯨ ꯃꯁꯦꯡ ꯃꯔꯥꯡ ꯎꯔꯛꯏ꯫ ꯉꯁꯥꯏ ꯐꯣꯟꯗ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯤꯀꯨꯞ ꯑꯃꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯅ ꯊꯤꯅ ꯆꯩꯕꯤꯈꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯉꯩ ꯑꯃ ꯑꯃꯨꯛ ꯂꯥꯝꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯆꯩꯕꯤꯈꯤꯕ ꯑꯃꯗꯤ ꯁ꯭ꯀꯥꯔꯂꯦꯠꯅ ꯀꯞꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯇꯝ ꯑꯃꯠꯇꯗ ꯃꯀꯣꯛꯇ ꯌꯩꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯏꯂꯣꯁ ꯈꯪꯍꯧꯗꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅꯗꯣꯏ꯫ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯊꯥꯗꯨꯅ ꯍꯣꯠꯅꯕꯗꯒꯤ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯋꯥꯈꯜ ꯁꯣꯛꯄ ꯍꯦꯟꯃꯟꯈꯤꯕꯅ ꯃꯁꯥꯗꯨ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯁ꯭ꯀꯥꯔꯂꯦꯠꯇꯨ ꯑꯣꯠꯄꯤꯈꯤꯕ ꯑꯗꯨ ꯈꯜꯂꯨꯔꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨꯅ ꯆꯨꯕꯥ ꯑꯃꯗꯤ ꯅꯥꯀꯣꯡ ꯐꯥꯎꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯏ꯫ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯂꯪꯁ ꯀꯦꯟꯁꯔ ꯅꯥꯔꯛꯏ ꯍꯥꯏꯕ, ꯃꯁꯥꯒꯤ ꯑꯅꯥꯕ ꯂꯩꯕꯒꯤꯗꯃꯛ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯖꯤꯟꯈꯤꯕ, ꯃꯇꯝ ꯄꯨꯝꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯃꯐꯝ ꯑꯃꯗꯤ ꯀꯟꯗꯨꯅ ꯊꯝꯕꯤꯔꯝꯕ, ꯑꯗꯨꯒ ꯑꯩꯅꯗꯤ ꯃꯍꯥꯛꯀꯤꯗꯃꯛ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯌꯧꯔꯛꯂ ꯐꯥꯎꯕꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗꯁꯨ ꯑꯩꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨꯁꯨ ꯑꯃꯨꯛ ꯊꯨꯒꯥꯏꯕꯤꯈꯤ꯫ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯈꯤ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯑꯩꯅ ꯅꯪꯕꯨ ꯀꯥꯎꯕ ꯉꯝꯂꯔꯣꯏ ꯁ꯭ꯀꯥꯔꯂꯦꯠ꯫ ꯃꯥꯏꯂꯣꯁꯇ ꯍꯧꯖꯤꯛ ꯐꯥꯎꯔꯛꯂꯤꯕ ꯄꯦꯟꯗꯕꯒꯤ ꯄꯟꯈꯩ ꯑꯁꯤꯗꯤ ꯆꯥꯡꯗꯝꯅꯐꯝ ꯂꯩꯇ꯭ꯔꯦ꯫ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯀꯔꯤꯁꯨ ꯎꯠꯇꯦ꯫ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯀꯥ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗ ꯅꯣꯡꯃꯇ ꯃꯄꯤ ꯇꯥꯈꯤꯗꯕ ꯃꯥꯏꯂꯣꯁꯅꯤ꯫ ꯑꯗꯨꯒ ꯃꯁꯥ ꯃꯅꯨꯡꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯧꯊꯣꯛꯄꯗ ꯗ꯭ꯔꯒ ꯑꯃꯠꯇ ꯁꯤꯖꯤꯟꯅꯈꯤꯗꯦ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯕꯗꯤ ꯍꯥꯏꯅ ꯈꯨꯗꯨꯝ ꯁꯤꯡꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯇꯝꯗꯨꯗ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯏꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯒꯅꯤ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯅꯍꯥꯛꯁꯨ ꯑꯩꯅ ꯋꯥꯔꯧꯗꯕ ꯉꯝꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯃꯉꯣꯟꯗ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯑꯁꯤ ꯄꯤꯕꯤꯔꯝꯂꯤꯕ? ꯃꯦꯊ꯭ꯌꯨ ꯑꯃꯗꯤ ꯑꯇꯣꯞꯄ ꯗꯣꯛꯇꯔꯁ ꯈꯔꯅ ꯀꯥ ꯑꯗꯨꯗꯒꯤ ꯀꯨ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗ ꯌꯦꯡꯍꯟꯕꯤꯒꯅꯨ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯥꯏꯂꯣꯁꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇ ꯌꯦꯡꯍꯧꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯃꯦꯊ꯭ꯌꯨꯅ ꯌꯥꯔꯝꯗꯦ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯗꯤ ꯍꯤꯡꯂꯤꯉꯩꯗ ꯅꯨꯡꯁꯤꯒꯗꯕꯅꯤ, ꯁꯤꯔꯒ ꯅꯨꯡꯁꯤꯒꯗꯕ ꯅꯠꯇꯦ꯫ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯗꯥꯏ ꯑꯗꯨꯗ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯨꯏ꯫ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯏꯃꯨꯡꯗꯨ ꯃꯇꯝ ꯑꯃꯗ ꯁꯪꯒ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯔꯝꯂꯕꯁꯨ ꯃꯄꯥꯒꯤ ꯀꯔꯕꯥꯔ ꯃꯨꯠꯄꯗꯒꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯅꯔꯦꯜ ꯑꯗꯨꯗꯁꯨ ꯃꯈꯣꯏ 5 ꯁꯨꯅ ꯇꯤꯟꯗꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯍꯦꯜꯄꯔ ꯑꯗꯨꯗꯤ ꯌꯥꯎꯏ꯫ ꯗꯣꯛꯇꯔ ꯃꯦꯊ꯭ꯌꯨ ꯑꯃꯗꯤ ꯏꯁꯥꯕꯦꯂꯥꯁꯨ ꯌꯥꯎꯔꯤ꯫ ꯏꯁꯥꯕꯦꯂꯥ ꯃꯈꯣꯜ ꯍꯧꯅ ꯀꯞꯁꯤꯟꯅꯩ꯫ ꯌꯦꯡꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯦꯜꯄꯔ ꯑꯃꯗꯤ ꯃꯦꯊ꯭ꯌꯨꯒꯤ ꯃꯃꯤꯠꯇꯗꯤ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯅ ꯎꯏ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯦꯡꯂꯕ ꯊꯃꯣꯏꯒꯤ ꯄꯤꯔꯪ ꯆꯤꯟꯊꯗꯨꯅ
Scarlett's tombstone yengduna kapli. Milosti makoina leiriba mafam aduda changhande. U amagi marumdagi tumina yengduna lei. Mahakna minungsi leiraklaba matamda asiba haiba pal amana khaduna thamkhre. Milosna Matthewda Scarlett's tombstone aduda Scarlett, the wife of Milos haina thanaba kayarak haijaki. Matthewna ai madu kaidang ta thaba ngamai. Masi mahakna hinglingaida hairamba wafamni. Milosna khanki Scarlett ki thawai kanba ngamkhidrabasu mahakna roibada hairambadudi aina ingani. Ai mahakki mungpham manakta changlai. Pap jelaba aina mahakki senglaba mafam asida changduna kaidang mangthokla. Milos lambida naitom tana chatli. Mahakpu uraga minok chawba praja singna chirol kaya dongnari. Nakhoi pawa matarabo. Milos ki tare Subi nupidusu ngarang sikre. Matungdadi kana amatana mahaka luhongsi yara aray. Nupi ama hatba haibase mangondadi kaisu leiba thabak nate. Mane, aina Scarlett bu hatbani. Adubu, aina mahaki anaba se madutang hana khanglamlabadi mahabu layenglamgani. Mapadusu karibta tawhalamla. Pumdamakase aina wakal thenmankibadagi thokiba ngaktani. Mayum yawraklaba matung mahaki chawraba ka adu thonglonsenki. Chair amada pamduna thongnawdagi changlakliba nungsid aduna Scarlett ki mapaw kaya purakhi. Masimuk yawa chaina amukta thengnarakhi. Thamoida mensinba yararoidaba ka amadi aduma khangduna lehawrani. Hawjikti aisu chaina asi phangli. Nang pelabra. Asumna masa matomda jai. Matamdo yamna nungsibani. Nangna aibu anaubu punsida purakhibani. Aina soktuna leiba matam aduda nangna jinsinduna aigi mateng pangbikhibani. Isada bakhiba idu phawba nangna karimta hangoiba tawdana nangi ahanba phirol aduna taithokpikhi. Mamit ushinduna leimaida amuk hippi. Ahing nungthil makeup amata tumba yakhide. Pirang aduna mamit pumbal pungtaw tawduna leihali. Masada wariba adu phanaba makhol hauna kappagi sakti phawba leisilakte. Numit humnigi matung Miloski mapa Tyler thabak mafamdagi halaki. Tyler na mahaki machanupa ude haina bodyguard mayam aduda hanglami. Mayam aduna haibadagi mahaksu paw pumnamak loina khangle. Numit humni sure Milos na ka adu thonglon sinduna leikhiba. Tyler na idiot masigi ngangsi chawraga ngawba sumhele. Tyler na Miloski thong manakta lagtuna thongda kanna kawi. Thongdo hek hangdokpaga yu manam yam kanna namakhi. Karina manam kukanside mahak yu kayam kanna thakige manam kukansi kaino. Asumna bodyguard ta hangi. Manungda changsinduna yengbada Milos leimaida phamlaga phamungda ngathaduna tumlami. Scarlett na luhongbada setkiba phijol mayam adusu konduna leirami. Nupi amagibu adumna tawba hongnabra. Milos hawgalo nangi haktakta aise leikha taba soidrabani. Asi hairaga machanupa aduda ngangi. Ice water bucket ama puraktuna mangonda haithaw. Asumna order tawrami. Madunasu mahakbu hawgathanba ngamde. Miloski mamangda Scarlett ka luhongduna athapa khungang amada yam nungaina leirami. Makhoi mayamna upai kaya sizinaduna hawdoknaba hotnai. Adubu ngamde. Hospital da amuk puduna lai. Hospital yawraklaba matung Tyler na mahaki machanupada munna yengi. Doctor amada karino mahakna tawrisibo. Kari maramgino mahakna hawgalo haiba sungya yadrisibo. Doctor duna aikhoisu angamba thakto honaduna yengi. Adubu hawgalo haibadi sungya yade. Tyler na sauduna karigi yadrino. Yada yadragana thangna thingalo.
Asi hairaga doctor duda kihali. Doctor aduna, Sir, aina hairibasi amukta tabiyo. Aikoina ngangliba pumnamak mahakna loina taramgani. Mahakna pamlibasi karino khanglaba matung apambadu pigani hairabadi mahak soidana haugalakani. Tyler na Milos kayam nakna loinaba bodyguard ama kausindana hangi. Nang kari hairaga mahak se haugadan mangamgani. Bodyguard adu mamit sukchinnaduna wakhal munna tawraba matung. Master, ai khangli. Asumna khumlaki. Kharathuna, hurry up. Bodyguard aduna Milos ki bed manakta changsinduna lepi. Aduga, Sir, mikap thoglo. Natrabadi Scarlet Kilaman kanana singani. Manglamba Milos Scarlet ki mingpalakpa aduda makoktu khara lengai. Leiriba mayam adu harauduna makhoi masen yengnei. Bodyguard aduna manakong mayada changsinduna. Sir, ai asingbu wari pumba loine khangli. Scarlet to tasingbagidi siroidabani. Mahaki anabada hapkadaba hidaktuki mahuta stimulant hapchanbadagi yam thuna sikhibani. Wadu ngangba hek loibaga Milos mamit khangpang pangthorai. Manakta leriba nupadugi khudangda tap paiduna. Nangna hujik haikibado amuktaga halo. Leiriba mayam adu Milos na haugalakpa adu uraga sorne na tana hondoi. Bodyguard adudi khudangdu nabani yadri. Manakta leiba nurse amana Scarlet na sikribado kanagumba mana hidak lana hapadagi sikhibani. Aisu makhoi masena ka manungda wari sanabado tahawe. Masakti khanghaudre. Milos tu namit humni chara helakpagi wabana amuk hipthaki. Makhutu laman singningbana thak ni i. Punsida hingbagi asa ama urai. Scarlet, aina nangi laman soidana khumgani. Aina nangi damak hojik tawba ngamba hairabadi laman khumba sikhaptani. Masadusu sonthabana yadre. Adu oirabasu Scarlet na yam thuna sikhibagi maram khangbadagi masagi asonba adu phaki. Thamoida nungaitabadi adumak leiri. Phuk hogalaktuna Dr. Matthew thiba lai. Matthew gi room du phanglaba matung ka manungda changlai. Scarlet na sikribado nangna drug lana sizinabadagi sikhibani haibasi aingonda karik hydribano. Asumna Milos na akanba khonjela chairami. Dr. Matthew iramliba adu chap leptuna Milos ta akiba amata yaudana yenglai. Mahak matam kuinagi mamangdagi awawa potlum pudana laglabani. Mahaki oinadi sikhiba haibasina khwaidagi afaba lambini. Milos yam sauna chensinduna Matthew ki collar du paiduna walda insille. Mahak aigi nupin haibasi nang khangdabra. Nangi nupi oiraga nangdi karigi mabu phajana loinabide. Matthew ki wafam aduda Milos ki pangal sakti pumnamak mayak chamki. Pairiba fruit collar adu phathadokhi. Matthew na mahaki fruit tu semjili. Milos te yamna hangoini yenglaga. Mahak na hinglingaida nangna kari tawiki. Mahaki manakta nang mikup ama phawba leikibra. Aduga hujikna mo yamna nungsiba sarisi kaigino. Milos ki masadu manung mapan pumnamak ice kumna phamjinduna leikre. Aina mangonda lankrise. Mapuk khudingda kokleroidaba pap amadi oirani. Adubu hujikti aina mahakidama laman singdana tokloi. Matthew na Milos ta yamunna yengi. Masagi maral khangjare khangbadagi Matthew na hidak sindoklamba nurse to numitudagi makadana lakidre. Aisu nurse to yam kanadi thibani. Adubu phangba kauba leite. Si mahaki information lawbu cheni. Nangnadi mahakbu soidana thiba ngamgani haiba aina thajai. Numit aduda injection lana piramba nurse adugi document adu paiduna hospital dagi chenthorai. City aduda leiriba lanmi khudingma kemta kaukhatlami.
ꯅꯨꯄꯤꯗꯨꯒꯤ ꯐꯣꯇꯣꯗꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯄꯤꯗꯨꯅ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯃꯛ ꯊꯤꯗꯨꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯀꯗꯧꯕꯅꯤ. ꯌꯦꯁ ꯁꯔ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯗꯨ ꯃꯈꯣꯏꯒꯤ ꯁꯦꯛꯇꯔ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯤꯕ ꯆꯠꯅꯈꯤ. ꯁꯪꯍꯥꯏ ꯁꯤꯇꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯆꯧꯕ ꯄꯣꯁꯇꯔ ꯀꯌꯥ ꯊꯦꯠꯇꯨꯅ ꯅꯔꯁ ꯅꯨꯄꯤ ꯑꯗꯨ ꯋꯥꯟꯇꯦꯠ ꯂꯥꯎꯔꯝꯃꯤ. ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯏꯂꯣꯁꯇ ꯁꯤꯡꯅꯕꯒꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯁꯤꯇꯤ ꯃꯅꯨꯡꯗ ꯀꯣꯏꯅꯤꯟ ꯅꯤꯜꯂꯤ. ꯁꯤꯇꯤꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯪꯅꯕ ꯀꯣꯏꯊꯤ ꯊꯤꯔꯤ. ꯅꯨꯃꯤꯗꯥꯡꯗꯁꯨ ꯏꯃꯨꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯊꯤꯕ ꯍꯨꯝꯕ ꯆꯠꯊꯔꯤ. ꯃꯥꯏꯂꯣꯁ ꯃꯁꯥꯃꯛ ꯌꯥꯎꯅ ꯁꯤꯇꯤ ꯑꯗꯨꯗ ꯂꯩꯕ ꯑꯦꯛꯖꯤꯠ ꯆꯦꯛꯄꯣꯏꯟꯠ ꯈꯨꯗꯤꯡꯃꯛꯇ ꯆꯠꯇꯨꯅ ꯊꯤꯖꯤꯜꯂꯤ. ꯅꯨꯃꯤꯠ ꯈꯔꯅꯤ ꯐꯪꯂꯛꯇ꯭ꯔꯕꯗ ꯃꯥꯏꯂꯣꯁ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ. ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯑꯃꯨꯛꯀꯁꯨ ꯂꯣꯏꯅ ꯀꯧꯈꯠꯇꯨꯅ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯃꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯉꯝꯗ꯭ꯔꯤꯕꯁꯦ? ꯂꯩꯅꯨꯡꯗ ꯐꯨꯠ ꯆꯥꯝꯃ ꯇꯧꯔꯕꯁꯨ ꯃꯍꯥꯛꯄꯨ ꯅꯈꯣꯏꯅ ꯐꯪꯅꯕ ꯊꯤꯒꯗꯕꯅꯤ. ꯍꯦꯛ ꯐꯪꯗ꯭ꯔꯕ ꯅꯈꯣꯏ ꯑꯃꯃꯝꯇ ꯑꯣꯏꯅ ꯑꯩꯅ ꯍꯥꯠꯀꯅꯤ. ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯏꯅ ꯊꯤꯕ ꯆꯠꯅꯈ꯭ꯔꯦ. ꯏꯁꯥꯕꯦꯂꯥ ꯃꯥꯏꯂꯣꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯃꯥꯏꯂꯣꯁꯀꯤ ꯔꯨꯝꯗꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯃ ꯌꯥꯝ ꯐꯤꯡꯅ ꯆꯦꯟꯊꯣꯔꯛꯏ. ꯃꯃꯥꯡꯗ ꯏꯁꯥꯕꯦꯂꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯏꯁꯥꯕꯦꯂꯥꯅ ꯅꯨꯄꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯦ? ꯀꯥꯏꯗꯅꯣ ꯅꯈꯣꯏꯅ ꯆꯠꯇꯣꯏꯁꯦ? ꯑꯗꯨꯒ ꯃꯥꯏꯂꯣꯁꯅ ꯑꯁꯨꯝ ꯁꯥꯎꯔꯤꯁꯤꯅ ꯀꯩ ꯃꯔꯝꯒꯤꯅꯣ? ꯅꯨꯄꯥ ꯑꯗꯨꯅ ꯃꯦꯗꯝ ꯁ꯭ꯀꯥꯔꯂꯦꯠ ꯁꯤꯈꯤꯕꯗꯣ ꯅꯔꯁ ꯑꯃꯅ ꯍꯥꯠꯄ ꯑꯣꯏꯔꯝꯃꯤ. ꯁꯤꯇꯤꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝ ꯀꯟꯅ ꯊꯤꯔꯛꯏ. ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯐꯪꯗ꯭ꯔꯤ. ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯏꯁꯥꯕꯦꯂꯥ ꯌꯥꯝꯅ ꯄꯥꯈꯠꯂꯤ. ꯃꯃꯤꯠ ꯑꯗꯨꯁꯨ ꯃꯔꯥꯜ ꯂꯩꯕ ꯃꯤ ꯑꯃꯒꯤ ꯃꯤꯠꯌꯦꯡꯗꯧꯅ ꯌꯦꯡꯉꯤ. ꯃꯤꯁ, ꯑꯇꯣꯞꯄ ꯀꯔꯤ ꯈꯪꯅꯤꯡꯕ ꯂꯩꯔꯤ? ꯑꯩꯁꯨ ꯊꯤꯕ ꯆꯠꯄ ꯌꯥꯎꯒꯗꯧꯔꯤꯕꯅꯤ. ꯏꯁꯥꯕꯦꯂꯥꯅ ꯍꯣꯏ, ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯂꯨꯔꯣ. ꯏꯁꯥꯕꯦꯂꯥ ꯆꯤꯟꯕꯜ ꯃꯈꯥꯗ ꯆꯤꯛꯇꯨꯅ ꯇꯦꯟꯁꯟ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ. ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯂꯩ. ꯃꯥꯏꯂꯣꯁꯇꯨ ꯃꯇꯝ ꯀꯨꯏꯅ ꯅꯥꯔꯨꯔꯕ ꯃꯇꯨꯡ ꯅꯨꯄꯤꯗꯨꯒꯤ ꯈꯣꯡꯒꯨꯜꯗꯨ ꯂꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯦ. ꯃꯥꯏꯂꯣꯁꯇ ꯅꯥꯔꯤꯕ ꯑꯗꯨ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯋꯥꯈꯜꯗꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈꯪꯗꯦ. ꯑꯗꯨꯕꯨ ꯅꯔꯁ ꯅꯨꯄꯤꯗꯨ ꯁꯣꯏꯗꯅ ꯐꯪꯂꯕꯗꯤ ꯑꯩꯅ ꯑꯃꯨꯛ ꯀꯝꯗꯧꯕ? ꯃꯥꯏꯂꯣꯁꯀꯤ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯊꯤꯜꯂꯤ. ꯆꯪꯉꯛꯎ ꯍꯥꯏꯅ ꯃꯅꯨꯡꯗꯒꯤ ꯂꯥꯎꯔꯛꯏ. ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ. ꯏꯁꯥꯕꯦꯂꯥ ꯗ꯭ꯔꯦꯁꯇꯨ ꯁꯦꯝꯖꯤꯟꯗꯨꯅ ꯌꯥꯝꯅ ꯖꯦꯟꯇꯜ ꯑꯣꯏꯅ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯏ. ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯅ ꯑꯗꯨꯝ ꯁꯥꯎꯏꯗꯨꯕꯣ? ꯃꯥꯏꯂꯣꯁ ꯅꯨꯄꯤꯒꯤ ꯇꯥꯇ ꯄꯪꯊꯕ ꯅꯨꯄꯥꯗꯤ ꯅꯠꯇꯦ. ꯏꯁꯥꯕꯦꯂꯥꯗꯨ ꯇꯁꯦꯡꯅ ꯎꯅꯕ ꯄꯥꯝꯂꯝꯗꯦ. ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯑꯦꯡꯒꯦꯖ ꯇꯧꯈ꯭ꯔꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯆꯪꯂꯛꯀꯅꯨ ꯍꯥꯏꯕꯃꯛꯇꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯗꯦ. ꯃꯥꯏꯂꯣꯁ ꯄꯤꯁꯨꯝꯗꯨ ꯁꯨꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤ. ꯏꯁꯥꯕꯦꯂꯥ ꯃꯁꯥꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯒꯦ ꯍꯥꯏꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯀꯥꯏꯗꯅꯣ ꯅꯪ ꯌꯦꯡꯉꯤꯗꯨꯕꯣ? ꯀꯩ ꯃꯤꯠꯌꯦꯡꯅꯣ ꯑꯗꯨꯕꯣ? ꯃꯥꯏꯂꯣꯁ ꯋꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ, ꯇꯨꯃꯤꯟꯅ ꯂꯩ. ꯏꯁꯥꯕꯦꯂꯥꯁꯨ ꯈꯪꯉꯤ ꯃꯥꯏꯂꯣꯁꯅ ꯃꯍꯥꯛꯀ ꯎꯅꯕ ꯄꯥꯝꯗꯦ, ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤ. ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯣꯏꯕꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯥꯏꯂꯣꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯅꯨꯃꯤꯠꯇꯨ ꯃꯥꯏꯂꯣꯁꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯄꯔꯐ꯭ꯌꯨꯝꯁꯨ ꯆꯥꯏꯗꯨꯅ ꯂꯥꯛꯏ. ꯃꯉꯣꯟꯗ ꯌꯦꯡꯉꯛꯅꯕ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯐꯖꯕ ꯐꯤꯒꯔ ꯑꯗꯨ ꯎꯠꯂꯤ. ꯃꯥꯏꯂꯣꯁꯀꯤ ꯃꯁꯥꯗ ꯉꯥꯊꯗꯨꯅ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯤꯔꯣꯜ ꯇꯧꯏ. ꯃꯤꯅ ꯍꯥꯏꯅꯕꯗ ꯅꯪꯁꯦ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯒꯤ ꯑꯁꯤꯕ ꯂꯥꯏꯅꯤ ꯍꯥꯏꯅꯤ. ꯑꯗꯨꯕꯨ ꯑꯩꯗꯤ ꯊꯥꯖꯗꯦ. ꯑꯩꯗꯤ ꯅꯪ ꯈꯛꯇꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ. ꯃꯥꯏꯂꯣꯁꯇꯤ ꯏꯁꯥꯕꯦꯂꯥꯒꯤ ꯋꯥꯈꯜꯒ ꯑꯃꯠꯇ ꯆꯪꯕ ꯅꯠꯇꯦ. ꯅꯨꯄꯤꯗꯨꯅ ꯃꯁꯥꯗ ꯊꯦꯡꯉꯛꯄ ꯑꯗꯨꯗ ꯍꯪꯒꯣꯏꯕ ꯐꯥꯎꯔꯛꯏ. ꯏꯁꯥꯕꯦꯂꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯥꯛꯇꯅ ꯏꯟꯊꯣꯛꯈꯤ. ꯃꯥꯏꯂꯣꯁꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃꯈꯛ ꯂꯩ. ꯃꯍꯥꯛ ꯑꯗꯨꯗꯤ ꯁ꯭ꯀꯥꯔꯂꯦꯠꯅꯤ. ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜ ꯈꯟꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯂꯝꯗ꯭ꯔꯤ. ꯑꯁꯨꯝꯅ ꯈꯜꯂꯤ. ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯄꯟꯈꯩ ꯂꯩꯇ꯭ꯔꯕ ꯀꯜꯂꯛꯄꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯄꯤꯛ ꯊꯜꯂꯤ. ꯃꯥꯏꯂꯣꯁ, ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗꯨ ꯁꯤꯈ꯭ꯔꯦꯗꯅ. ꯅꯪꯅ ꯃꯍꯥꯛꯄꯨ ꯅꯤꯡꯂꯕꯁꯨ ꯃꯍꯥꯛ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯔꯣꯏ.
Isabella wa ngangna Miloski manakta amuk tapna changai. Mahagidamag karigino nangna du yamna lonely oiridubo. Nangidi ay lairisidi. Wakhalda khalli nupa khudimag nupigi phajabak changubada ngauduba leite. Mahaksu aigi phajabak changsida karigi ngaure. Mahaknadi Milostu themba yagani haina khalle. Miloski masada mahaki ngauraba makhutuna kalaknaba haina nali. Milosti mangonda minungsi amata yaudana khana yengli. Handak mukti nupi adu laimaida laktana inthui. Isabella yamna kauba skirt ama setli. Laimaida tuba aduda skirt tu masana khara chingkhatjai. Fajaraba makhongda ubada karamba nupana surrender tawrakloi haina khalubani. Adubu mahaki oinadi laibak thibani. Miloski nungsibadi Scarlett kidamak lengdana laikhrabani. Michi ani suna phawba yenglamdana mammaidu leithoktuna adum thoki. Thongdu hangdoklamdaida asumna hairami. Nangubada aigi sase naaba ma yaure. Aigi mangda nasakto mukhanulakanu. Thongdu kana thingjanduna amuk thoki. Isabella skirto amuk chingthaduna tapna hogalai. Scarlett, karigino sikraba nangbu Milos na ngasi phawbada ningsingduna dum leiribase. Milos na mahagbu miraibagi maram pumba Scarlett ama chinthiduna loina tainai. Madugi nupido pura mi otpini. Masadu leina leiri khangladi nahana sikiba yarabani. Aisu nahana Milos ka luhonglamnadi phagadabani. Matomta murum sonduna chalage haina thoglai. Miloski table mamangda chaithoklaiga leiriba che changmayam aduda yengi. Nurse nupi adugi information yauba document adu oirami. Nupi adugi photo su leirami. City dugi map amasu leirami. Map tuda check tawdriba yum khara angangba machuna round koisinduna thami. Yum mayam adugi marakta mahaki yumsi yaurami. Paisa Bible mungkakta ngairene check tawdrise. Madu urubadagi mahak pakhatpa asum helai. Nurse nupi adu mahaki yumda lotuna thamlibani. Milos na khangkrabadi mahak suhingloi haibasi masana khangjai. Isabella gi imungdu paisa paijarabasu Milos ki imungga changdamnabadi yaroi yamna nopkani. Aduna Milos na khangba thoklabadi pumnamak aphaba oiroi haibasi khanbatada thamoida akibana pik thalli. Bag to humjinduna mahaki keypad ki mobile ama puthorai. Number to the namduna nurse nupi to the call tawi. Hello, nang tabra, nang hauji kadai le. Nurse nupi aduna. Ay kama nung dodum leire. Ay mabantok bayam kire. City asida police na ibu mapom kuding thiri haibaki paw suloi na tare. Ay yam kire. Nang na thabak pang thok thringaida kay suktore. Ay butek ta kaidana thambigani haikibadaine. Nupi do kibana wa ngangbada kapli su tawi. Isabella na khon khara kanna. Nangi araiba pochai pirol furit pumnamak loina pek toram. Atopa city amada nang matam khara leitaba yaroi. Aduga Scarlett ki matangdo nang natopa mida hek hairamba thoklaba. Nang bui khutmak na hatkani. Isabella pakhatna thawai hakchang pumba phonda wari sanariba aduda luptuna lei. Milos na mapanda Isabella thoklakpa ngairi. Ka manungdagi Isabella na Scarlett panbadu mahakna tai. Thongjul mapanda leptuna wari sanariba adu kanaga sanariba no haina tuminna tari. Nurse nupi aduna. Ay kanabda haidu ui. Adubu ay city asi thadoktuna chatpadi ay pamde. Mapam sida ay gi mai baloy na lay. Isabella khara sauna. Oh, pare. Adudi chalo haiba yadrabani na. Police na nangbu ay napahangani. Miloski nupi hatlibado nangnani haina ay nahidogani. Nurse to na. Nati. Miss, aduda dito bigano. Ay nahidak sindok po oiraso. Tabal pang tuo haina insilibado di nangnani.
ꯑꯗꯨ ꯑꯣꯏꯔꯒ ꯀꯩꯗꯧꯔꯕ? ꯍꯛꯊꯦꯡꯅꯅ ꯍꯥꯠꯂꯤꯕꯗꯨꯗꯤ ꯅꯪꯒꯤ ꯅꯈꯨꯠꯅꯅꯤ. ꯃꯍꯥꯛꯅ ꯁꯤꯈꯤꯕꯒꯤ ꯗꯥꯏꯇ ꯄꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯂꯧꯒꯗꯕꯅꯤ. ꯏꯁꯥꯕꯦꯂꯥ ꯁꯥꯎꯕ ꯍꯦꯟꯃꯟꯗꯨꯅ ꯃꯈꯣꯜꯗꯨ ꯀꯟꯅ ꯀꯟꯅꯁꯨ ꯉꯥꯡꯉꯛꯏ. ꯑꯔꯣꯏꯕꯗ ꯅꯔꯁ ꯑꯗꯨꯅ ꯁꯔꯦꯟꯗꯔ ꯇꯧꯔꯛꯏ. ꯍꯣꯏ, ꯑꯩ ꯍꯥꯏꯔꯒꯦ. ꯏꯁꯥꯕꯦꯂꯥ ꯌꯨꯝꯗ ꯍꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯅꯨꯄꯤꯗꯨ ꯁꯤꯈ꯭ꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯂꯦ ꯍꯥꯏꯕ ꯈꯪꯉꯤ. ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯊꯣꯡꯗꯨ ꯌꯥꯝꯅ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ. ꯏꯁꯥꯕꯦꯂꯥꯁꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯏ. ꯃꯥꯏꯂꯣꯁ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯃꯥꯏꯂꯣꯁꯇꯨ ꯌꯦꯡꯕꯗ ꯀꯤꯡ ꯑꯣꯐ ꯍꯦꯜꯒ ꯆꯞ ꯃꯥꯟꯅꯩ. ꯏꯁꯥꯕꯦꯂꯥꯅ, ꯃꯥꯏꯂꯣꯁ, ꯅꯪ ꯆꯠꯇ꯭ꯔꯤꯕꯣ? ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯍꯜꯂꯛꯏꯗꯤ? ꯋꯥ ꯉꯥꯡꯕꯗ ꯃꯔꯩꯗꯨ ꯇꯠꯂꯤ ꯇꯠꯂꯤ ꯇꯧꯏ. ꯂꯥꯏꯕꯛꯇꯒꯤ ꯍꯨꯃꯥꯡ ꯃꯔꯤ ꯀꯌꯥ ꯑꯃ ꯆꯦꯟꯊꯔꯛꯏ. ꯃꯥꯏꯂꯣꯁꯅ ꯏꯁꯥꯕꯦꯂꯥꯒꯤ ꯈꯗꯥꯡꯗ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯍꯜꯂꯝꯃꯤ. ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯍꯤꯗꯥꯛ ꯁꯤꯟꯗꯣꯛꯂꯤꯗꯨ ꯅꯪꯅ ꯁꯤꯟꯕ ꯑꯣꯏꯔꯦꯀꯣ? ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ? ꯑꯩ ꯀꯩꯝꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ. ꯃꯥꯏꯂꯣꯁꯅ ꯏꯁꯥꯕꯦꯂꯥꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯅꯪ ꯁꯤꯔꯕꯅꯤ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡꯅꯤ. ꯅꯪ ꯈꯪꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯈꯪꯉꯅꯤ. ꯅꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯏꯁꯥꯕꯦꯂꯥꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯅꯔꯁ ꯅꯨꯄꯤꯗꯨ ꯊꯤꯔꯒꯗꯕꯅꯤ. ꯅꯔꯁ ꯅꯨꯄꯤꯗꯨ ꯃꯌꯨꯝꯗ ꯂꯩꯔꯝꯈꯤꯅꯤ ꯍꯥꯏꯕ ꯏꯁꯥꯕꯦꯂꯥꯅ ꯈꯪꯉꯤ. ꯅꯨꯄꯤꯗꯨ ꯍꯦꯛ ꯐꯪꯕꯗ ꯑꯩ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ. ꯁꯤꯔꯅꯤ ꯈꯜꯂꯨꯕꯗ ꯃꯥꯏꯂꯣꯁꯄꯨ ꯊꯦꯝꯖꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ. ꯃꯥꯏꯂꯣꯁꯇꯤ ꯏꯁꯥꯕꯦꯂꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯁꯨ ꯇꯥꯗꯦ. ꯃꯥꯏꯂꯣꯁꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯔꯛꯏ. ꯑꯗꯨꯒ ꯒꯥꯔꯗ ꯑꯃꯗ ꯏꯟꯁꯤꯜꯂꯤ. ꯃꯈꯨꯠꯁꯨ ꯄꯨꯟꯁꯤꯜꯂꯨ. ꯀꯩꯒꯨꯝꯕ ꯆꯦꯟꯈꯤꯒꯦ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯍꯦꯛꯇ ꯀꯥꯞꯄꯨ. ꯍꯣꯏ ꯁꯔ. ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯀꯐ ꯇꯧꯁꯤꯜꯂꯤ. ꯒꯥꯔꯗ ꯑꯗꯨꯅꯁꯨ ꯏꯁꯥꯕꯦꯂꯥꯗ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯎꯠꯇꯦ. ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯏꯁꯥꯕꯦꯂꯥꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯔꯛꯇꯦ. ꯄꯤꯁꯇꯣꯜ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ, ꯅꯪ ꯊꯃꯣꯏ ꯁꯦꯡꯅ ꯇꯨꯃꯤꯟꯅ ꯂꯩꯕꯅ ꯐꯒꯅꯤ. ꯆꯦꯟꯈꯤꯒꯦ ꯈꯜꯂꯕꯗꯤ ꯁꯣꯏꯗꯅ ꯊꯣꯏ ꯃꯥꯡꯒꯅꯤ. ꯏꯁꯥꯕꯦꯂꯥꯗꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯪꯅ ꯄꯨꯔꯛꯂꯝꯃꯤ. ꯃꯥꯏꯂꯣꯁꯇꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯏ. ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯏꯁꯥꯕꯦꯂꯥꯒꯤ ꯏꯃꯨꯡꯗꯨ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯤ. ꯂꯥꯟꯃꯤ ꯑꯃꯅ ꯌꯨꯝꯗꯨꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯝꯃꯤ. ꯌꯨꯝꯗꯨꯗꯒꯤ ꯍꯦꯜꯄꯔ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ. ꯍꯦꯜꯄꯔꯗꯨ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯤ. ꯏꯁꯥꯕꯦꯂꯥꯁꯨ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯑꯗꯨ ꯎꯔꯝꯃꯤ. ꯃꯥꯏꯂꯣꯁꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯃꯥꯏꯂꯣꯁ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯃꯦꯗꯝꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯕꯒꯤꯅꯣ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯤꯁꯤꯕꯣ? ꯃꯥꯏꯂꯣꯁꯇꯤ ꯍꯥꯎꯁꯀꯤꯄꯔ ꯑꯗꯨꯅ ꯍꯪꯂꯤꯕꯗꯨ ꯀꯔꯤꯁꯨ ꯊꯧꯑꯣꯏꯗꯦ. ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯤꯍꯥꯠꯄꯤꯗꯨ ꯂꯩꯕ꯭ꯔꯥ ꯊꯤꯌꯨ. ꯃꯐꯝ ꯑꯃꯠꯇ ꯆꯤꯊꯕ ꯌꯥꯔꯣꯏ. ꯃꯍꯥꯛꯀꯤ ꯀꯃꯥꯟꯗꯨ ꯍꯦꯛ ꯇꯥꯕꯒ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯦꯟꯁꯤꯟꯈꯤ. ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯏꯁꯥꯕꯦꯂꯥꯒꯤ ꯃꯄꯥ ꯃꯍꯦꯁ ꯌꯥꯝ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ. ꯃꯆꯥꯅꯨꯄꯤꯗ ꯍꯟꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯃꯥꯏꯂꯣꯁꯇ ꯌꯥꯝ ꯄꯦꯟꯗꯅ ꯆꯩꯔꯝꯃꯤ. ꯃꯥꯏꯂꯣꯁ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯏꯇꯥꯎ ꯇꯥꯏꯂꯔꯗ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯄꯥꯎ ꯇꯝꯒꯅꯤ. ꯃꯍꯦꯁ ꯑꯃꯗꯤ ꯇꯥꯏꯂꯔ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ. ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯤꯁꯨ ꯌꯥꯝꯅ ꯅꯛꯁꯤꯟꯅꯩ. ꯃꯆꯥꯒꯨꯝꯕ ꯃꯥꯏꯂꯣꯁꯅ ꯃꯉꯣꯟꯗ ꯎꯠꯂꯤꯕ ꯕꯦꯚꯥꯔꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯝꯃꯤ. ꯃꯥꯏꯂꯣꯁꯇꯤ ꯃꯍꯦꯁꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ. ꯁꯨꯃꯥꯡꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯁꯥꯟꯅꯔꯤ. ꯃꯍꯦꯁꯅ, ꯐꯔꯦ ꯐꯔꯦ, ꯏꯃꯨꯡꯗꯒꯤ ꯂꯣꯅ ꯌꯥꯗꯕ ꯄꯣꯠ ꯆꯩ ꯍꯦꯛ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯇꯥꯏꯂꯔꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯋꯥꯔꯛꯍꯟꯒꯅꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯟꯃꯤ ꯑꯃꯅ ꯅꯔꯁ ꯅꯨꯄꯤ ꯑꯗꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯔꯛꯏ. ꯆꯨꯔꯤꯗꯒꯤ ꯁꯨꯃꯥꯡꯗ ꯏꯟꯊꯔꯛꯏ. ꯁꯔ, ꯃꯤꯍꯥꯠꯄꯤ ꯅꯨꯄꯤꯗꯨ ꯁꯤꯗ ꯂꯩꯔꯦ. ꯃꯥꯏꯂꯣꯁꯅ, ꯃꯀꯣꯛꯇꯨ ꯅꯣꯛꯈꯠꯍꯜꯂꯣ, ꯃꯁꯛ ꯌꯦꯡꯒꯦ. ꯃꯦꯊ꯭ꯌꯨꯅ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯐꯣꯇꯣ ꯑꯗꯨꯒ ꯃꯁꯛ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ. ꯏꯁꯥꯕꯦꯂꯥꯗ ꯑꯃꯨꯛ ꯌꯦꯡꯂꯛꯇꯨꯅ, ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯔꯤ? ꯆꯠꯂꯁꯤ ꯂꯥꯎ. ꯏꯁꯥꯕꯦꯂꯥ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯃꯔꯩ ꯌꯦꯠꯀꯦ ꯇꯧꯏ. ꯀꯥꯟꯅꯔꯔꯣꯏ ꯈꯪꯕꯗꯒꯤ ꯃꯀꯣꯛꯇꯨ ꯅꯣꯟꯊꯈꯤ.
ꯃꯍꯦꯁꯇꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ꯫ ꯅꯔꯁ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯂꯩ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ꯫ ꯃꯥꯏꯂꯣꯁ, ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯗꯥꯏꯗ ꯄꯨꯒꯗꯧꯔꯤꯕꯅꯣ? ꯃꯥꯏꯂꯣꯁꯅ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯌꯥꯝ ꯆꯥꯎꯅ ꯂꯩ꯫ ꯅꯔꯁ ꯅꯨꯄꯤꯁꯦ ꯅꯦꯛꯇꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯠꯂꯝꯂꯦ꯫ ꯑꯗꯨꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯔꯤꯕꯁꯤ ꯀꯔꯤꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯃꯍꯦꯁ ꯃꯆꯥꯅꯨꯄꯤꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯌꯦꯡꯉꯤ꯫ ꯏꯁꯥꯕꯦꯂꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯥꯏꯂꯣꯁꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯥꯏꯂꯣꯁꯀꯤ ꯑꯁꯥꯎꯕ ꯑꯗꯨ ꯎꯔꯒ ꯏꯁꯥꯕꯦꯂꯥꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯏꯇꯥꯎ ꯇꯦꯂꯔꯒꯤ ꯃꯅꯥꯛꯇ ꯆꯠꯄꯅ ꯐꯒꯅꯤ꯫ ꯃꯍꯥꯛ ꯈꯛꯇꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯀꯟꯕ ꯉꯝꯒꯅꯤ꯫ ꯏꯁꯥꯕꯦꯂꯥ ꯑꯃꯗꯤ ꯅꯔꯁ ꯑꯗꯨ ꯖꯦꯜꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯖꯦꯜꯒꯤ ꯁꯦꯜ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯐꯝꯍꯜꯂꯤ꯫ ꯃꯥꯏꯂꯣꯁꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯊꯥꯗꯨꯅ ꯐꯝꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯗ ꯃꯃꯤꯠꯇꯨ ꯁꯤꯟ-ꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯤꯔꯅꯤ ꯈꯜꯂꯨꯕꯗ ꯂꯦꯞꯄ ꯂꯩꯇꯅ ꯀꯞꯂꯤ꯫ ꯏꯁꯥꯕꯦꯂꯥꯅ ꯃꯥꯏꯂꯣꯁ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯂꯣꯁꯇꯤ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯂꯤꯂꯥ ꯐꯂꯥꯒꯤ ꯐꯥꯒꯤꯗꯧꯅ ꯎꯏ꯫ ꯃꯆꯤꯟꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯕꯅꯤ ꯍꯥꯏꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ꯫ ꯅꯪꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯅꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ? ꯍꯧꯖꯤꯛ ꯑꯩꯅ ꯀꯩꯗꯧꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯕ꯭ꯔꯥ? ꯃꯥꯏꯂꯣꯁꯀꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯏꯁꯥꯕꯦꯂꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯥꯏꯂꯣꯁ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯥꯏꯂꯣꯁ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯪꯅ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯈꯤꯕꯗꯥꯏꯅꯦ꯫ ꯑꯣꯛꯇꯕꯤ ꯃꯍꯥꯛꯀꯤꯗꯃꯛ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯁꯣꯏꯗꯅ ꯂꯥꯟꯒꯅꯤ꯫ ꯀꯔꯤ? ꯑꯣꯛꯇꯕꯤ ꯍꯥꯏꯕ? ꯋꯥꯍꯩ ꯑꯁꯤꯅ ꯃꯥꯏꯂꯣꯁꯀꯤ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯅ ꯄꯥꯜꯂꯤ꯫ ꯃꯥꯏꯂꯣꯁ ꯍꯧꯒꯠꯂꯛꯇꯨꯅ ꯏꯁꯥꯕꯦꯂꯥꯒꯤ ꯃꯊꯕꯥꯛꯇ ꯈꯣꯡꯄꯥꯛꯅ ꯀꯥꯎꯏ꯫ ꯏꯁꯥꯕꯦꯂꯥꯗꯨ ꯆꯩꯅꯥ ꯑꯗꯨꯅ ꯁꯣꯔ ꯊꯤꯡꯒꯠꯂꯤ꯫ ꯊꯔꯣ-ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯅꯔꯁ ꯅꯨꯄꯤꯗꯨ ꯀꯞꯂꯝꯕ ꯑꯗꯨ ꯆꯞ ꯂꯦꯞꯈꯤ꯫ ꯃꯥꯏꯂꯣꯁꯀꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯉꯥꯛꯄꯤꯅꯕ ꯀꯌꯥꯔꯛ ꯍꯥꯏꯖꯩ꯫ ꯃꯥꯏꯂꯣꯁꯀꯤ ꯃꯁꯛꯇꯨ ꯏꯁꯥꯕꯦꯂꯥꯕꯨ ꯂꯧꯕ ꯂꯥꯛꯄ ꯅꯣꯔꯣꯛꯀꯤ ꯂꯥꯏꯒꯨꯝꯕꯅꯤ꯫ ꯏꯁꯥꯕꯦꯂꯥꯒꯤ ꯆꯥꯏꯊꯣꯛꯂꯤꯕ ꯃꯁꯝ ꯑꯗꯨ ꯇꯥꯁꯤꯟꯗꯨꯅ ꯃꯥꯏꯂꯣꯁꯅ ꯄꯨꯟꯅ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯊꯥꯔꯤꯕ ꯃꯦꯀꯞ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨꯅ ꯂꯣꯏꯅ ꯆꯥꯝꯊꯣꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯌꯥꯝꯅ ꯊꯤꯔꯦ꯫ ꯏꯁꯥꯕꯦꯂꯥꯒꯤ ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯖꯦꯜ ꯃꯅꯨꯡꯗꯒꯤ ꯆꯤꯡꯊꯣꯔꯛꯏ꯫ ꯒꯥꯔꯗ ꯑꯃꯗ ꯍꯥꯏꯔꯛꯏ, ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯦ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯦꯞꯇꯨꯅ ꯄꯨ꯫ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯊꯨꯗꯦꯛꯎ꯫ ꯒꯥꯔꯗꯇꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥꯎ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯇꯧꯅꯤ꯫ ꯃꯥꯏꯂꯣꯁꯅ ꯃꯤ ꯀꯌꯥ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯕꯁꯨ ꯅꯨꯄꯤꯗꯗꯤ ꯅꯣꯡꯃꯇ ꯈꯨꯠ ꯊꯥꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯒꯥꯔꯗ ꯈꯔ ꯖꯦꯜ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯅꯨꯡꯗꯒꯤ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯅꯤ, ꯊꯥꯕꯜꯁꯨ ꯌꯥꯝꯅ ꯐꯩ꯫ ꯃꯥꯏꯂꯣꯁꯅ ꯊꯥꯕꯜ ꯑꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯌꯦꯡꯉꯤ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯂꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ꯫ ꯊꯥꯕꯜꯒꯤ ꯐꯖꯔꯕ ꯃꯉꯥꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯅꯨꯡꯁꯤꯔꯕ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡꯅ ꯃꯥꯏꯂꯣꯁꯇ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧꯖꯔꯤ꯫ ꯏꯁꯥꯕꯦꯂꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯧꯔꯤꯅ ꯀꯤꯁꯤꯜꯂꯤ꯫ ꯊꯧꯔꯤꯒꯤ ꯅꯥꯀꯜ ꯑꯃꯅ ꯁꯒꯣꯜꯗ ꯀꯤꯁꯤꯜꯂꯤ꯫ ꯁꯒꯣꯜꯗꯨ ꯊꯧꯗꯨꯅ ꯏꯁꯥꯕꯦꯂꯥꯕꯨ ꯆꯤꯡꯗꯨꯅ ꯂꯥꯛꯏ꯫ ꯁꯒꯣꯜꯅ ꯆꯦꯟꯕꯒꯤ ꯂꯝꯖꯦꯟꯗꯨꯅ ꯌꯥꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯏꯁꯥꯕꯦꯂꯥꯗꯨ ꯇꯨꯁꯤꯜꯂꯤ꯫ ꯂꯝꯕꯤꯗ ꯁꯣꯔꯣ-ꯁꯣꯔꯣ ꯆꯤꯡꯂꯒ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯝꯅꯃꯛ ꯍꯨꯕꯥꯠꯂꯤ꯫ ꯃꯁꯝꯗꯨꯁꯨ ꯑꯉꯥꯎꯕꯤꯒꯨꯝꯅ ꯐꯥꯔꯦ꯫ ꯃꯁꯥ ꯄꯨꯝꯕ ꯏꯍꯤꯡꯅ ꯍꯤꯡꯁꯥꯏ꯫ ꯌꯦꯡꯕꯗ ꯏꯁꯥꯕꯦꯂꯥꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕꯗꯨ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯣꯡꯐꯝ ꯃꯅꯥꯛꯇꯅꯤ꯫ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛꯄꯨ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯣꯡꯐꯝ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅꯤ ꯍꯥꯏꯅ ꯌꯨꯡꯂꯤꯕ ꯅꯨꯡꯗꯨꯝ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯀꯟꯅ ꯌꯩꯁꯤꯜꯂꯤ꯫ ꯃꯀꯣꯛꯇꯨ ꯀꯥꯏꯗꯨꯅ ꯏ ꯃꯌꯥꯝ ꯑꯃ ꯆꯦꯟꯊꯔꯛꯏ꯫ ꯃꯥꯏꯂꯣꯁꯇꯤ ꯏꯁꯥꯕꯦꯂꯥꯅ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯅꯥꯆꯤꯡꯕ ꯅꯠꯇꯦ꯫ ꯌꯥꯝꯅ ꯃꯣꯡ ꯍꯥꯗꯅ ꯔꯨꯃꯥꯜ ꯑꯃ ꯂꯧꯊꯣꯔꯛꯏ꯫
Rumal aduna nungda pakliba idu taythoi. Aduga Isabellagi mamayda langsili. Singlaba nungsida papjelaba nangi nasana soku phate. Nakhung sangna tingthokduna khoiramo. Nangna tawkiba phattaba mayamdo ngakpinaba haijo. Milos kapduna Tombstone aduda Scarlett haina thariba aduda yam munna yengi. Tasengbadi Scarlett, the wife of Milos haina thaningbani. Nangi awababu masak khangba ngamkidaba idi. Nangi nupani haibada matik yamna chade. Isabella su mapukning nungsibagi thawai nungaitana kapli. Binungsi laitaba nupasida aina nungsiribase. Aige jawbirane. Aina magidamakta mibu hatpa ngami. Aduga mahakna migidamakta aibu hatpa ngami. Milosti wakal amada tauduna laikre. Nakal amaromdana Scarlett gyan laktuna mamito tapna pangthorai. Masadu lasing mapulgumni yangi. Nakanda laythoktuna yenglubada angawba manam yamna nungsiba lay kaya ama haurami. Heaven haibado si oiramale ko. Dr. Matthew changsilaktuna. Scarlett, nangyan tarabo. Dr. Matthew yamna harawi. Scarlett na. Doctor, ay sikradaina. Ay kuyani kaygi wari sabi yaribano. Scarlett ki jamjaba chinglemba mataw adu Matthew na yamna kalagjay. Amuka so hanglai. Doctor, ay sidribo. Matthew na Scarlett ki ngangtok-tokba khazayda munna yengi. Ngasisu nang hingli. Scarlett na kadugi siling aduda munna yengi. Mamitutap na ushinba matamda hawkiba mayam adu amuk loy na ningsinglai. Machinbaldu tap na kathoraktuna. Ay hingli habasi mahak na di khangbra. Matthew sukhangi Scarlett na mahak hayraglibadu Milos ni haiba. Khanglamloy mipum khudimag na nangbu sikra haina laikhrabani. Milos ni yamna thina ngangakhiba kaya lairabasu Scarlett na di Milos bu kawba ngamde. Doctor, mahak ay hidamakta mapita khibra. Ay sukhangi matam amada makoy ani yamna nungsinaram khiyaba. Adubu mahaki thawai kanbiribadi ainani. Bab tarakbaga ay buthagatbagi mahut Milos ki maramda hanhangi. Wakal sikhalubada Matthew na mahakbu warawdaba ngamde. Matthew na Scarlett ki thawai kanbiribasi miyoybagi minungsi yenglagara natragana mahak na Scarlett bu nungsi jarakbagira. Matthew na nangsiri khanglapawba mahak mapita khide. Nangi mongphamdasu mahak nongmada lakhide. Scarlett sor honbada yamna warami. Sitliba namiba nungshituna kadugi achikpudu thugai. Matthew na mangonda wa amadi hainingbani. Adubu Scarlett ki awaba maithongdu uraga kona hairage haina khalli. Numit manganigi matung Scarlett ki masadu nongmagi asum-asum hagalai. Mahak na layribadu Matthew gi residentani. Scarlett wheelchair amada phamduna Matthew ga wari sanari. Nakalama romdana Isabella gi laikaida Isabella bu leiba ude haina ngangnaba hawraklami. Thodok asidagi Tyler amadi Mahesh ki imungda hana lairamba mari adu hantharai. Mahesh na Tyler gi manakta lagduna machanupi gi khongol linaba hairami. Tyler su machanupa bu kana thiribani. Adubu phangbadi ngamde. Wari pumba Tyler su loina khangle. Ichanupa na tawriba mawngsidi yamna lale. Hawkiba matamda aikhoigi imungda tretan kaya tawrakpada Mahesh na mating kaya pangki. Tyler yam songna masamag yawna Milos bu phangnaba thigani haina lepkhre. Nakalama romdana ahing nungthil naidana Isabella Scarlett ki mongpham mamangda hiptuna lale haijari. Manakta Milos su lei. Khoiromba hek leppaga hatkani haina nongmai supairi. Asumna maphamduda leiraklibasi numit mangani pharaglabani. Sidanabani haina Isabella bu ising khara di pithai.
Aroibada Isabella khangba ngamlaktraduna lekthara'i. Milosna mahakbu hospitalda pubira'i. Isabella na mikap thoglakpada hospitalda leiramki. Masada wariba amadi phangliba chaina aduna makhatana hingningdre. Milosna mahakbu hatloi haibasi mahak masana su khangjai. Mahakna pamlibasi aibu punsi chupagi oina otuna leibasini. Mahakpu yengsinaba leiriba nurse nupi adunasu mangonda karisu thawa saramde. Isabellana manaktagi athauba blade ama lauduna khanau manungda yotsili. Manakta leiriba guard amana uhawi. Guard aduna yamna thuna blade adu chinbal manungdagi laukthorai. Numit adudagi Isabellagi makhong amasung masa pumba betuda punsilaga thammi. Mahakna hingliba punsidu sikhibana yamna pharabani. Nomagi chanabadi soidanaba pijai. Chadragana Milos lagduna chinbalda thajingani haibasi masana khangjai. Milosna nangi wabadu uraga aina penjaribani. Scarlett na wakiba aduga changdamnaba matamda nangna phangliba wabadudi kaisuk leiba nate. Mahesna mahaki machanupidu hospitalda leire haibagi pawa sitarami. Machanupi unaba laklabasu Miloski guardsing aduna changhalamde. Tha ama Scarlett hospital gi bed aduda adum leiri. Mahesne East China gi inspector dagi mateng laurami. Tauriba thabak adu Tyler da lepnaba hairami. Leptrabadi achauba lan ama taurakani haina warning taurami. Tyler amadi Milos study room da map ama punna yengminari. Tyler na Milos nangna isi matha yamna sahali. Nupidu nangna laknaba yaba laknaredana. Haujikti mayumna thindokpikro yare. Milos na ai madu sungumgamoy. Aina mahakpu punsi chupa wahanduna thamgani. Mapada munna yengduna kaidawnungda compromise taurai haina khutum tasili. Tyler yam sauna manakta leiriba cup ama thugai. Nangna aina haibasi asum indrisi karigino. Nangna mahakpu thadoktrabadi city sida leiriba mipum khudimak awaba tarani. Nangi wakhalda Shanghai city sina military power da khwaidagi chokhale haina khanbra. Milos su khangi Mahesne East China gi inspector dagi mateng nirui haiba. East China dadi military gi thodang pumba inspector na pui. Inspector aduna Mahes ki mateng panggani haina wasakhre haibasu mahak na khangi. Mahes ki mateng pangba haibasi makhoi gi imungda bomb top kapsilakadawri bani. Milos ne Isabella thadoktrabadi achauba lanjau amadi thoklakpa soidrabani. Tyler na machanupagi pambumda paiduna. Haukrabadi haukre. Makhatana nasana nasabu wahangana. City sigi wangmada East China gilan mikayana game saba haukre. Sakti leba kenan kayasu purai hai. Nangsu khangnamlani. Makhoi na kablakadawribasi kadaidano haiba. Lan soknarabadi pumnamak amang ata nanggadawribani. Lairiba praja mayamgi khaluraga Isabella bu thadokpa takhi. Milos mapi ira chenduna. Scarlett aina nangi laman mapung phana singba ngamde haina nangai bu waruganu ko Scarlett. Mathangi numita Isabella bu guard kayaga loinaduna mayumda thilai. Mahakna tonglakliba car adu yamna phajai. Mingseldu amuba oibana manungda Isabella yauriba adu mapandagi uba phangde. Isabella gi thongal gi opposite Nescafe ki achauba hotel amalai. Matam aduda Matthew amadi Scarlett hotel adugi second floor da lay. Scarlett ti mina masa khangdanabani haiduna mamaidu phina tangkhai ama kupsili. Matthew na nang sojikti khanglamlani. Milos na nangbu nungside haibasi. Mahaka Isabella ga luhongadabu kuidrabani. Matang chare khanduna Matthew na mangonda machin thirami. Laikai gi awuba misingna Milos amadi Scarlett ki luhonglamdai gi harabu phongdoglini haina khannai.
ꯁ꯭ꯀꯥꯔꯂꯦꯠ ꯃꯁꯥꯒꯤ ꯊꯕꯥꯛꯇ ꯃꯈꯨꯠ ꯊꯝꯗꯨꯅ ꯃꯄꯨꯛꯅꯤꯡ ꯐꯥꯊꯖꯩ꯫ ꯅꯪꯅ ꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨ ꯄꯥꯝꯕꯒꯤꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯤꯟꯊꯤꯈ꯭ꯔꯤꯕꯗꯣ꯫ ꯂꯩꯅꯥ ꯆꯦꯟꯕꯤ ꯑꯩꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯕ ꯉꯝꯗꯣꯏꯅꯣ? ꯁꯤꯗ꯭ꯔꯤꯉꯩꯁꯤꯗ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯕꯁꯤꯅ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕꯅꯤ꯫ ꯁ꯭ꯀꯥꯔꯂꯦꯠ ꯃꯄꯥꯟ ꯊꯣꯡꯗ ꯀꯞꯇ꯭ꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯀꯞꯂꯤꯕꯅꯤ꯫ ꯃꯥꯏꯂꯣꯁꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯛꯄ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛ ꯍꯤꯡꯂꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯒꯦ ꯈꯜꯂꯝꯕꯅꯤ꯫ ꯏꯁꯥꯕꯦꯂꯥꯒ ꯂꯨꯍꯣꯡꯕꯒꯤ ꯁꯤꯜꯂꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯑꯀꯥꯏꯕ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗꯒꯤ ꯃꯁꯥꯒꯤ ꯃꯁꯛꯇꯨ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯔꯣꯏ ꯈꯟꯈ꯭ꯔꯦ꯫ ꯏꯁꯥꯕꯦꯂꯥꯗꯤ ꯐꯪꯈꯤꯕ ꯆꯩꯅꯥ ꯑꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯅꯥꯍꯦꯔꯤ꯫ ꯃꯁꯥꯗ ꯁꯣꯛꯂꯤꯕ ꯑꯗꯨ ꯃꯤꯅ ꯎꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯡꯁꯦꯜ ꯑꯃꯨꯕ ꯍꯥꯞꯄ ꯀꯥꯔ ꯑꯗꯨꯗ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯏꯁꯥꯕꯦꯂꯥ, ꯅꯪꯒꯤ ꯅꯁꯛ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯀꯥꯔ ꯃꯅꯨꯡꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯣꯡꯂꯝꯒꯅꯤ꯫ ꯑꯩꯅ ꯂꯨꯍꯣꯡꯈꯤꯕ ꯃꯇꯝꯗꯗꯤ ꯃꯤ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ, ꯀꯅꯥ ꯑꯃꯠꯇꯗꯁꯨ ꯏꯟꯚꯥꯏꯠ ꯇꯧꯈꯤꯗꯦ꯫ ꯁꯤꯇꯤꯁꯤꯗ ꯂꯩꯔꯤꯕ ꯃꯤꯅ ꯐꯥꯎꯕ ꯑꯩꯁꯦ ꯃꯥꯏꯂꯣꯁꯀꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯕꯤꯈꯤꯗꯦ꯫ ꯀꯥꯔ ꯑꯗꯨ ꯏꯁꯥꯕꯦꯂꯥꯒꯤ ꯃꯥꯡꯒꯣꯜ ꯃꯅꯥꯛ ꯐꯥꯎꯕ ꯊꯧꯖꯤꯜꯂꯛꯏ꯫ ꯃꯥꯏꯂꯣꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯦ ꯋꯥꯈꯤꯅꯤ ꯈꯟꯕꯗꯒꯤ ꯊꯧꯖꯤꯜꯂꯣ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁ꯭ꯀꯥꯔꯂꯦꯠ ꯃꯇꯝ ꯑꯌꯥꯝꯕꯗ ꯎꯪꯗꯨꯅꯇ ꯂꯩꯈꯤ꯫ ꯃꯥꯏꯂꯣꯁꯀꯤ ꯋꯥꯈꯜꯗꯤ ꯀꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯄꯥꯁꯨ ꯁꯪꯁꯥꯔ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯍꯥꯛꯁꯨ ꯀꯞꯄ ꯌꯥꯕ ꯀꯞꯈꯤ꯫ ꯃꯄꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯦꯊ꯭ꯌꯨꯅ, ꯁ꯭ꯀꯥꯔꯂꯦꯠ, ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯋꯥ ꯑꯃ ꯂꯩꯔꯦ꯫ ꯅꯪꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯟꯕꯗ ꯋꯥꯁꯦ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ꯫ ꯁ꯭ꯀꯥꯔꯂꯦꯠꯅ, ꯀꯩꯅꯣ ꯍꯥꯏꯕꯤꯌꯨ ꯗꯣꯛꯇꯔ꯫ ꯃꯦꯊ꯭ꯌꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ, ꯅꯪ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ꯫ ꯃꯦꯊ꯭ꯌꯨꯗꯤ ꯈꯪꯕ ꯀꯨꯏꯔꯕꯅꯤ꯫ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯥꯏꯂꯣꯁꯀꯤ ꯃꯅꯥꯛꯇ ꯆꯠꯈꯤꯅꯤ ꯄꯥꯈꯠꯄꯗꯒꯤ ꯍꯥꯏꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯃꯥꯏꯂꯣꯁꯀꯤ ꯃꯅꯥꯛꯇ ꯆꯠꯂꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ꯫ ꯁ꯭ꯀꯥꯔꯂꯦꯠ ꯌꯥꯝꯅ ꯉꯛꯅ ꯃꯁꯥꯒꯤ ꯃꯕꯨꯛꯇ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯩꯕꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕ? ꯑꯣꯏꯔꯦ꯫ ꯅꯪꯒꯤ ꯅꯁꯥꯁꯨ ꯌꯥꯝꯅ ꯁꯣꯜꯂꯤ꯫ ꯗꯦꯂꯤꯚꯔ ꯇꯧꯕꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕ ꯌꯥꯏ꯫ ꯍꯧꯖꯤꯛ ꯉꯜꯂꯤꯉꯩꯁꯤꯗ ꯑꯉꯥꯡꯗꯣ ꯃꯥꯡꯍꯟꯈꯤꯕ ꯌꯥꯒꯅꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯊꯃꯣꯏꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯤ꯫ ꯑꯉꯥꯡꯁꯤ ꯃꯥꯏꯂꯣꯁꯀꯤ ꯃꯆꯥꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯈꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯗꯤ ꯑꯉꯥꯡꯁꯤ ꯈꯛꯇꯅ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯦꯊ꯭ꯌꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯜꯂꯕꯁꯨ ꯑꯩꯗꯤ ꯌꯥꯝ ꯀꯨꯏꯅ ꯍꯤꯡꯂꯔꯣꯏ꯫ ꯑꯉꯥꯡꯁꯤ ꯄꯣꯛꯂꯨꯔꯒ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯒꯅꯤ? ꯏꯆꯥꯒꯤ ꯃꯁꯛ ꯌꯦꯡꯅꯤꯡꯂꯕꯁꯨ ꯃꯍꯥꯛꯅ ꯑꯣꯔꯐꯟ ꯑꯣꯏꯍꯧꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯃꯥꯏꯂꯣꯁꯅꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯀꯩꯁꯨ ꯉꯝꯂꯣꯏ꯫ ꯑꯦꯕꯣꯔꯁꯟ ꯇꯧꯈꯤꯕꯅ ꯍꯦꯟꯅ ꯐꯔꯅꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯑꯣꯏꯅꯗꯤ ꯀꯔꯝꯕ ꯗꯤꯁꯤꯖꯟꯅ ꯍꯦꯟꯅ ꯑꯐꯕꯅꯣ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯦꯊ꯭ꯌꯨꯁꯨ ꯄꯨꯝꯅꯃꯛ ꯈꯪꯗꯕ ꯅꯠꯇꯦ꯫ ꯁ꯭ꯀꯥꯔꯂꯦꯠꯅ, ꯑꯩ ꯑꯉꯥꯡꯁꯦ ꯑꯠꯄ ꯄꯥꯝꯗꯦ꯫ ꯏꯆꯥꯒꯤ ꯃꯁꯛꯇꯣ ꯑꯩ ꯌꯥꯝ ꯎꯅꯤꯡꯉꯤ꯫ ꯏꯆꯥꯒꯤ ꯃꯁꯛ ꯌꯦꯡꯂꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯒ ꯋꯥꯗꯨ ꯆꯞ ꯂꯦꯞꯈꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯉꯥꯡꯂꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯥꯔꯊ ꯌꯥꯝꯅ ꯂꯩ꯫ ꯃꯆꯥꯒꯤ ꯑꯁꯥꯗ ꯃꯈꯥ ꯇꯥꯅ ꯍꯤꯡꯅꯤꯡꯂꯤ ꯍꯥꯏꯕ ꯃꯦꯊ꯭ꯌꯨꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯦꯊ꯭ꯌꯨꯅ ꯁ꯭ꯀꯥꯔꯂꯦꯠꯇ ꯌꯥꯝ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ UKꯗ ꯑꯩꯒꯤ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔ ꯑꯃ ꯂꯩ꯫ ꯅꯪꯅ ꯅꯥꯔꯤꯕ ꯀꯦꯟꯁꯔꯁꯤ ꯂꯥꯌꯦꯡꯕ ꯉꯝꯕ ꯗ꯭ꯔꯛꯇꯣ ꯃꯈꯣꯏꯅ ꯔꯤꯁꯔꯆ ꯇꯧꯕ ꯂꯣꯏꯔꯦ ꯍꯥꯏꯔꯦ꯫ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ UKꯗ ꯆꯠꯂꯨꯁꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯇꯤ ꯁꯤꯔꯁꯨ ꯌꯥꯔꯦ ꯈꯜꯂꯝꯕ ꯄꯨꯟꯁꯤꯅꯤ꯫ UKꯗ ꯆꯠꯂꯕꯗꯤ ꯃꯆꯥꯒꯤ ꯃꯁꯛꯁꯨ ꯎꯔꯅꯤ ꯑꯃꯗꯤ ꯄꯨꯟꯁꯤꯁꯨ ꯁꯥꯡꯅ ꯍꯤꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯂꯤꯟꯁꯨ ꯁꯤꯕ ꯆꯩꯁꯨꯁꯨ ꯇꯦꯛꯇꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ꯫ ꯁ꯭ꯀꯥꯔꯂꯦꯠꯅ, ꯍꯣꯏ, ꯆꯠꯂꯨꯁꯤ꯫ ꯃꯍꯥꯛꯀꯤ ꯐꯅꯕ ꯁꯤꯜꯂꯕꯁꯨ ꯃꯦꯊ꯭ꯌꯨꯅ ꯀꯔꯤ ꯈꯜꯂꯒ ꯍꯥꯏꯔꯛꯂꯤꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈꯪꯗꯦ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯌꯥꯔꯛꯄ ꯑꯗꯨꯗ ꯃꯦꯊ꯭ꯌꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯈꯣꯏ ꯑꯅꯤ ꯁꯪꯍꯥꯏ ꯁꯤꯇꯤ ꯊꯥꯗꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫
ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯑꯗꯨ ꯖꯍꯥꯖꯇꯅꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯇꯤ ꯑꯍꯦꯟꯕ ꯄꯣꯠꯆꯩ ꯀꯔꯤꯁꯨ ꯄꯨꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯄꯥꯒꯤ ꯃꯣꯡꯐꯝꯗꯒꯤ ꯎꯠ ꯈꯔ ꯈꯨꯖꯥꯏꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯏ꯫ ꯄꯦꯁꯦꯟꯖꯔ ꯁꯤꯞ ꯑꯗꯨꯗ ꯀꯥꯈꯠꯂꯝꯗꯥꯏ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨ ꯊꯥꯗꯣꯛꯂꯅꯤ ꯈꯜꯂꯨꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯏꯂꯣꯁꯀ ꯁꯛꯐꯝ ꯃꯥꯟꯅꯕ ꯃꯤ ꯑꯃ ꯎꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯃꯤ ꯌꯥꯝꯅ ꯆꯤꯟꯕꯅ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ꯫ ꯃꯦꯊ꯭ꯌꯨꯅ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯗꯨꯅ ꯊꯤꯡꯂꯤ, ꯀꯥꯈꯠꯅꯕ ꯇꯧꯔꯁꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯊꯃꯣꯏꯗ ꯀꯅꯥꯅꯣ ꯑꯃꯅ ꯆꯠꯈꯤꯅꯣ ꯍꯥꯏꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯃꯨꯛ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯦ꯫ ꯃꯥꯏꯂꯣꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯣꯐꯤꯁꯔ ꯈꯔ UKꯗ ꯆꯠꯄꯒꯤ ꯊꯤꯟꯕ ꯂꯥꯛꯏ꯫ ꯃꯥꯏꯂꯣꯁꯁꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯌꯥꯝꯅ ꯇꯣꯏꯅ ꯎꯈꯤꯕ ꯁꯛꯇꯝ ꯑꯃ ꯎꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯃꯤꯠꯌꯦꯡ ꯆꯥꯍꯧꯗꯕꯅ ꯃꯁꯛꯇꯤ ꯐꯖꯅ ꯎꯍꯧꯗ꯭ꯔꯦ꯫ ꯃꯌꯥꯝ ꯃꯔꯛꯇ ꯆꯦꯟꯈꯠꯇꯨꯅ ꯌꯦꯡꯏ꯫ ꯎꯈꯤꯕ ꯁꯛꯐꯝ ꯑꯗꯨ ꯑꯃꯨꯛ ꯎꯔꯝꯃꯤ꯫ ꯃꯅꯤꯡꯗꯒꯤ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯄꯥꯝꯕꯣꯝꯗ ꯀꯣꯜꯂꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯊꯦꯡꯂꯒ ꯁ꯭ꯀꯥꯔꯂꯦꯠ ꯑꯣꯟꯊꯣꯔꯛꯄꯗ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯏꯂꯣꯁꯅ "ꯑꯣ, ꯁꯣꯔꯤ." ꯅꯨꯄꯥ ꯑꯗꯨꯅ "ꯏꯠꯁ ꯑꯣꯀꯦ" ꯍꯥꯏꯔꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯖꯍꯥꯖꯇꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯃꯍꯥꯛ ꯌꯥꯝꯅ ꯌꯦꯡꯅꯤꯡꯈꯤ꯫ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯅ ꯃꯃꯤ ꯁꯥꯃꯤ ꯎꯔꯛꯏ, ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯎꯈꯤꯗ꯭ꯔꯦ꯫ ꯃꯥꯏꯂꯣꯁꯀꯤ ꯊꯃꯣꯏꯗ ꯑꯀꯟꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯁꯦꯠꯂꯒ ꯄꯨꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯃꯇꯝ ꯃꯥꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯈꯪꯍꯧꯗꯦ ꯆꯍꯤ 5 ꯍꯧꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨ ꯎꯔꯅꯤ ꯈꯟꯕꯗ ꯁ꯭ꯀꯥꯔꯂꯦꯠ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯖꯍꯥꯖꯇꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏꯗ ꯑꯣꯏꯈꯤꯕ ꯃꯨꯠ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯇꯣꯉꯥꯜꯂꯤ꯫ ꯆꯍꯤ 5 ꯍꯧꯈ꯭ꯔꯕꯁꯨ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯥꯏꯊꯣꯡꯗ ꯑꯍꯜ ꯑꯣꯏꯁꯤꯟꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯔꯛꯄ ꯑꯗꯨꯅ ꯍꯦꯟꯅ ꯃꯒꯨꯟ ꯑꯃ ꯍꯥꯞꯂꯔꯦ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯗ "ꯃꯃꯥ, ꯁꯪꯍꯥꯏ ꯍꯥꯏꯁꯦ ꯁꯤꯒꯤ ꯃꯐꯝꯁꯤꯔꯣ?" ꯁ꯭ꯀꯥꯔꯂꯦꯠ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯖꯦꯛ ꯀꯧꯏ꯫ ꯃꯥꯅꯤ, ꯃꯐꯝꯁꯤꯅꯤ ꯁꯪꯍꯥꯏ ꯍꯥꯏꯗꯣ." ꯖꯦꯛꯅ "ꯃꯃꯥ, ꯑꯗꯨꯗꯤ ꯑꯩꯒꯤ ꯕꯕꯥꯗꯣ ꯃꯐꯝꯁꯤꯗ ꯂꯩꯔꯝꯒꯅꯤꯀꯣ?" ꯁ꯭ꯀꯥꯔꯂꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯋꯥꯗꯤ ꯉꯥꯡꯗꯅ ꯃꯆꯥꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ "ꯃꯃꯥ, ꯃꯃꯥ, ꯑꯩ ꯕꯕꯥ ꯌꯥꯝ ꯎꯅꯤꯡꯉꯦ." ꯁ꯭ꯀꯥꯔꯂꯦꯠꯅ "ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯋꯥ ꯌꯥꯝꯅ ꯍꯪꯉꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ?" "ꯁꯣꯔꯤ ꯃꯝꯃꯤ." ꯁ꯭ꯀꯥꯔꯂꯦꯠꯅ ꯈꯜꯂꯤ, ꯆꯍꯤ 5ꯒꯤ ꯃꯇꯨꯡꯁꯤꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯝꯈꯤꯗ꯭ꯔꯅꯦ? ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯒꯅ ꯀꯝꯗꯧꯕ? ꯏꯆꯥꯁꯤꯅ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯅꯥꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯂꯝꯂꯣꯏ꯫ ꯁ꯭ꯀꯥꯔꯂꯦꯠ ꯃꯆꯥꯒꯤ ꯃꯁꯛꯇꯨ ꯌꯦꯡꯂꯒ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯍꯤꯡꯂꯛꯂꯤꯕꯅꯤ꯫ ꯖꯦꯛꯇꯨ ꯃꯄꯥꯒ ꯃꯁꯛ ꯌꯥꯝꯅ ꯃꯥꯟꯅꯩ꯫ ꯄꯤꯁꯨꯝ ꯑꯃꯗꯤ ꯃꯃꯤꯠꯇ ꯆꯞ ꯃꯥꯟꯅꯩ꯫ ꯌꯦꯡꯕꯗ ꯃꯥꯏꯂꯣꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯑꯗꯨꯝ ꯊꯥꯖꯒꯅꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯂꯦꯡꯖꯨꯝꯗ ꯀꯣꯠ ꯑꯃ ꯇꯞꯅ ꯍꯥꯞꯆꯤꯜꯂꯛꯏ꯫ "ꯁꯪꯍꯥꯏꯒ UKꯒ ꯋꯦꯗꯔ ꯌꯥꯝꯅ ꯈꯦꯠꯅꯩ. ꯏꯪꯍꯜꯂꯕꯗꯤ ꯅꯁꯥꯗꯨ ꯅꯥꯔꯛꯀꯅꯤ." ꯆꯍꯤ 5 ꯑꯁꯤ ꯃꯦꯊ꯭ꯌꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯃꯦꯊ꯭ꯌꯨꯒꯤ ꯂꯃꯟ ꯁꯤꯡꯒꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯗꯦ꯫ ꯃꯦꯊ꯭ꯌꯨꯅ ꯃꯍꯥꯛꯀꯤꯗꯃꯛ ꯆꯦꯛꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯅꯁꯨ ꯈꯪꯏ꯫ ꯖꯦꯛꯅ "ꯑꯪꯀꯜ, ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯕꯕꯥ ꯂꯩꯕ꯭ꯔꯥ? ꯂꯩꯔꯗꯤ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯤꯕ. ꯑꯩ ꯕꯕꯥ ꯌꯥꯝ ꯎꯅꯤꯡꯉꯦꯕ." ꯖꯦꯛꯅ ꯃꯃꯥꯗ ꯍꯪꯕꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯪꯀꯜꯗ ꯑꯃꯨꯛ ꯍꯪꯂꯤꯕꯅꯤ꯫ ꯃꯦꯊ꯭ꯌꯨꯅ ꯖꯦꯛꯀꯤ ꯃꯈꯖꯥꯏꯗ ꯁꯤꯛꯇꯨꯅ "ꯃꯐꯝ ꯑꯁꯤꯗ ꯑꯍꯥꯎꯕ ꯆꯥꯕꯗꯤ ꯌꯥꯝꯅ ꯌꯣꯜꯂꯤ. ꯅꯪ ꯆꯥꯅꯤꯡꯕ꯭ꯔꯥ?" ꯃꯦꯊ꯭ꯌꯨꯅ ꯖꯦꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ꯫
ꯖꯦꯛꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯅꯥ ꯑꯃꯠꯇꯅ ꯄꯤꯔꯝꯗꯦ꯫ ꯑꯉꯥꯡꯒꯤ ꯊꯃꯣꯏꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯦꯡꯉꯤ, ꯐꯠꯇꯕ ꯈꯟꯕꯁꯨ ꯍꯩꯇꯦ꯫ ꯑꯆꯥꯄꯣꯠ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯄꯥꯒꯤ ꯋꯥꯈꯜ ꯀꯥꯎꯈꯤ꯫ "ꯑꯧ, ꯑꯪꯀꯜ, ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯉꯦ"꯫ ꯃꯦꯊ꯭ꯌꯨꯅ, "ꯁ꯭ꯀꯥꯔꯂꯦꯠ, ꯆꯠꯂꯁꯤ꯫ ꯄꯨꯝꯅꯃꯛ ꯑꯉꯥꯡꯁꯤꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯇꯧꯕ ꯇꯥꯕꯅꯤ"꯫ ꯃꯈꯣꯏ ꯑꯅꯤꯅ ꯖꯦꯛꯄꯨ ꯃꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃ ꯁꯝꯕꯤꯗꯨꯅ ꯂꯥꯛꯏ꯫ ꯖꯦꯛꯇꯤ UKꯗ ꯆꯥꯎꯔꯛꯄꯅ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯆꯥꯕ ꯐꯪꯗꯦ꯫ ꯁꯪꯍꯥꯏ ꯁꯤꯇꯤꯗꯨꯒꯤ ꯁꯣꯔꯣꯛ ꯅꯥꯀꯟꯗ ꯌꯣꯜꯂꯤꯕ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯗꯨ ꯎꯔꯒ ꯃꯇꯤꯟ ꯌꯣꯠꯂꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯁ꯭ꯀꯥꯔꯂꯦꯠ ꯅꯣꯛꯏ꯫ ꯃꯐꯝ ꯑꯗꯨ ꯃꯤ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯆꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯆꯥꯕꯨ ꯃꯥꯡꯈꯤꯅꯤ ꯈꯟꯗꯨꯅ ꯃꯆꯥꯗꯨꯕꯨ ꯑꯃꯨꯛ ꯄꯣꯝꯈꯠꯂꯤ꯫ ꯁ꯭ꯀꯥꯔꯂꯦꯠ ꯃꯆꯥꯒꯤ ꯑꯁꯥꯗ ꯍꯤꯡꯂꯤꯕꯅꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ, "ꯃꯦꯊ꯭ꯌꯨ, ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯝ ꯍꯧꯗꯣꯛꯀꯅꯤ? ꯑꯉꯥꯡꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ, ꯑꯩꯕꯨ ꯁꯤꯕꯗ ꯀꯞꯄꯤꯗ꯭ꯔꯕꯁꯨ, ꯑꯉꯥꯡꯁꯤꯅ ꯁꯤꯕꯗꯗꯤ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯈꯜꯂꯣꯏꯗ꯭ꯔꯥ? ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕꯒꯤ ꯃꯃꯤ ꯁꯥꯝꯈ꯭ꯔꯕꯁꯨ, ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯤꯗꯗꯤ ꯃꯤꯅꯨꯡꯁꯤ ꯎꯠꯐꯝ ꯊꯣꯛꯇꯕ꯭ꯔꯥ"꯫ ꯃꯦꯊ꯭ꯌꯨꯁꯨ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯑꯈꯥꯡ ꯀꯟꯕ ꯈꯪꯈꯤꯕꯗ ꯍꯣꯡꯒꯟꯗꯦ ꯍꯥꯏꯕ ꯈꯪꯏ꯫ "ꯍꯣꯏ, ꯆꯨꯝꯃꯤ, ꯃꯍꯥꯛꯁꯨ ꯃꯤꯅꯤ꯫ ꯃꯆꯥꯒꯤ ꯃꯇꯦꯡꯗꯤ ꯄꯥꯡꯂꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯅꯕ ꯍꯣꯇꯦꯜ ꯑꯃ ꯊꯤꯈꯤꯁꯤ, ꯑꯗꯨꯒ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯒꯦ꯫ ꯕꯣꯟ ꯃꯦꯔꯣ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯅꯕ ꯑꯩ ꯌꯥꯝ ꯊꯨꯅ ꯑꯦꯔꯦꯟꯖ ꯇꯧꯒꯦ꯫ ꯃꯇꯝꯁꯦ ꯊꯦꯡꯖꯤꯟꯈ꯭ꯔꯗꯤ ꯖꯦꯛꯇꯁꯨ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ"꯫ ꯕꯣꯟ ꯃꯦꯔꯣ ꯍꯥꯏꯕꯁꯤ ꯁꯔꯨ ꯃꯅꯨꯡꯗ ꯌꯥꯎꯕ ꯇꯤꯁꯨ ꯃꯈꯜ ꯑꯃꯅꯤ꯫ ꯃꯁꯤ ꯋꯥꯠꯂꯕꯗꯤ ꯄꯨꯟꯁꯤ ꯇꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯇꯤ ꯃꯥꯏꯂꯣꯁꯀ ꯃꯇꯧ ꯀꯔꯝꯅ ꯎꯅꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯎꯅꯔꯒꯅ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤꯒꯤ ꯃꯔꯝꯗ ꯍꯧꯗꯣꯛꯀꯅꯤ? ꯁꯤꯇꯤ ꯃꯅꯨꯡꯗꯨꯗ ꯃꯈꯣꯏꯅ ꯂꯩꯅꯕ ꯍꯣꯇꯦꯜ ꯔꯨꯝ ꯑꯃ ꯕꯨꯛ ꯇꯧꯔꯝꯃꯤ꯫ ꯖꯦꯛꯇꯤ ꯃꯈꯣꯡꯅ ꯆꯠꯄꯗ ꯋꯥꯈꯤꯕꯅ ꯃꯃꯥꯅ ꯄꯥꯝꯕꯤꯔꯤꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯦꯊ꯭ꯌꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈꯤ꯫ ꯁ꯭ꯀꯥꯔꯂꯦꯠ ꯖꯦꯛꯀ ꯂꯣꯏꯅꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯔꯝꯃꯤ꯫ ꯆꯥꯕ ꯂꯣꯏꯔꯒ ꯖꯦꯛ ꯄꯨꯗꯨꯅ ꯃꯥꯏꯂꯣꯁꯀꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯁꯤꯇꯤ ꯑꯗꯨꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯂꯣꯁꯀꯤ ꯏꯃꯨꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯍꯣꯡꯂꯝꯗꯦ꯫ ꯌꯨꯝꯗꯨꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ "ꯑꯥꯏ ꯑꯦꯝ ꯁꯣꯔꯤ" ꯍꯥꯏꯅ ꯄꯣꯁꯇꯔ ꯃꯌꯥꯝ ꯑꯃ ꯊꯦꯠꯂꯝꯃꯤ꯫ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯋꯥꯜ ꯈꯥꯗꯨꯅ ꯊꯝꯃꯤ꯫ ꯋꯥꯜꯗꯨꯒꯤ ꯋꯥꯡꯃꯗꯁꯨ ꯄꯨꯂꯤꯁ ꯀꯌꯥꯅ ꯍꯪꯒꯠ ꯍꯟꯗꯥ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯇꯨꯅ ꯗ꯭ꯌꯨꯇꯤ ꯇꯧꯔꯤ꯫ ꯖꯦꯛꯅ, "ꯃꯃꯥ, ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤꯕꯨ ꯀꯗꯥꯏꯗꯅꯣ"꯫ ꯖꯦꯛꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯏ꯫ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯆꯥꯏꯅꯥꯒꯤ ꯂꯥꯟꯃꯤ ꯎꯕꯁꯤ ꯅꯨꯃꯤꯠ ꯑꯗꯨꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ꯫ "ꯃꯃꯥ, ꯑꯁꯤꯒꯤ ꯒꯦꯠ ꯆꯪꯐꯝꯁꯤꯗ 'ꯑꯥꯏ ꯑꯦꯝ ꯁꯣꯔꯤ' ꯊꯥꯔꯤꯁꯤ ꯀꯩꯒꯤꯅꯣ"꯫ ꯁ꯭ꯀꯥꯔꯂꯦꯠꯅ, "ꯅꯪ ꯇꯨꯃꯤꯟꯅ ꯑꯃꯨꯛꯇ ꯂꯩꯌꯨ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯅꯪ ꯂꯣꯏꯅ ꯈꯪꯂꯅꯤ"꯫ ꯖꯦꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯖꯦꯛꯅ ꯃꯄꯥꯒꯤ ꯑꯁꯦꯡꯕ ꯈꯪꯕꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯁꯤꯗ ꯃꯥꯏꯂꯣꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯍꯥꯏꯗꯕ, ꯊꯥꯖꯕ ꯊꯥꯖꯗꯕ, ꯑꯗꯨꯅ ꯑꯇꯣꯞꯄ ꯋꯥꯐꯝꯅꯤ꯫ ꯒꯦꯠ ꯑꯗꯨ ꯊꯣꯡ ꯈꯔ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯨꯡꯗ ꯄꯨꯂꯤꯁ ꯀꯌꯥꯅ ꯄꯔꯦꯡ ꯁꯥꯅ ꯉꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯀꯥꯔꯂꯦꯠ ꯑꯃꯗꯤ ꯖꯦꯛ ꯌꯥꯝꯅ ꯇꯞꯅ ꯒꯦꯠ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯈꯤ꯫ "ꯃꯐꯝꯁꯤ ꯀꯅꯥꯒꯤ ꯃꯐꯝꯅꯣ ꯍꯥꯏꯕ ꯈꯪꯉꯕꯣ? ꯃꯤꯆꯝꯅ ꯑꯩꯈꯣꯏꯒꯤ ꯆꯪꯐꯝ ꯅꯠꯇꯦ, ꯆꯪꯕ ꯌꯥꯔꯣꯏ"꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯏ꯫ ꯑꯗꯨꯒ "ꯁ꯭ꯀꯥꯔꯂꯦꯠꯅ ꯒꯦꯠꯇ ꯉꯥꯏꯍꯧꯔꯤ ꯍꯥꯏꯅ ꯃꯥꯏꯂꯣꯁꯇ ꯇꯝꯃꯨꯆꯣ"꯫ ꯃꯥꯏꯂꯣꯁꯀꯤ ꯃꯤꯡꯀ ꯗꯥꯏꯔꯦꯛ ꯄꯜꯂꯛꯄ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯇꯥꯟꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯖꯦꯛꯅ ꯃꯃꯥ ꯐꯨꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯃꯥꯡꯗ ꯊꯥꯗꯨꯅ ꯂꯦꯞꯄꯤ꯫ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯠꯂꯁꯤ ꯍꯥꯏꯅ ꯆꯤꯡꯉꯝꯃꯤ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯔꯒ ꯄꯨꯂꯤꯁ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯁ꯭ꯀꯥꯔꯂꯦꯠ ꯍꯥꯏꯕ ꯃꯥꯏꯂꯣꯁꯀꯤ 8ꯁꯨꯕ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯅꯦ? ꯃꯍꯥꯛꯇꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯈꯤꯕ ꯆꯍꯤ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯑꯉꯥꯡꯁꯤꯁꯨ ꯑꯩꯈꯣꯏ ꯁꯔꯒ
masak yamna mani. Asibu mahaki asingbu macha oirajaalane. Asingbu mukoiramladi aibu sarna bebar khangde haina soidana hatkrani. Police tu yam thuna Jensen khiduna Milos ta tamlami. Miko phade Milos imungdagi chenthorei. Milos na Scarlett bu ubada mahak ngasisu mangmangli haina leiri. Ahina uribasibu mitrangla. Mamit tu noiduna amuk yengi Scarlett mangkhide leptuna adumak leiri. Taibang ni haiba khanglei. Scarlett ki maithongdu mangda khakta uba phangbani. Ngasidi asengba taibangda mahaki mamangda leplare. Milos na yamna ngakna. Nangbo Scarlett na wathatilagduna. Wari mata sanaje achipu mafamda. Scarlett ki ayingba maithongdu ubada mayol kangkraba thamoi adu yeningtha amuk hulai. Mahaki manakta leiriba angang adu uraga Milos na wahang kaya ama hangningki. Milos na makoy anibu imunglomda puraklami. Scarlett ki makhutu paiduna mangla taibangla haibadu yamna khangningki. Mahaki miteng adu Jack amadi Scarlett tagi hende. Scarlett thangliba khongthang adu maningda leithahoduna. Angangsi nangina jane. Milos maning leithoraktuna machadi yenglai. Jack su mahaki yamna romantic oiba mamit aduna mapadi yengi. Mapa macha anidu michanare. Masaksu yamna manei. Mingselde yengnabaga chap manei anidu. Milos nontharakduna machagi mamai mamit masapumba soktuna yengi. Mahaki matawadu machabu kadaida kari soikini haina cheksinbagi maongni. Milos ki mamita machabu nungsibagi mami taba adu Scarlett na khanglami. Scarlett na khalli. Ai hauji sontaduna leibagi matam nati. Mahakti atopa lamlanbi amagi mapu oikrabani. Jack na nang aigi babara. Mane ai nangi babane. Milos harauba henmanbana mapi ira jeli. Milos na asukui matamsi aigi mangda nangbu masing thingamdana uki. Adubu nangdi ichaga loinana hinglamli. Mahaki macha leiramgani haibadi mangda phawba mangludabani. Machabu nungsina konsinjai. Matau aduna Scarlett ki thamoi ki kachin amada kanasu uraroi khallaga thamkhraba chaina adu lochinduna thamba ngamlaktre. Mahaksu mapidu tarakpa haurai. Milos yam thuna hogalaktuna Scarlett bu konsili. Nang ngasi phawba henglamle. Aigi chasu ubu phangli. Masidagi hena nungaiba miku aigi punsida mukhana laklarai. Scarlett na Milos po yam thuna inthoi. Ai nangondagi ngasi phawbada lemna mateng amata nirakri. Ngasidi nangondagi mateng ama ai ni balakpani. Nangi apambadu karino hayo aina soidana pigani. Aigi kokse pamlabaso kaktuna pigani. Scarlett hingduna leiramlabanina handak mukti mahakpu thadoklaroi haina khalli. Scarlett na machanupada yengi. Sanagadawriba wari adu machanupada tahaningde. Jack ki makokta nungsina nanbiduna. Jack, mama wari arubamta sanage. Nangayakta asoida sanaraga layo. Lamna di jatkinu ko. Jack na mama ay tale ay baba ubada ngairi. Ngahakta lamina khigeba mama. Scarlett na hey, nang mama na haiba ilaroidra. Jack mapada muna yengi khamlakadra khanduna. Mama na sauba adu uraga. Hoy mama, ay chalage. Makokta nontaduna tapna chatki. Milos na angang adu yengsin na bagartsing aduda hairami. Aduka makoy ani imungda changminarai. Milos na nahan makay nang kadayda leire. Ngasidagidi nang bo mukhana thaduklaroi. Scarlett na nang nakhalibu wakhalda onare. Ay na mapamsida angang puraklibase. Mapa masak khangange haina purakpa nate. Angang sigi thawaibu amukta kanbiyo haigi lakpani. Milos yamna pakhatna. Kaino karino nang nanganglibado. Kaidabu yaurage. Ha, aigi ja kaidabu yaurage. Scarlett na ay
ꯍꯧꯈꯤꯕ ꯆꯍꯤ 5ꯁꯦ ꯏꯪꯂꯦꯟꯗ ꯂꯩꯔꯦ. ꯏꯁꯥ ꯁꯣꯜꯂꯤꯉꯩꯗ ꯑꯉꯥꯡ ꯎꯅꯈꯤꯕꯅ ꯏꯆꯥꯁꯤ ꯄꯣꯛꯂꯛꯄꯗ ꯂꯩꯅꯥ ꯑꯃ ꯅꯥꯏ. ꯑꯩꯅ ꯍꯛꯆꯥꯡꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦ. ꯅꯪꯅ ꯕꯣꯟ ꯃꯦꯔꯣ ꯗꯣꯅꯔ ꯑꯣꯏꯕꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨꯃꯨꯛꯇ ꯀꯟꯕꯤꯌꯨ. ꯖꯦꯛꯁꯦ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ. ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤ ꯀꯜꯂꯣꯏ? ꯑꯗꯨꯗꯤ ꯃꯦꯆꯤꯡ ꯇꯧꯅꯕ ꯍꯌꯦꯡ ꯍꯣꯛꯁꯤꯌꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯤꯌꯨ. ꯗꯣꯛꯇꯔꯁ ꯈꯨꯗꯤꯡꯃꯛ ꯔꯦꯗꯤ ꯂꯩꯔꯕꯅꯤ. ꯃꯇꯝ ꯀꯨꯏꯊꯈ꯭ꯔꯕꯗꯤ ꯑꯉꯥꯡꯁꯦ ꯀꯟꯕ ꯉꯝꯍꯧꯗꯕꯁꯨ ꯌꯥꯏ. ꯁ꯭ꯀꯥꯔꯂꯦꯠ ꯍꯧꯒꯠꯇꯨꯅ ꯆꯠꯂꯒꯦ ꯇꯧꯏ. ꯃꯥꯏꯂꯣꯁꯅꯁꯨ ꯈꯪꯏ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯍꯥꯛꯄꯨ ꯉꯁꯤ ꯐꯥꯎꯕ ꯋꯥꯔꯧꯔꯤ ꯍꯥꯏꯕ. ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯨ ꯃꯥꯏꯂꯣꯁꯅ ꯐꯥꯏ. ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ "Come back, we are family." ꯁ꯭ꯀꯥꯔꯂꯦꯠ ꯊꯃꯣꯏꯗ ꯀꯞꯂꯤꯕ ꯑꯗꯨ ꯃꯥꯏꯊꯣꯡꯗ ꯀꯔꯤꯁꯨ ꯎꯠꯊꯣꯛꯇꯦ. ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯏ. ꯖꯦꯛꯁꯨ ꯁꯥꯟꯅ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ. ꯁ꯭ꯀꯥꯔꯂꯦꯠꯅ "ꯑꯩꯈꯣꯏ ꯑꯅꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯐꯥꯎꯕ ꯅꯨꯡꯁꯤꯅꯔꯛꯈꯤꯗꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯔꯤꯕꯅꯣ?" ꯃꯥꯏꯂꯣꯁꯇꯤ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯍꯤꯡꯂꯝꯂꯕꯗꯤ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯒꯅꯤ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ. ꯉꯁꯤꯗꯤ ꯃꯈꯣꯡꯅ ꯊꯣꯡꯅ ꯃꯅꯥꯛꯇ ꯂꯥꯛꯂꯕ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯐꯥꯕ ꯉꯝꯈꯤꯗꯦ. ꯃꯁꯥꯅ ꯇꯧꯔꯨꯕ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯤꯕꯅꯤ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡ ꯐꯥꯊꯖꯩ. ꯁ꯭ꯀꯥꯔꯂꯦꯠ ꯑꯃꯁꯨꯡ ꯖꯦꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ. ꯖꯦꯛꯅ ꯃꯄꯥꯒꯤ ꯃꯔꯝꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯝꯃꯤ. ꯃꯃꯥꯅ ꯁꯥꯎꯕ ꯑꯗꯨ ꯎꯔꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤ. "ꯖꯦꯛ, ꯃꯍꯥꯛ ꯅꯪꯒꯤ ꯅꯄꯥ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯕ ꯐꯪꯂꯣꯏ." "ꯃꯃꯥ, ꯑꯗꯨꯕꯨ ꯀꯩꯒꯤꯅꯣꯕ?" "ꯃꯔꯝꯗꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯕ ꯄꯨꯟꯁꯤ ꯑꯃ ꯂꯩ. ꯑꯩꯈꯣꯏꯗꯤ ꯃꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃꯈꯛ ꯅꯤꯕ ꯆꯠꯂꯨꯕꯅꯤ. ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯀꯩꯗꯧꯅꯨꯡꯗ ꯌꯦꯠꯂꯣꯏꯗꯕꯅꯤ. ꯈꯪꯂꯕ꯭ꯔꯥ ꯃꯃꯥꯅ ꯍꯥꯏꯔꯤꯁꯦ? ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯍꯪꯉꯛꯀꯅꯨ." ꯖꯦꯛꯅ ꯈꯪꯉꯤ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯃꯤ. ꯌꯥꯝꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ. "ꯃꯍꯥꯛꯅꯗꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯃꯃꯥ?" ꯁ꯭ꯀꯥꯔꯂꯦꯠꯅ "ꯅꯨꯡꯁꯤꯗꯦ. ꯃꯍꯥꯛꯅ ꯏꯃꯥ ꯏꯆꯥꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ." ꯖꯦꯛ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯪꯂꯛꯈꯤꯗ꯭ꯔꯦ. ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯥꯟꯃꯤ ꯑꯃꯅ ꯇꯥꯏꯂꯔꯒꯤ ꯃꯅꯥꯛꯇ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯝꯃꯤ. "ꯃꯥꯁꯇꯔ, ꯉꯁꯥꯏ ꯁꯔ ꯃꯥꯏꯂꯣꯁꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯑꯉꯥꯡ ꯑꯃ ꯂꯥꯛꯂꯝꯃꯤ. ꯃꯃꯥꯁꯨ ꯌꯧꯔꯛꯏ." ꯇꯥꯏꯂꯔ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯃꯥꯏꯂꯣꯁꯇꯨ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯥꯏꯂꯣꯁ ꯃꯄꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯗꯦ. ꯃꯔꯝꯗꯤ ꯇꯥꯏꯂꯔ ꯋꯥꯍꯪ ꯍꯪꯕ ꯌꯥꯝꯅ ꯀꯜꯂꯤ. ꯇꯥꯏꯂꯔꯅ "ꯃꯥꯏꯂꯣꯁ, ꯁ꯭ꯀꯥꯔꯂꯦꯠ ꯍꯤꯡꯂꯤ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ꯭ꯔꯥ?" "ꯆꯨꯝꯃꯤ." "ꯃꯍꯥꯛꯀꯤ ꯃꯆꯥꯁꯨ ꯄꯨꯔꯛꯂꯝꯕ꯭ꯔꯥ ꯁꯤꯗ?" "ꯄꯨꯔꯛꯂꯝꯃꯤ." ꯑꯗꯨꯗꯤ ꯑꯩ ꯃꯄꯨ ꯑꯣꯏꯔꯦꯀꯣ?" "ꯑꯣꯏꯔꯦ." ꯋꯥꯍꯪ 3 ꯍꯪꯂꯕ ꯃꯇꯨꯡ ꯇꯥꯏꯂꯔ ꯍꯔꯥꯎꯕ ꯍꯦꯟꯃꯟꯗꯨꯅ ꯗꯥꯟꯁ ꯇꯧꯔꯝꯃꯤ. ꯇꯥꯏꯂꯔꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ. ꯑꯗꯨꯕꯨ ꯃꯥꯏꯂꯣꯁꯇꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤ. ꯃꯥꯏꯂꯣꯁꯅ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯇꯧ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ "ꯑꯃꯨꯛ ꯍꯟꯖꯤꯟꯅꯕꯗꯤ ꯑꯣꯏꯊꯣꯛꯀꯗꯧꯕ ꯃꯥꯟꯗꯦ. ꯑꯗꯨꯕꯨ ꯑꯩꯅ ꯅꯝꯗꯅꯗꯤ ꯍꯣꯠꯅꯒꯅꯤ." ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ. ꯁ꯭ꯀꯥꯔꯂꯦꯠ, ꯃꯦꯊ꯭ꯌꯨ ꯑꯃꯗꯤ ꯖꯦꯛ ꯃꯈꯣꯏ 3 ꯍꯣꯇꯦꯜꯗ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯔꯤ. ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯕ ꯑꯋꯥꯡꯕ ꯅꯨꯄꯥ ꯑꯃ ꯍꯣꯇꯦꯜꯗ ꯆꯪꯉꯛꯏ. ꯃꯦꯊ꯭ꯌꯨꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯕꯒ ꯈꯣꯏꯗꯧ ꯍꯦꯛꯇ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯖꯦꯛꯇꯤ ꯃꯄꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯤ. ꯐꯝꯂꯝꯕ ꯇꯦꯕꯜꯗꯨꯗꯒꯤ ꯀꯨꯝꯊꯈꯤꯒꯦ ꯇꯧꯏ. ꯉꯔꯥꯡ ꯃꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯈꯤ. ꯃꯃꯥꯗꯣ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯃꯥꯅ ꯁꯥꯎꯅ ꯌꯦꯡꯂꯝꯕ ꯑꯗꯨ ꯎꯔꯒ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ. ꯖꯦꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯀꯣꯛꯇꯨ ꯑꯃꯨꯛ ꯅꯣꯟꯊꯈꯤ. ꯃꯥꯏꯂꯣꯁ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯖꯦꯛ, ꯅꯪ ꯀꯩ ꯆꯥꯅꯤꯡꯒꯦ? ꯀꯦꯟꯗꯤ ꯆꯥꯅꯤꯡꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯁ꯭ꯅꯦꯛ ꯆꯥꯅꯤꯡꯕ꯭ꯔꯥ?" ꯖꯦꯛ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯂꯩ. ꯃꯃꯥꯕꯨ ꯁꯥꯎꯍꯟꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ. ꯃꯥꯏꯂꯣꯁꯅ ꯍꯪꯂꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ. ꯎꯗꯕ ꯁꯥꯗꯨꯅ ꯂꯩ. ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯀꯔꯤꯝꯇ ꯈꯨꯝꯗꯦ.
tumina chaduna lei. Matthew su khangi Milos lakpadagi mama macha adu tumina leiribani haiba. Milos kariso haidana ahangba chair amada phamsili. Waiter amada bowl ama bibiro chopstick pier amaga. Kana amatana mangonda attention pide haiba mahak su khangi. Matthew na Scarlett jasilo kharayamna hakjang soli du phanaba. Matthew na Scarlett inchang mathel ama haplami. Milos na yamna sound yenglei. Matthew su khangna hapliba adu leplamde. Ikui dana Milos na amuk yerum aphutba maku khoklaga. Scarlett yerum se jasilo. Scarlett na yare aigidi yare ai pukthale nang adum charo. Scarlett mahaki kada changkhre. Milos na ikaiba adu uraga Matthew nokfet tawi. Jake su makhoi ani ki mataw adu khanglamni. Noodles yawba bowl ama paiduna mama gi matung inakhi. Milos sauna haugalagtuna makhutna table da thilli. Matthew nang na pamliba si kaino. Scarlett si sidana engon sir haijinkriba kaigino. Matthew gi manakta changsilli. Matthew na noktuna. Scarlett si krena. Mahagi thawaide nang na chahi mangagi mamangda hatkrabani. Milos ki mayokta leiduna asum na ngangbang ngamlibasi Matthew na ahanbani. Pistol puthoraktuna. Nang leiramdrabade Scarlett ka iglapnaribase lapnaramot. Chahi manga udana leiraklibasi su unaramgani. Matthew na ai leiramdrabade Scarlett ki thawaidi lairadana hakjang si phawbu uramloi. Matthew su mathawna hanba leite. Nangna mahagi masaksi amuk hana ubu pamde haina haikhibadubu kawrbo. Milos maral leibanina nongmai pairibu makhut adu thak ni I. Hokhibada aina haikhibu wahising aduna aibu punsi chupa ira leiba midi ohenba yarai. Aina Scarlett ki asiba hakjang adubu check tawramlabadi aikhoi ani nungaina leirambasu yai. Scarlett amadi Jake hospital la chatnaba sem saba loiraga thoglai. Makhoi ani mari yetnaduna leiramba adu Scarlett na urami. Karino nakhoi ani na tawridubo. Jake na so hairami. Aigi uncle da khatnaba hawgano. Nang yam phattaba mine mama na haiba chumme. Milos ki makhuta nongmai pairaga leiriba adu Jake na urami. Jensen duna Milos bu inthoi. Matthew ki mamang thaduna Jake na khanjili. Aigi uncle da kaisu tawba yaroina. Matthew na Jake ki makokta nungsina nanthabi. Jake na mapabu yamna tamthina ui. Angang aduna mahaki michangda lepaduda Matthew yamna haraurami. Milos yam warauna Scarlett ta. Nangdi angang sida aigi maramda afaba yam hairamli janina. Matthew na Jake amadi Scarlett bu makhut samduna puthoki. Naitom tahoraba Milos na makhoi ahumda yenghauri. Makhoi ahumdu asengba family yamna mali. Masada prok chakna. Matthew nang noiriba position do aigi position aina Scarlett bu soidan logani. Scarlett na car gi maningi seat aduda kakhatlamdai Matthew na thong adu hangdoke tawi. Karomdagino khangde Milos thoglagtuna thong adu mahak noina hangdokhi. Nupa anidu wakhalgi apambadi amatani. Scarlett ki mamangda lembadi Matthew ni heli. Scarlett makhoi ani na muknaribadu thoidokna khanjilude. Machanupagi wakhal khaktani mahak na khalibadu. Garidu Matthew na thauraga hospital da laklami. Hospital aduga makhoi na leiriba hotel aduga yamna nagnai. Kilometer ama phade. Mafamdudagi ilap laptana nupi ama yamna minungsi leitana Scarlett ta yengduna leihawi. Makhoi na chatkraba matung masagi khujin amadi masada tariba dakpham mayam aduda yengjai. Phangkhiba China sing adu ngasidi amuk hana phanglaroi khali. Isabella mayadu mathak makha chiktuna. Scarlett nang hinglamkhini haibasidi aina punsida thajarude.
ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯑꯁꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯣꯟꯁꯇꯔ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯤꯕꯗꯒꯤ ꯆꯠꯊꯣꯛꯅꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯈꯣꯏ ꯃꯔꯤꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯦꯊ꯭ꯌꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯦꯆꯤꯡ ꯇꯦꯁ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯥꯏꯂꯣꯁ ꯑꯃꯗꯤ ꯖꯦꯛꯀꯤ ꯕꯣꯟ ꯃꯦꯔꯣ ꯑꯗꯨ ꯃꯦꯆꯤꯡ ꯇꯧꯔꯝꯃꯤ꯫ ꯃꯦꯊ꯭ꯌꯨꯅ ꯏꯪꯂꯦꯟꯗꯒꯤ ꯃꯦꯗꯤꯁꯤꯟ ꯈꯔꯁꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯍꯤꯗꯥꯛ ꯀꯥꯞꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯣꯁꯄꯤꯇꯥꯂꯥꯏꯖꯦꯁꯟ ꯇꯧꯕꯗ ꯑꯦꯗꯖꯁ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯇꯤ ꯃꯆꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯈꯟꯗꯨꯅ ꯀꯟꯅ ꯀꯞꯆꯔꯤ꯫ ꯃꯦꯊ꯭ꯌꯨꯅ, ꯀꯩꯁꯨ ꯈꯟꯒꯅꯨ, ꯁꯔꯖꯔꯤ ꯇꯧꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯂꯩꯔꯣꯏ, ꯑꯩꯕꯨ ꯊꯥꯖꯧ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯣꯄꯔꯦꯁꯟꯁꯨ ꯄꯥꯡꯊꯣꯛꯄ ꯌꯥꯔꯅꯤ꯫ ꯖꯦꯛꯀꯤ ꯃꯁꯥꯗꯨ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯅꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯕ ꯇꯥꯈꯤ꯫ ꯊꯕꯛꯀꯤ ꯃꯐꯝ ꯑꯃꯗꯁꯨ ꯁ꯭ꯄꯦꯁꯤꯌꯦꯜ ꯇ꯭ꯌꯨꯕ ꯑꯃ ꯊꯤꯟꯖꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯥꯏꯂꯣꯁꯁꯨ ꯕꯦꯗ ꯑꯃꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯦꯊ꯭ꯌꯨꯒ ꯁ꯭ꯀꯥꯔꯂꯦꯠꯀꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯥꯔꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ, ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯅꯪꯒꯤ ꯃꯍꯩꯁꯦ ꯑꯉꯛꯄ ꯐꯥꯎꯏ꯫ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯔꯤꯕꯁꯦ 3ꯂꯛ ꯁꯨꯔꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯀꯥꯔꯗꯤꯌꯦꯛ ꯑꯦꯔꯦꯁ ꯇꯧꯕꯗꯒꯤ ꯀꯟꯕꯤꯈꯤ꯫ ꯑꯅꯤꯁꯨꯕꯗꯅ ꯀꯟꯕ ꯉꯝꯂꯔꯣꯏꯗꯕ ꯂꯪꯁ ꯀꯦꯟꯁꯔ ꯑꯗꯨꯕꯨ ꯃꯦꯊ꯭ꯌꯨꯒꯤ ꯃꯇꯦꯡꯗꯒꯤ ꯇꯞꯅ ꯇꯞꯅ ꯐꯔꯛꯂꯤ꯫ ꯍꯧꯖꯤꯛꯁꯨ ꯖꯦꯛꯀꯤ ꯊꯋꯥꯏ ꯀꯟꯕꯤꯔꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯐꯝꯗꯗꯤ ꯖꯦꯛꯁꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯑꯣꯏꯅꯗꯤ ꯃꯦꯊ꯭ꯌꯨꯁꯤ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕ ꯌꯥꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯃꯟ ꯁ꯭ꯀꯥꯔꯂꯦꯠꯅ ꯀꯩꯗꯧꯅꯨꯡꯗ ꯁꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯃꯥꯏꯂꯣꯁ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯑꯅꯥꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯊꯤꯔꯛꯏ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯐ꯭ꯂꯣꯔ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯌꯦꯡꯊꯔꯛꯏ꯫ ꯁ꯭ꯀꯥꯔꯂꯦꯠꯀ ꯃꯦꯊ꯭ꯌꯨꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯃꯤꯟꯅꯔꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯁꯥꯗ ꯈꯝꯕꯟꯕ ꯀꯜꯂꯛꯄ ꯐꯥꯎꯔꯛꯏ꯫ ꯌꯥꯝ ꯊꯨꯅ ꯃꯈꯥꯗ ꯆꯦꯟꯊꯔꯛꯏ꯫ ꯁ꯭ꯀꯥꯔꯂꯦꯠꯅ, ꯅꯪꯒꯤ ꯂꯃꯟꯁꯦ ꯑꯩꯅ ꯀꯔꯝꯅ ꯁꯤꯡꯒꯅꯤ ꯈꯪꯗꯦ꯫ ꯅꯪꯒꯤ ꯃꯇꯦꯡꯁꯨ ꯑꯩꯅ ꯉꯝꯃꯗꯤ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤꯌꯦ꯫ ꯃꯦꯊ꯭ꯌꯨꯅ, ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ꯫ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯍꯤꯡꯃꯤꯟꯅꯕꯁꯤꯅ ꯐꯠꯇ꯭ꯔꯣ? ꯌꯥꯝ ꯐꯩꯌꯦ꯫ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯅ ꯐꯣꯡꯗꯣꯛꯂꯒꯦ ꯈꯜꯂꯤ꯫ ꯁ꯭ꯀꯥꯔꯂꯦꯠ, ꯑꯩ ꯅꯪꯕꯨ…꯫ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯍꯥꯛꯀꯤ ꯅꯥꯡꯒꯟꯗ ꯀꯔꯤꯅꯣ ꯑꯃꯅ ꯊꯣꯝꯃꯛꯏ꯫ ꯌꯦꯡꯊꯣꯛꯂꯨꯕꯗ ꯅꯨꯄꯥꯒꯤ ꯁꯎꯟ ꯁꯦꯟꯗꯜ ꯑꯣꯏꯔꯝꯃꯤ꯫ ꯁꯦꯟꯗꯜ ꯌꯦꯡꯂꯤꯉꯩꯗ ꯃꯀꯣꯛ ꯃꯅꯥꯛꯇ ꯃꯁꯛ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯄꯥꯏꯈꯤ꯫ ꯃꯦꯊ꯭ꯌꯨꯅ ꯁꯦꯟꯗꯜ ꯂꯪꯉꯛꯏꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤ꯫ ꯃꯥꯏꯂꯣꯁꯅ ꯈꯔ ꯂꯥꯞꯅ, ꯑꯣ, ꯅꯕꯥꯅꯤꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯦ꯫ ꯑꯩꯒꯤ ꯁꯦꯟꯗꯜ ꯑꯃ ꯁ꯭ꯋꯥꯏꯗꯒ ꯎꯕ꯭ꯔꯣ? ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯏ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯥꯏꯂꯣꯁ ꯂꯥꯞꯅ ꯂꯦꯞꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯁꯦꯟꯗꯜꯁꯨ ꯅꯥꯝꯃ ꯇꯣꯡꯗꯦ, ꯅꯥꯝꯃꯅ ꯃꯈꯨꯠꯅ ꯄꯥꯏ꯫ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯁꯦꯟꯗꯜꯗꯨ ꯁ꯭ꯀꯥꯔꯂꯦꯠꯅ ꯈꯨꯟꯀꯠꯂꯤ꯫ ꯃꯥꯏꯂꯣꯁ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯊꯦꯡꯛꯁ, ꯑꯩꯒꯤ ꯁꯦꯟꯗꯜ ꯄꯥꯏꯔꯝꯕꯒꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯇꯒꯤ ꯂꯧꯗꯨꯅ ꯁꯦꯟꯗꯜꯗꯨ ꯇꯣꯡꯁꯤꯟꯈꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯀ ꯃꯦꯊ꯭ꯌꯨꯒꯅ ꯃꯍꯥꯛꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯑꯗꯨ ꯈꯪꯗꯕ ꯅꯠꯇꯦ꯫ ꯃꯦꯊ꯭ꯌꯨ ꯁꯥꯎꯅ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯥꯏꯊꯣꯡꯗ ꯃꯥꯏꯂꯣꯁꯄꯨ ꯊꯋꯥ ꯁꯥꯖꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯁꯪꯈꯤꯕ ꯃꯆꯨ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯀ ꯃꯦꯊ꯭ꯌꯨꯒ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯁꯦ ꯍꯥꯏꯅꯔꯒ ꯆꯪꯈꯤ꯫ ꯃꯥꯏꯂꯣꯁꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯊꯣꯡꯗ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯐꯥꯏ꯫ ꯃꯥꯏꯂꯣꯁꯅ, ꯁ꯭ꯀꯥꯔꯂꯦꯠ, ꯅꯪ ꯆꯥꯛ ꯂꯥꯝꯕ꯭ꯔꯥ? ꯀꯩ ꯆꯥꯅꯤꯡꯒꯦ? ꯖꯦꯛꯀꯤꯁꯨ ꯑꯩꯅ ꯆꯤꯀꯟ ꯁꯨꯞ ꯁꯦꯝꯅꯕ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨ ꯌꯥꯝꯅ ꯂꯥꯟꯖꯗꯕ ꯃꯥꯜꯂꯤ꯫ ꯃꯦꯊ꯭ꯌꯨꯅ, ꯖꯦꯛ ꯍꯧꯖꯤꯛ ꯀꯩꯝꯇ ꯆꯥꯕ ꯌꯥꯗ꯭ꯔꯤ꯫ ꯃꯍꯥꯛꯀꯤꯗꯤ ꯗꯣꯛꯇꯔꯅ ꯑꯗꯨꯝ ꯑꯦꯔꯦꯟꯖ ꯇꯧꯖꯁꯅꯤ꯫ ꯁ꯭ꯀꯥꯔꯂꯦꯠ ꯀꯔꯤꯝꯇ ꯈꯨꯝꯂꯛꯇꯦ꯫ ꯃꯦꯊ꯭ꯌꯨꯅ ꯃꯍꯥꯛꯀꯤ ꯃꯤꯆꯪꯗ ꯋꯥ ꯉꯥꯡꯂꯛꯇꯦ ꯍꯥꯏꯅ ꯃꯍꯥꯛꯄꯨ ꯋꯥꯔꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯃꯦꯊ꯭ꯌꯨꯅ ꯁ꯭ꯀꯥꯔꯂꯦꯠꯇ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤ ꯍꯥꯏꯕꯁꯤ ꯃꯥꯏꯂꯣꯁꯅ ꯈꯪꯉꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯄꯤ ꯑꯃꯠꯇꯗ ꯅꯨꯡꯁꯤꯔꯨꯕꯒꯤ ꯌꯦꯛꯅꯕ ꯍꯥꯏꯕꯗꯨ ꯅꯍꯥꯟꯅ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯏꯁꯝ ꯁꯝꯅ ꯔꯥꯏꯚꯦꯜꯁ ꯏꯟ ꯂꯚ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯏꯂꯣꯁꯅ, ꯃꯦꯊ꯭ꯌꯨ, ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯅ ꯖꯦꯛꯀꯤ ꯆꯥꯅꯕ ꯀꯔꯤ ꯀꯔꯤ ꯑꯦꯔꯦꯟꯖ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ꯫
Receipt leiragana madu aingondha piro. Aigi imungdagi punamak sem saduna puraki. Scarlett na khalli. Matthew na Milos da yamna sauri base. Haukiba punsidugi khallaga sauri bani. Aduga Milos na sauri basina aibu khamban bagini. Matthew na mahak punungsi haibadi mahak na khangde. Scarlett na nakhoi ni mari yetnabado ai taningdiye. Ngahak tumina leiba heitabro. Ai Jake manakta changlukhige. Scarlett hek changkhibaga Matthew su changkhige tawi. Milos na yam thuna Matthew gi mamangda amuk thachinduna thammi. Milos na mangondagi wang chawba yamna heli, smart oibasu heli. Nupa thokna khatnaba thoklabasu Matthew di yamna nopkani. Matthew na, excuse me, ai amukta chachage. Dr. Matthew, nangna chahi mangagi mamangda aingonda oidaba ngangkhibado aina ngakpiba ngamgani. Haujikti aigi nupigi mafamdagi nang khara lapthoklaga leibana phagani haina khalli. Nongsagumna phallaba masa aduna Matthew de yengthai. Matthew na nangi nupidi chahi mangagi mamangdagi sikhrabani. Haujik leiriba Scarlett sidi aina semkhiba anaubu mapok amani. Milos na aina warning tawribasini. Nangna natik leiduna mahaki matung koin inaraba. Nang afaba karisu hairoi. Matthew na aisu khangi city asigi manungda nangna tongnungbata tawba ngami haningbada hatpa ngami haiba. Adubu ai leiramdrabadi nangna mahakpu amuk hana uba phanglamloi. Milosu masana tawkhiba mayam adu khangjarai. Tanja si khangladuna Matthew thaidoktuna Scarlett pu kauraga chenkhi. Scarlett ki manak yauraga amuk punna chatminakhi. Milos na makhoi ani na chatminakhiba adu yenglaga leihawi. Matthew na pangjaba saba Scarlett ki manakta naksinaba hotnabadu uraga Milos di leiba yaramde. Matam kharadi Scarlett nungdang hotel da halami. Ayuk nungthildana machabu yengsinduna hospital da lei. Scarlett na machada yenglaga ichana naribase ai yanabase leiramdrabadi naramdabasu yai. Mama na wakhal nangaitaba adu uraga Mama nang kaidaurage ungaga leirido ha Mama nang kaidaurage ba. Jake ta kapliba injection mayam amadi chemotherapy kayarak tawbana mahaki kuchudu sithai. Machagi mamaida nungsina nanbiduna nangbu nasadu khara nungairabo ida kapkiba mafamdubu nangbu naribo. Jake nokfet tawduna Mama sigi China se sidi kaisuk nati. Jake ki wangang amadi mataw adu Milos ka kari mata khenade. Angang dugi saktam maduna chahi 8-9 ki mamangi thokdok kaya ama Scarlett ningsinghali. Matam amada Milos na makukta sokpadagi bandage yetba adu urakhi. Yamna thina soklabasu Scarlett na hangbada karisu tawde haina khumkiba adu ningsinglakhi. Mapa macha anigi thaunasi managani khangi. Scarlett na wakal kallingai Milos na Jake ki manakta changsalakduna adunidana ichasidi khangba kangadabani. Milos na Jake ni haina mithai mayam ama leiraga lai. Machagi makokta nungsina chuppi. Jake mithai du yamna chaningi. Adubu mama na nganglakani haina kijai. Yamna thuna mamai du nakanama do onthokhi. Nangna piba candy do ai chaningde. Milos thawai nungaitaba adu thamoida khangjinduna Jake pu makhata na themi. Milos thawai nungaitaba adu thamoida khangjinduna Jake pu makhata na themi. Haukiba punsida babana phattaba thabak kaya tawki. Mamana saubudagi yum thadokduna chatkhibani. Ai isani sagi iraldo loina khangjare. Ngasidi baba yamna ningamlaktre. Mamaga babaga punna leiminabadu nangbu pamdabro. Scarlett ki thamoida wahai sing adu taraga yamna apenba phaurami. Jake na mamadi yenglai. Mamaidu amuk leithoraktuna mapada amuk yenglaga nang nasana lali khangadi
ꯃꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯅꯪꯅ ꯃꯃꯥꯗ ꯎꯠꯂꯤꯕ ꯑꯦꯇꯤꯇ꯭ꯌꯨꯗꯇꯣ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯃꯃꯤꯠꯇꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯣꯛꯍꯜꯂꯤ꯫ ꯃꯥꯏꯂꯣꯁ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯅ ꯁ꯭ꯀꯥꯔꯂꯦꯠꯇ ꯌꯦꯡꯖꯩ꯫ ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯃꯥꯏꯗꯤ ꯂꯩꯊꯣꯔꯛꯇꯦ꯫ ꯃꯥꯏꯂꯣꯁꯅ ꯖꯦꯛ, ꯕꯕꯥ ꯄꯝꯕꯤꯒꯦ ꯂꯥꯛꯑꯣ, ꯃꯄꯥꯟꯗ ꯍꯪꯆꯤꯠ ꯂꯥꯡꯉꯨꯁꯤ꯫ ꯁ꯭ꯀꯥꯔꯂꯦꯠ ꯂꯣꯛ ꯈꯨꯖꯤꯟꯅꯩ꯫ ꯃꯆꯥꯅꯨꯄꯥꯗ ꯄꯝꯍꯟꯒꯅꯨ ꯈꯪꯍꯜꯂꯤꯕꯅꯤ꯫ ꯖꯦꯛ ꯐꯃꯨꯡꯗꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯆꯣꯡꯊꯗꯨꯅ ꯀꯨꯝꯃꯛꯏ꯫ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯃꯃꯥ ꯃꯆꯥ ꯈꯛꯇ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯥꯏꯂꯣꯁꯄꯨ ꯊꯋꯥ ꯁꯥꯕꯤꯗ꯭ꯔꯕꯁꯨ ꯃꯥꯏꯂꯣꯁꯇꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁ꯭ꯀꯥꯔꯂꯦꯠꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯩ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯥꯏꯂꯣꯁ, ꯅꯪ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕꯁꯤ ꯂꯦꯞꯈꯤꯔꯣꯏꯗ꯭ꯔꯥ? ꯃꯥꯏꯂꯣꯁꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥ ꯁꯦꯟꯅꯕ ꯑꯣꯏꯅ ꯁꯨꯃꯤꯟꯅꯕꯅꯤ, ꯁꯤꯐꯥꯎ ꯌꯥꯗ꯭ꯔꯕꯣ? ꯃꯥꯏꯂꯣꯁ ꯍꯟꯗꯛꯃꯨꯛꯇꯤ ꯆꯥꯟꯁ ꯅꯥꯟꯊꯣꯛꯍꯜꯂꯔꯣꯏ ꯈꯜꯂꯗꯨꯅ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯃꯍꯥꯛꯀꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯟꯕꯗꯒꯤ ꯃꯃꯥꯏꯗꯨ ꯑꯔꯩꯕꯤꯗ ꯊꯥꯔꯤꯕꯅꯤ꯫ ꯖꯦꯛꯅ ꯕꯕꯥ, ꯅꯪꯁꯦ ꯔꯣꯃꯥꯟꯁ ꯌꯥꯝ ꯑꯣꯏꯕꯣ, ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯔꯛꯄ꯭ꯔꯥꯅ? ꯃꯥꯏꯂꯣꯁꯅ ꯀꯣꯏꯗꯦ, ꯑꯩꯅ ꯅꯨꯡꯁꯤꯕꯗꯤꯅꯦ ꯃꯃꯥ ꯈꯛꯇꯅꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯆꯥꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯀꯟꯈ꯭ꯔꯕ ꯊꯃꯣꯏꯗꯨ ꯃꯥꯏꯂꯣꯁꯀꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯤꯕ ꯃꯈꯩ ꯇꯞꯅ ꯇꯞꯅ ꯍꯣꯡꯉꯛꯏ꯫ ꯃꯦꯊ꯭ꯌꯨꯅ ꯑꯆꯥꯄꯣꯠ ꯄꯦꯀꯦꯠ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯂꯤꯕ ꯑꯗꯨ ꯖꯦꯛꯅ ꯎꯔꯝꯃꯤ꯫ ꯖꯦꯛꯅ ꯑꯪꯀꯜ, ꯅꯪ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯏꯔꯣ? ꯃꯥꯏꯂꯣꯁ ꯑꯃꯗꯤ ꯃꯦꯊ꯭ꯌꯨꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯑꯃꯅ ꯑꯃꯕꯨ ꯎꯁꯤꯠꯅꯗꯕꯒꯤ ꯃꯇꯧꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠꯅ ꯌꯦꯡꯅꯕ ꯈꯛꯇꯗ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃꯗꯤ ꯋꯥꯈꯜꯗ ꯁꯣꯛꯅꯔꯤꯕꯅꯤ꯫ ꯃꯦꯊ꯭ꯌꯨꯅ ꯂꯩꯔꯛꯏꯅꯦ, ꯅꯪꯅ ꯉꯔꯥꯡ ꯁ꯭ꯄ꯭ꯔꯤꯡ ꯔꯣꯜ ꯆꯥꯅꯤꯡꯉꯦ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯩꯅ ꯑꯌꯨꯛ ꯉꯟꯇꯥ ꯀ꯭ꯋꯤꯡꯐꯦꯡ ꯍꯣꯇꯦꯜꯗ ꯆꯠꯂꯒ ꯂꯩꯔꯛꯄꯅꯤ꯫ ꯃꯦꯊ꯭ꯌꯨ ꯌꯥꯝ ꯍꯔꯥꯎꯅ ꯑꯆꯥꯄꯣꯠ ꯄꯦꯀꯦꯠ ꯑꯗꯨ ꯖꯦꯛꯇ ꯁꯤꯟꯅꯔꯝꯃꯤ꯫ ꯖꯦꯛꯁꯨ ꯃꯆꯤꯟꯖꯥꯛ ꯂꯥꯝꯕ ꯔꯦꯕꯤꯠꯀꯨꯝꯅ ꯄꯦꯀꯦꯠ ꯑꯗꯨ ꯃꯨꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯎꯔꯒ ꯃꯥꯏꯂꯣꯁꯇꯤ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯖꯦꯛꯅ ꯑꯪꯀꯜ ꯃꯦꯊ꯭ꯌꯨ ꯏꯁ ꯗ ꯕꯦꯁ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤꯕ ꯆꯥꯃꯟꯗꯅ ꯅꯥꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ꯫ ꯃꯦꯊ꯭ꯌꯨꯅ ꯖꯦꯛꯀꯤ ꯃꯈꯨꯠ ꯅꯥꯝꯃ ꯄꯥꯏꯗꯨꯅ ꯁ꯭ꯀꯥꯔꯂꯦꯠꯇ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯛ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯌꯦ, ꯑꯉꯥꯡꯅ ꯑꯆꯥꯄꯣꯠ ꯄꯥꯝꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯤ꯫ ꯃꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯁꯦ ꯅꯪꯁꯨ ꯈꯔ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯍꯌꯦꯡ ꯆꯥꯎꯔꯛꯂꯒ ꯃꯇꯝꯁꯦ ꯑꯃꯨꯛ ꯍꯜꯂꯛꯀꯗꯕ ꯅꯠꯇꯤꯌꯦ꯫ ꯃꯦꯊ꯭ꯌꯨꯅ ꯋꯥ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯃꯥꯏꯂꯣꯁꯇꯤ ꯈꯣꯏꯗꯧ ꯊꯤꯠꯂꯤ꯫ ꯃꯆꯥꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯆꯦꯛꯁꯤꯟꯕꯤꯕ ꯑꯗꯨ ꯎꯔꯒ ꯀꯜꯂꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯏꯂꯣꯁꯅ ꯖꯦꯛꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ, ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯒꯅꯤ, ꯃꯍꯥꯛꯅ ꯀꯔꯤ ꯆꯥꯒꯅꯤ, ꯀꯔꯤ ꯁꯦꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ꯫ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯀꯥ ꯈꯔ ꯍꯦꯟꯃꯜꯂꯤ꯫ ꯃꯦꯊ꯭ꯌꯨꯅ ꯑꯉꯥꯡ ꯑꯁꯤꯅ ꯄꯣꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯅ ꯀꯔꯤ ꯇꯧꯕꯤꯔꯛꯈ꯭ꯔꯦ? ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯑꯉꯥꯡꯁꯤꯒ ꯅꯪꯒ ꯂꯣꯏꯅꯗ꯭ꯔꯤꯕꯅꯣ? ꯁ꯭ꯀꯥꯔꯂꯦꯠ ꯍꯤꯡꯂꯤ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯥꯏꯂꯣꯁꯀ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯝꯒꯅꯤ꯫ ꯖꯦꯛꯇꯤ ꯋꯥꯔꯤ ꯃꯄꯨꯡ ꯐꯥꯅ ꯈꯪꯕ ꯅꯠꯇꯦ, ꯑꯗꯨꯅ ꯃꯦꯊ꯭ꯌꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯨꯅ ꯂꯧꯖꯩ꯫ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯌꯦꯠꯅꯕ ꯑꯗꯨ ꯁ꯭ꯀꯥꯔꯂꯦꯠꯅ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯅꯈꯣꯏ ꯑꯅꯤ ꯂꯩꯍꯧꯔꯣ, ꯑꯩ ꯖꯦꯛ ꯄꯨꯔꯒ ꯆꯠꯂꯝꯃꯒꯦ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯆꯠꯈꯤꯕꯒ ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯕ ꯑꯗꯨ ꯂꯦꯞꯈꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯨꯃꯤꯟꯅ ꯏꯟꯅꯈꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯏꯁꯥꯕꯦꯂꯥꯅ ꯈꯔ ꯊꯥꯞꯅ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯑꯉꯧꯕꯤ, ꯅꯪ ꯍꯤꯡꯂꯝꯕ ꯈꯛꯇ ꯅꯠꯇꯅ ꯃꯥꯏꯂꯣꯁ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯂꯩꯔꯝꯕ꯫ ꯑꯉꯥꯡꯁꯤꯁꯨ ꯃꯥꯏꯂꯣꯁꯀꯤ ꯑꯣꯏꯔꯝꯗꯕ ꯌꯥꯏ꯫ ꯏꯁꯥꯕꯦꯂꯥ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗꯒꯤ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯁꯥꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝ ꯑꯗꯨ ꯀꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯔꯦꯝꯕꯗ ꯇꯥꯔꯅꯤ ꯈꯜꯂꯨꯕꯗ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯍꯦꯟꯅ ꯇꯝꯊꯤꯅ ꯎꯍꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯃꯥꯏꯂꯣꯁꯅ ꯃꯉꯣꯟꯗ ꯃꯤꯇꯥꯔꯛꯅꯕ ꯍꯣꯠꯅꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯊꯤꯅ ꯆꯩꯈ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯅꯨꯄꯤꯁꯤꯕꯨ ꯉꯁꯤꯐꯥꯎ ꯅꯨꯡꯁꯤꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯁ꯭ꯀꯥꯔꯂꯦꯠ, ꯅꯪꯕꯨ ꯑꯩꯅ ꯂꯦꯝꯅ ꯀꯩꯗꯧꯅꯨꯡꯗ ꯊꯥꯔꯣꯏ꯫ ꯑꯩꯅ ꯂꯥꯏ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ꯫
ꯃꯈꯣꯏ ꯃꯔꯤꯗꯨ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ꯫ ꯃꯦꯊ꯭ꯌꯨ ꯑꯃꯗꯤ ꯃꯥꯏꯂꯣꯁꯀ ꯃꯅꯨꯡꯗ ꯑꯆꯥꯄꯣꯠ ꯄꯤꯖꯕꯒꯤ ꯃꯔꯩ ꯇꯧꯅꯔꯤ꯫ ꯑꯃꯅ ꯑꯩꯅ ꯄꯤꯖꯒꯅꯤ ꯍꯥꯏ, ꯑꯃꯅꯁꯨ ꯑꯩꯅ ꯄꯤꯖꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯁ꯭ꯀꯥꯔꯂꯦꯠ ꯃꯊꯥ ꯁꯥꯅ ꯋꯥꯔꯗꯇ ꯐꯝꯗꯨꯅ ꯂꯩ꯫ ꯖꯦꯛꯇꯨ ꯆꯥꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯖꯦꯛꯅ "ꯑꯩ ꯀꯩꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ, ꯑꯩ ꯄꯨꯛ ꯊꯜꯂꯦ." ꯃꯈꯨꯠ ꯑꯅꯤꯃꯛꯇ ꯀꯦꯛ ꯄꯥꯏꯔꯤ꯫ ꯆꯤꯟꯕꯥꯜ ꯃꯅꯨꯡꯗꯁꯨ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯎꯝꯃꯤ꯫ ꯈꯖꯥꯏꯗꯨ ꯌꯥꯝꯅ ꯄꯣꯝꯊꯣꯛꯏ, ꯌꯦꯡꯕꯗ ꯗ꯭ꯔꯝ ꯃꯥꯜꯂꯤ, ꯀ꯭ꯌꯨꯠꯁꯨ ꯌꯥꯝꯅ ꯑꯣꯏ꯫ ꯁ꯭ꯀꯥꯔꯂꯦꯠ ꯃꯈꯨꯠꯅ ꯃꯊꯕꯥꯛꯇ ꯄꯥꯏꯗꯨꯅ "ꯑꯅꯤꯁꯤꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣ?" ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯁꯤꯜꯂꯛꯏ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁ꯭ꯀꯥꯔꯂꯦꯠꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯖꯦꯛꯄꯨ ꯁꯨꯝꯂꯝꯃꯤ꯫ ꯖꯦꯛ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯍꯣꯇꯦꯜꯗ ꯍꯟꯅꯕ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯋꯥꯔꯗꯇꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯃꯥꯏꯂꯣꯁ ꯋꯥꯜꯗ ꯉꯥꯊꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯍꯥꯛꯄꯨ ꯀꯔꯤꯁꯨ ꯊꯧꯑꯣꯏꯗꯅ ꯃꯍꯥꯛꯀꯤ ꯆꯠꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯝ ꯆꯠꯈꯤ꯫ ꯃꯥꯏꯂꯣꯁꯅ "ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯂꯦ, ꯅꯪ ꯅꯇꯣꯝꯇ ꯆꯠꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯑꯩ ꯅꯪꯕꯨ ꯊꯤꯟꯕꯤꯒꯦ ꯂꯥꯛꯑꯣ." ꯃꯥꯏꯂꯣꯁ ꯍꯧꯒꯠꯂꯛꯇꯨꯅ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯟꯗ ꯆꯠꯄ ꯍꯧꯏ꯫ ꯁ꯭ꯀꯥꯔꯂꯦꯠꯅ "ꯊꯤꯟꯗ꯭ꯔꯁꯨ ꯌꯥꯔꯅꯤꯌꯦ, ꯂꯝꯕꯤꯁꯦ ꯌꯥꯝ ꯇꯦꯜꯂꯤ, ꯑꯩ ꯏꯇꯣꯝꯇ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ." ꯃꯥꯏꯂꯣꯁꯅ ꯁ꯭ꯀꯥꯔꯂꯦꯠꯇ ꯌꯥꯝꯅ ꯋꯥꯔꯧꯅ ꯌꯦꯡꯉꯤ꯫ "ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯠꯅꯔꯒ ꯑꯗꯨꯝ ꯍꯤꯡꯂꯁꯦ ꯍꯥꯏꯕ꯭ꯔꯣ?" "ꯍꯤꯡꯕ ꯇꯥꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪꯒ ꯑꯩꯒ ꯃꯔꯤ ꯑꯝꯇ ꯂꯩꯅꯗ꯭ꯔꯦ, ꯑꯗꯨꯅ ꯗꯤꯁꯇꯦꯟꯁ ꯈꯔ ꯊꯝꯕ ꯇꯥꯕꯅꯤ." ꯋꯥꯍꯩꯗꯨꯅ ꯃꯥꯏꯂꯣꯁꯀꯤ ꯊꯃꯣꯏꯕꯨ ꯁꯣꯛꯍꯜꯂꯤ꯫ ꯌꯥꯝꯅ ꯅꯣꯟꯖꯅ "ꯑꯩꯅ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯉꯥꯛꯄꯤꯅꯕ ꯅꯪ ꯆꯥꯟꯁ ꯑꯃꯇꯪꯗꯤ ꯄꯤꯌꯨ." "ꯃꯥꯏꯂꯣꯁ, ꯁꯥꯟꯅꯔꯤꯕ ꯋꯥꯐꯝꯁꯤꯗ ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯦ. ꯇꯁꯦꯡꯕꯗꯤ ꯅꯪꯁꯨ ꯂꯥꯟꯗꯦ, ꯑꯩꯁꯨ ꯂꯥꯟꯗꯦ. ꯃꯁꯤꯗ ꯂꯥꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤꯕ ꯃꯗꯨ ꯈꯛꯇꯅꯤ." ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯝꯗ꯭ꯔꯕꯗꯤ ꯑꯃꯅ ꯑꯃꯗ ꯅꯨꯡꯁꯤꯕ ꯐꯥꯎꯅꯔꯝꯂꯣꯏ꯫ ꯃꯥꯏꯂꯣꯁ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ "ꯁ꯭ꯀꯥꯔꯂꯦꯠ, ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕ꯭ꯔꯥ?" ꯁ꯭ꯀꯥꯔꯂꯦꯠ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ "ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ." ꯁ꯭ꯀꯥꯔꯂꯦꯠꯅ ꯄꯥꯎꯈꯨꯝ ꯑꯗꯨꯃꯛ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗꯒꯤ ꯈꯜꯂꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯧꯔꯛꯂꯕꯗꯤ ꯃꯥꯏꯂꯣꯁꯄꯨ ꯃꯇꯦꯡ ꯄꯥꯡꯂꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯈꯤꯕꯗ ꯐꯪꯈꯤꯕ ꯆꯩꯅꯥ ꯑꯗꯨ ꯌꯥꯝꯅ ꯋꯥꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁ꯭ꯀꯥꯔꯂꯦꯠꯅ ꯖꯦꯛꯄꯨ ꯄꯣꯛꯂꯝꯗ꯭ꯔꯕꯗꯤ ꯍꯥꯏꯅ ꯈꯟꯈꯤꯕꯗꯤ ꯌꯥꯎꯗꯦ꯫ ꯖꯦꯛ ꯂꯩꯔꯝꯕꯅ ꯃꯍꯥꯛ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯅ ꯍꯤꯡꯕꯒꯤ ꯑꯁꯥ ꯑꯃ ꯎꯔꯤꯕꯅꯤ꯫ ꯃꯥꯏꯂꯣꯁ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯈꯨꯠꯇ ꯇꯞꯅ ꯄꯥꯏ꯫ "ꯁ꯭ꯀꯥꯔꯂꯦꯠ, ꯄ꯭ꯂꯤꯖ, ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯅꯕ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯑꯃꯇꯪꯗꯤ ꯍꯥꯏꯌꯨ." ꯁ꯭ꯀꯥꯔꯂꯦꯠꯅ ꯉꯥꯡꯂꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡ ꯌꯥꯝꯅ ꯑꯥꯔꯊ ꯂꯩ꯫ "ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯈ꯭ꯔꯕꯅꯤ. ꯖꯦꯛꯇ ꯕꯣꯟ ꯃꯦꯔꯣ ꯗꯣꯅꯦꯠ ꯇꯧꯕꯒꯤ ꯅꯪꯕꯨ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯆꯔꯤ." ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯃꯤꯠꯇꯨ ꯌꯥꯝꯅ ꯐꯖꯩ꯫ ꯃꯗꯨ ꯎꯕꯗ ꯃꯥꯏꯂꯣꯁꯄꯨ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯂꯤ꯫ "ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯃꯨꯛ ꯅꯨꯡꯁꯤꯅꯁꯦ." ꯁ꯭ꯀꯥꯔꯂꯦꯠꯅ "ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕꯗꯣ ꯑꯩ ꯄꯥꯝꯗꯦ. ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯖꯦꯛꯀꯤ ꯑꯣꯄꯔꯦꯁꯟꯁꯤ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯍꯥꯛꯅ ꯃꯁꯥ ꯃꯎ ꯐꯅ ꯂꯩꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ. ꯑꯣꯄꯔꯦꯁꯟ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯏꯪꯂꯦꯟꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯅꯤ. ꯅꯪꯁꯨ ꯅꯁꯥꯅꯇꯣꯝꯇ ꯅꯔꯥꯜ ꯁꯤꯕꯗꯨ ꯂꯦꯞꯄꯨ. ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ." ꯃꯥꯏꯂꯣꯁꯀꯤ ꯃꯈꯨꯠꯇꯨ ꯁ꯭ꯀꯥꯔꯂꯦꯠꯅ ꯇꯞꯅ ꯂꯧꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯁ꯭ꯀꯥꯔꯂꯦꯠ ꯂꯝꯕꯤꯗ ꯅꯥꯏꯇꯣꯝ ꯆꯠꯂꯤ꯫ ꯃꯥꯏꯂꯣꯁꯁꯨ ꯃꯅꯤꯡꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯏꯟꯅꯔꯛꯂꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯈꯪꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯆꯠꯂꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯍꯣꯇꯦꯜꯗ ꯆꯪꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯏꯂꯣꯁ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯍꯜꯂꯛꯏ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯗꯒꯤ ꯄꯔꯗꯥ ꯍꯥꯏꯗꯣꯛꯇꯨꯅ ꯃꯥꯏꯂꯣꯁꯇ ꯌꯦꯡꯍꯧꯏ꯫ "ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗꯤ ꯂꯣꯏꯅꯈ꯭ꯔꯕꯅꯤ. ꯍꯧꯈꯤꯕ ꯃꯌꯥꯝꯗꯨ ꯈꯜꯂꯨꯔꯒ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯅꯕꯅꯤ. ꯑꯩ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯄꯅ ꯐꯒꯅꯤ." ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯨꯛ ꯍꯧꯖꯤꯟꯈꯤ꯫ ꯃꯥꯏꯂꯣꯁꯅ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯒꯤꯐꯠ ꯂꯩꯔꯛꯄꯁꯨ ꯂꯦꯞꯇꯦ꯫ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯄꯥꯒꯤ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤꯁꯨ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯖꯦꯛꯄꯨ ꯃꯦꯊ꯭ꯌꯨꯗ ꯁꯤꯟꯅꯔꯝꯂꯒ ꯀꯩꯊꯦꯜꯗꯒꯤ ꯀꯦꯛ ꯑꯃꯁꯨꯡ ꯂꯩ ꯆꯔꯣꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁ꯭ꯀꯥꯔꯂꯦꯠ ꯃꯄꯥꯒꯤ ꯈꯨꯕꯝ ꯃꯅꯥꯛꯇꯨꯗ ꯂꯥꯛꯏ꯫
ꯇꯣꯝꯁꯇꯣꯟ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯄꯥꯒꯤ ꯇꯣꯝꯁꯇꯣꯟ ꯑꯗꯨ ꯊꯤꯔꯤ꯫ ꯃꯄꯥꯒꯤ ꯅꯨꯡꯗꯨ ꯍꯦꯛ ꯎꯕꯒ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯕꯕꯥ, ꯑꯩꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯅꯪꯕꯨ ꯀꯜꯂꯝꯒꯗꯧꯕꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯦꯜ ꯂꯩꯔꯛꯄ ꯃꯇꯝꯗꯗꯤ ꯄꯨꯝꯅꯃꯛ ꯊꯦꯡꯃꯟꯈ꯭ꯔꯦ꯫ ꯕꯕꯥꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯗꯦ ꯍꯥꯏꯅ ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯕꯕꯥ꯫ ꯀꯞꯅ ꯀꯞꯅ ꯄꯨꯔꯛꯂꯤꯕ ꯀꯦꯛ ꯑꯗꯨ ꯌꯨꯡꯂꯤꯕ ꯅꯨꯡꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯁꯥꯗ ꯌꯥꯝꯅ ꯇꯞꯅ ꯅꯨꯡꯁꯤꯠꯅ ꯍꯨꯝꯖꯤꯜꯂꯛꯏ꯫ ꯀꯞꯂꯤꯕ ꯑꯗꯨ ꯃꯄꯥꯅ ꯊꯦꯝꯖꯤꯜꯂꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯩ ꯆꯕꯨꯜ ꯑꯗꯨ ꯑꯃꯨꯛ ꯊꯝꯗꯨꯅ ꯇꯣꯝꯁꯇꯣꯟ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯃꯀꯣꯛꯇꯨꯅ ꯅꯨꯡꯗꯨꯗ ꯉꯥꯊꯩ꯫ ꯃꯄꯥꯒꯤ ꯄꯥꯝꯕꯣꯝꯗ ꯉꯥꯊꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯕꯕꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯆꯥ ꯑꯃ ꯂꯩꯔꯦ꯫ ꯃꯥꯏꯂꯣꯁꯅ ꯃꯍꯥꯛꯀꯤ ꯃꯄꯥꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ, ꯊꯤꯅ ꯊꯤꯅ ꯇꯧꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯗꯤ ꯑꯃ ꯐꯪꯂꯦ꯫ ꯃꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯈꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃ ꯑꯣꯏꯔꯤꯌꯦ꯫ ꯆꯍꯤ 5 ꯍꯧꯈ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯃꯥꯏꯂꯣꯁꯄꯨ ꯅꯨꯡꯁꯤꯕꯗꯤ ꯃꯌꯦꯡ ꯇꯥꯗꯦ꯫ ꯃꯐꯝ ꯑꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨ ꯀꯟꯅ ꯅꯤꯡꯁꯤꯡꯂꯤ꯫ ꯈꯪꯍꯧꯗꯅ ꯈꯨꯅꯤꯡ ꯋꯥꯡꯕꯤ ꯇꯣꯡꯂꯒ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯏꯁꯥꯕꯦꯂꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯁ꯭ꯀꯥꯔꯂꯦꯠꯅ ꯑꯁꯦꯡꯕ ꯃꯐꯝꯅꯤ ꯍꯥꯏꯅ ꯂꯧꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯥꯕꯦꯂꯥꯗꯤ ꯑꯉꯥꯡꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯍꯦꯚꯤ ꯃꯦꯀꯞ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯑꯩꯅ ꯋꯦꯜꯀꯝ ꯇꯧꯗꯦ꯫ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯏꯁꯥꯕꯦꯂꯥꯅ ꯑꯁꯨꯝꯅ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯄꯥꯒꯤ ꯅꯨꯡꯗ ꯌꯦꯡꯉꯤ꯫ ꯁ꯭ꯀꯥꯔꯂꯦꯠ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯔꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯪ ꯀꯩꯒꯤꯅꯣ ꯑꯃꯨꯛ ꯍꯤꯡꯂꯒ ꯂꯥꯛꯏꯁꯦ? ꯃꯥꯏꯂꯣꯁꯄꯨ ꯑꯩꯒꯤ ꯃꯐꯝꯗꯒꯤ ꯃꯨꯟꯕ ꯂꯥꯛꯂꯤꯔꯥ? ꯁ꯭ꯀꯥꯔꯂꯦꯠꯅ ꯑꯩ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗ ꯌꯦꯠꯄ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯁꯥꯁꯦ ꯍꯦꯛ ꯐꯔꯛꯄꯒ ꯑꯩ ꯏꯪꯂꯦꯟꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯅꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯐꯝꯗꯨꯗ ꯏꯁꯥꯕꯦꯂꯥꯅ ꯂꯥꯛꯂꯤꯕꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯍꯥꯛꯅ ꯏꯪꯂꯦꯟꯗ ꯆꯠꯂꯝꯗꯥꯏꯗ ꯒꯥꯔꯗ ꯃꯌꯥꯝꯒ ꯂꯣꯏꯅꯗꯨꯅ ꯀꯥꯔ ꯑꯃꯨꯕꯗ ꯊꯤꯜꯂꯛꯄ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯇꯝꯗꯣ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯂꯝꯂꯅꯤ꯫ ꯏꯁꯥꯕꯦꯂꯥꯅ ꯃꯥꯏꯂꯣꯁꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯕꯁꯨ ꯅꯪꯅ ꯃꯍꯥꯛꯄꯨ ꯐꯪꯒꯅꯤ ꯍꯥꯏꯕꯗꯤ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯅꯨ꯫ ꯅꯪꯒꯤ ꯅꯆꯥꯗꯨꯁꯨ ꯑꯩꯅ ꯃꯨꯟꯗꯨꯅ ꯂꯧꯍꯧꯒꯅꯤ꯫ ꯋꯥꯔꯂꯣꯠꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕ ꯌꯥꯝ ꯊꯨꯅ ꯁꯤꯜꯂꯅꯤ ꯍꯥꯏꯔꯛꯏ꯫ ꯅꯪꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯂꯣ꯫ ꯋꯥꯔꯂꯣꯠ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏ ꯁꯤꯇꯤꯗꯨꯒꯤ ꯑꯣꯏꯅ ꯅꯤꯡꯊꯧꯒꯨꯝꯕꯅꯤ꯫ ꯃꯇꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯅꯔꯒꯨꯝꯕꯅꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯑꯉꯥꯡꯗꯣ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯅꯥ ꯑꯃꯠꯇꯗ ꯄꯤꯔꯣꯏ꯫ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯧꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨ꯫ ꯑꯩꯅ ꯕꯣꯔ ꯄꯤꯔꯤꯁꯤꯅꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯇꯝ ꯈꯔꯗꯤ ꯖꯦꯛꯄꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯏꯁꯥꯕꯦꯂꯥꯅ ꯃꯥꯡꯍꯜꯂꯤ꯫ ꯃꯄꯥꯒꯤ ꯃꯣꯡꯐꯝꯒꯤ ꯅꯨꯡꯗ ꯇꯞꯅ ꯄꯥꯏꯗꯨꯅ ꯕꯕꯥ, ꯀꯅꯥ ꯑꯃꯠꯇ ꯌꯦꯠꯂꯣꯏꯗꯕ ꯃꯇꯝꯗ ꯑꯩ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯏꯁꯥꯕꯦꯂꯥ ꯁꯥꯎꯕ ꯍꯦꯟꯃꯟꯗꯨꯅ ꯃꯕꯨꯛꯇ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯔꯛꯏ꯫ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯊꯥꯡꯗꯨꯅ ꯊꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯥꯏꯂꯣꯁꯅ ꯊꯥꯔꯛꯄ ꯃꯤ ꯌꯥꯎꯔꯝꯂꯕꯗꯤ ꯃꯍꯥꯛꯁꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯊꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯉꯥꯏꯒꯦ ꯈꯜꯂꯤ꯫ ꯁ꯭ꯀꯥꯔꯂꯦꯠ ꯃꯨꯠ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ꯫ ꯃꯆꯥꯅꯨꯄꯥꯅ ꯂꯩꯔꯤꯕ ꯋꯥꯔꯗ ꯑꯗꯨꯗ ꯆꯪꯂꯝꯗꯥꯏ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯏꯂꯣꯁꯅ ꯃꯆꯥꯅꯨꯄꯥꯗ ꯐꯥꯒꯤ ꯀꯌꯥ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯣꯛꯍꯟꯗꯨꯅ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯖꯦꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯑꯉꯥꯡꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯃꯥꯏꯂꯣꯁꯅ ꯃꯆꯥꯕꯨ ꯂꯪꯈꯠꯇꯨꯅ ꯑꯣꯛꯄ ꯁꯥꯟꯅꯩ꯫ ꯖꯦꯛꯁꯨ ꯏꯈꯠ ꯈꯠꯇꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯌꯦꯡꯕꯗ ꯃꯄꯥ ꯃꯆꯥ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯁ꯭ꯀꯥꯔꯂꯦꯠꯅ ꯎꯏ꯫ ꯃꯦꯊ꯭ꯌꯨꯁꯨ ꯖꯦꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯨꯈꯤꯒꯦ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯀꯣꯛ ꯆꯦꯞꯊꯔꯒ ꯀꯥ ꯃꯅꯨꯡꯗ ꯌꯦꯡꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯕ ꯑꯗꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯁꯤꯗ ꯃꯍꯥꯛꯅ ꯃꯥꯏꯂꯣꯁꯄꯨ ꯀꯥꯎꯔꯝꯂꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯅ
ꯃꯥꯏꯂꯣꯁꯄꯨ ꯅꯨꯡꯁꯤꯔꯤ ꯍꯥꯏꯕꯅꯤ꯫ ꯃꯦꯊ꯭ꯌꯨꯅ ꯂꯣꯛ ꯈꯨꯖꯤꯟꯅꯩ꯫ ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯌꯦꯡꯊꯣꯔꯛꯏ꯫ ꯅꯪ ꯑꯣꯏꯔꯦ? ꯑꯧ ꯃꯥꯅꯤ꯫ ꯅꯪꯕꯨ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤꯗꯥꯏꯅꯦ? ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯑꯗꯤ ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯅꯪ ꯈꯔ ꯀꯨꯏꯔꯛꯀꯗ꯭ꯔꯅ ꯈꯜꯂꯨꯕꯅꯤ꯫ ꯃꯦꯊ꯭ꯌꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯃꯁꯛ ꯈꯪꯅꯕ ꯍꯥꯏꯅ ꯌꯥꯝꯅ ꯖꯦꯟꯇꯜ ꯑꯣꯏꯅ ꯌꯦꯡꯉꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯇꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯕꯅ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯉꯁꯤꯁꯦ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤ ꯑꯃ ꯊꯦꯡꯅꯩ, ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯟꯇꯥ ꯍꯜꯂꯛꯏꯁꯦ꯫ ꯑꯗꯣ ꯖꯦꯛꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯦ ꯀꯝꯗꯧꯔꯤꯒꯦ? ꯀꯔꯝ ꯀꯥꯟꯗ ꯃꯍꯥꯛ ꯁꯔꯖꯔꯤ ꯇꯧꯕ ꯌꯥꯒꯅꯤ? ꯏꯁꯥꯕꯦꯂꯥ ꯎꯕꯗꯒꯤ ꯁ꯭ꯀꯥꯔꯂꯦꯠ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ UKꯗ ꯌꯥꯝ ꯊꯨꯅ ꯍꯟꯅꯤꯡꯈꯤ꯫ ꯃꯦꯊ꯭ꯌꯨꯅ ꯑꯩꯅ ꯌꯥꯝ ꯊꯨꯅ ꯑꯦꯔꯦꯟꯖ ꯇꯧꯅꯕ ꯍꯣꯠꯅꯒꯦ꯫ UKꯗꯒꯤ ꯍꯤꯗꯥꯛ ꯊꯥꯔꯛꯀꯗꯕꯅꯤ꯫ ꯅꯨꯃꯤꯠ 8 ꯂꯩꯔꯒ ꯌꯧꯔꯛꯀꯅꯤ꯫ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯁꯔꯖꯔꯤ ꯇꯧꯕ ꯌꯥꯒꯅꯤꯌꯦ꯫ ꯃꯦꯊ꯭ꯌꯨꯁꯨ ꯁꯤꯇꯤꯗꯨꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ꯫ ꯑꯣꯄꯔꯦꯁꯟꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯒ ꯌꯥꯝꯅ ꯊꯨꯅ UKꯗ ꯍꯟꯅꯤꯡꯕꯗꯨ ꯃꯍꯥꯛꯁꯨ ꯐꯥꯎꯏ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯄꯥ ꯃꯆꯥꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕꯗꯨ ꯃꯍꯥꯛ ꯌꯦꯠꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯖꯦꯛꯅ ꯃꯄꯥꯒ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯎꯔꯒ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯃꯦꯊ꯭ꯌꯨꯅ ꯈꯪꯏ꯫ ꯌꯥꯝꯅ ꯇꯞꯅ, ꯁ꯭ꯀꯥꯔꯂꯦꯠ, ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤ꯫ ꯅꯪ ꯌꯥꯒꯗ꯭ꯔꯥ? ꯍꯣꯏ꯫ ꯃꯈꯣꯏ ꯑꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯄꯤꯛꯄ ꯄꯥꯔꯛꯇꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯔꯤ꯫ ꯃꯦꯊ꯭ꯌꯨꯅ ꯌꯥꯝꯅ ꯕꯦꯚꯥꯔ ꯂꯩꯅ, ꯁ꯭ꯀꯥꯔꯂꯦꯠ, ꯅꯪꯕꯨ ꯑꯩꯅ ꯌꯦꯠꯄꯗꯤ ꯅꯠꯇꯦ꯫ ꯑꯩ ꯋꯥꯍꯪ ꯑꯃ ꯍꯪꯒꯦ, ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯛꯀꯗ꯭ꯔꯥ? ꯃꯦꯊ꯭ꯌꯨꯒꯤ ꯃꯇꯧꯗꯨ ꯍꯥꯟꯅꯗꯒꯤ ꯈꯔ ꯇꯣꯡꯉꯥꯜꯂꯤ꯫ ꯃꯔꯥꯜ ꯂꯩꯕ ꯃꯤꯅ ꯋꯥ ꯉꯥꯡꯕꯗꯧꯅ ꯇꯧꯏ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯍꯪꯉꯣ ꯗꯣꯛꯇꯔ, ꯑꯩꯉꯣꯟꯗ ꯋꯥ ꯍꯪꯕꯕꯨ ꯀꯔꯤꯒꯤ ꯄꯣꯂꯥꯏꯠ ꯌꯥꯝ ꯑꯣꯏꯔꯤꯕꯅꯣ? ꯆꯍꯤ 5 ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄꯅ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯍꯥꯛꯄꯨ ꯏꯃꯨꯡꯒꯤ ꯃꯤꯅꯤ ꯍꯥꯏꯅ ꯂꯧꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯃꯕꯨꯡꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯅ ꯖꯦꯛꯄꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ, ꯌꯥꯝꯅꯁꯨ ꯂꯨꯅ ꯇꯧꯕꯤ꯫ ꯃꯦꯊ꯭ꯌꯨꯅ ꯅꯪꯅ ꯉꯁꯤꯁꯨ ꯃꯥꯏꯂꯣꯁꯄꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ? ꯁ꯭ꯀꯥꯔꯂꯦꯠ ꯋꯥꯈꯜ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯌꯦꯁ ꯑꯣꯔ ꯅꯣ ꯑꯣꯏꯔꯕꯁꯨ ꯀꯔꯝꯅ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯔꯨꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯈꯜꯂꯕ ꯃꯇꯨꯡ ꯁ꯭ꯀꯥꯔꯂꯦꯠꯅ ꯑꯩ ꯈꯪꯗꯦ꯫ ꯃꯦꯊ꯭ꯌꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯍꯥꯛ ꯉꯁꯤ ꯐꯥꯎꯕ ꯃꯥꯏꯂꯣꯁꯄꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ? ꯑꯩꯉꯣꯟꯗꯒꯤ ꯃꯥꯏꯂꯣꯁꯅ ꯀꯔꯤ ꯍꯦꯜꯂꯤ? ꯃꯉꯣꯟꯗ ꯆꯩꯅꯥ ꯑꯁꯨꯛ ꯌꯥꯝ ꯄꯤꯈꯤꯕ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯔꯤ? ꯋꯥꯈꯜꯗ ꯋꯥꯍꯪ ꯀꯌꯥ ꯃꯇꯣꯝꯇ ꯍꯪꯂꯤ꯫ ꯃꯦꯊ꯭ꯌꯨꯁꯨ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯀꯂꯛꯄ ꯈꯝꯕꯟꯕ ꯐꯥꯎꯕ ꯍꯧꯔꯛꯏ꯫ ꯃꯥꯏꯊꯣꯡꯗꯗꯤ ꯌꯥꯝꯅ ꯖꯦꯟꯇꯜꯃꯦꯟ ꯑꯣꯏꯕ ꯁꯥꯔꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯆꯣꯏꯁꯇ ꯅꯠꯇ꯭ꯔꯒ ꯑꯔꯦꯞꯄ ꯗꯤꯁꯤꯖꯟꯗ ꯑꯩꯅ ꯁꯄꯣꯔꯠ ꯑꯗꯨꯝ ꯇꯧꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯃꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯋꯥꯁꯛ꯫ ꯅꯪꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯅ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯦꯊ꯭ꯌꯨꯗ ꯌꯦꯡꯗꯨꯅ ꯅꯪꯒꯨꯝꯕ ꯑꯃ ꯑꯩꯅ ꯃꯔꯨꯞ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯃꯦꯊ꯭ꯌꯨꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯗꯨꯗꯤ ꯃꯍꯥꯛꯅ ꯈꯪꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯃꯥꯏꯂꯣꯁꯅ 2nd ꯐ꯭ꯂꯣꯔꯗꯒꯤ ꯎꯔꯝꯃꯤ꯫ ꯃꯥꯏꯂꯣꯁ ꯖꯦꯛꯄꯨ ꯃꯈꯨꯠ ꯆꯝꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯖꯦꯛꯅ ꯕꯕꯥ, ꯑꯩꯕꯨ ꯄꯨꯔꯤꯁꯤ ꯀꯥꯏꯗꯅꯣ? ꯖꯦꯛꯅ ꯃꯥꯏꯂꯣꯁꯀꯤ ꯈꯣꯡꯊꯥꯡꯗꯨ ꯃꯇꯨꯡ ꯏꯟꯕ ꯉꯝꯗꯦ꯫ ꯃꯥꯏꯂꯣꯁꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯄꯪꯈꯠꯂꯝꯃꯤ꯫ ꯀꯟꯅ ꯆꯦꯟꯈꯠꯂꯛꯇꯨꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯃꯃꯥꯕꯨ ꯐꯠꯇꯕ ꯃꯤꯗꯒꯤ ꯉꯥꯛꯊꯣꯛꯄ ꯆꯠꯂꯤꯕꯅꯤ꯫ ꯖꯦꯛꯅꯁꯨ ꯃꯃꯥꯗꯨ ꯃꯦꯊ꯭ꯌꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯗꯨ ꯎꯈꯤ꯫ ꯑꯪꯀꯜ ꯃꯦꯊ꯭ꯌꯨꯒ ꯂꯩꯔꯤꯉꯩꯗ ꯃꯃꯥ ꯀꯩꯁꯨ ꯇꯧꯔꯨꯏꯌꯦ꯫ ꯖꯦꯛꯅ ꯃꯦꯊ꯭ꯌꯨꯕꯨ ꯌꯥꯝꯅ ꯊꯥꯖꯕꯗꯨ ꯎꯔꯒ ꯃꯥꯏꯂꯣꯁ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯥꯏꯂꯣꯁꯅ ꯖꯦꯛ, ꯃꯍꯥꯛ ꯐꯠꯇꯕ ꯃꯤꯅꯤ꯫ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯃꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯁꯦ꯫ ꯖꯦꯛꯅ ꯄꯤꯁꯨꯝꯗꯨ ꯁꯨꯀꯠꯂꯒ ꯃꯀꯣꯛꯇꯨꯅ ꯅꯠꯇꯦ ꯍꯥꯏꯅ ꯅꯣꯝꯃꯤ꯫ ꯑꯪꯀꯜꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯃꯍꯥꯛ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯑꯩꯒꯤ ꯗꯦꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯄꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯖꯦꯛꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯇꯥꯔꯒ ꯃꯦꯊ꯭ꯌꯨꯕꯨ ꯃꯍꯥꯛꯀꯤ ꯈꯝ ꯊꯦꯡꯅ ꯌꯦꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯍꯥꯛꯅ ꯃꯨꯟꯕꯒꯤ ꯀꯔꯤ ꯃꯇꯤꯛ ꯂꯩ? ꯏꯆꯥꯒꯤ ꯃꯄꯥ ꯑꯣꯏꯅꯤ ꯀꯥꯏꯅ꯫
ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯁ꯭ꯀꯥꯔꯂꯦꯠꯀ ꯃꯦꯊ꯭ꯌꯨꯒꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯌꯥꯝꯅ ꯆꯤꯡꯂꯦꯝꯕ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯉꯛꯏ꯫ ꯃꯤ ꯈꯔꯗꯤ ꯑꯦꯛꯇꯤꯡ ꯌꯥꯝꯅ ꯍꯩ, ꯈꯨꯗꯝ ꯑꯣꯏꯅ ꯏꯁꯥꯕꯦꯂꯥꯒꯨꯝꯕ꯫ ꯃꯈꯣꯏꯗꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯣꯏꯔꯨꯔꯣ ꯍꯥꯏꯅ ꯄꯣꯛꯂꯛꯂꯕꯅꯤ꯫ ꯑꯦꯛꯇꯤꯡ ꯁꯨꯡꯍꯩ ꯍꯩꯇꯕ ꯃꯤ ꯃꯈꯜ ꯈꯔꯁꯨ ꯂꯩ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯏꯂꯣꯁꯁꯨ ꯑꯃꯅꯤ꯫ ꯃꯤꯠꯌꯦꯡ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯋꯥꯍꯩ ꯑꯃꯗ ꯃꯈꯣꯏꯒꯤ ꯏꯃꯣꯁꯟ ꯑꯗꯨ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯥꯏꯂꯣꯁꯅ ꯌꯥꯝꯅ ꯉꯛꯄ ꯁꯥꯗꯨꯅ, "ꯃꯥꯏ ꯗꯤꯌꯔ, ꯀꯌꯥꯗ ꯇꯟꯖꯥ ꯆꯥꯔꯤꯅꯣ? ꯅꯈꯣꯏ ꯑꯅꯤꯁꯨ ꯁꯤꯗ ꯂꯩꯔꯝꯂꯦ?" ꯃꯥꯏꯂꯣꯁꯅ ꯑꯉꯛꯄ ꯁꯥꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯗꯤ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯃꯦꯊ꯭ꯌꯨ ꯃꯥꯏꯂꯣꯁꯇ ꯌꯦꯡꯗꯨꯅ ꯅꯣꯛꯁꯤꯜꯂꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯇꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯁꯨ ꯍꯣꯡꯗꯦ꯫ ꯃꯦꯊ꯭ꯌꯨꯅ, "ꯖꯦꯛ, ꯅꯪ ꯀꯦꯟꯗꯤ ꯆꯥꯅꯤꯡꯕ꯭ꯔꯣ?" ꯖꯦꯛꯇꯤ ꯀꯦꯟꯗꯤ ꯄꯜꯂꯛꯄ ꯑꯗꯨꯗ ꯃꯦꯊ꯭ꯌꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤ꯫ ꯃꯥꯏꯂꯣꯁꯅ, "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯑꯁꯨꯝ ꯆꯥꯕ ꯄꯥꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯒꯤ ꯒꯨꯟꯗꯤ ꯑꯝꯇ ꯂꯧꯗꯦ." ꯃꯥꯏꯂꯣꯁꯁꯨ ꯖꯦꯛꯀꯤ ꯃꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯏꯟꯅꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯥꯏꯂꯣꯁꯇꯤ ꯃꯤꯇꯣꯞ ꯌꯥꯝꯅ ꯃꯥꯜꯂꯤ꯫ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯁꯨ ꯌꯥꯝꯅ ꯑꯣꯗ ꯑꯣꯏ꯫ ꯃꯥꯏꯂꯣꯁꯅ, "ꯃꯦꯊ꯭ꯌꯨ, ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ?" ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯑꯗꯨ ꯁ꯭ꯀꯥꯔꯂꯦꯠꯅ ꯌꯦꯡꯅꯤꯡꯗꯦ꯫ ꯖꯦꯛꯄꯨ ꯄꯨꯗꯨꯅ ꯃꯅꯥꯛ ꯅꯛꯄ ꯗꯨꯀꯥꯟꯗ ꯑꯆꯥꯄꯣꯠ ꯂꯩꯕ ꯆꯠꯈꯤ꯫ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯖꯦꯛꯇꯨ ꯑꯈꯥꯕ ꯍꯤꯗꯥꯛ ꯆꯥꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯑꯊꯨꯝꯕ ꯈꯔ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯃꯦꯊ꯭ꯌꯨꯅ, "ꯄꯩꯁꯥꯗꯤ ꯑꯩꯅ ꯑꯣꯏꯅ ꯄꯤꯔꯒꯦ." ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯗ ꯄꯩꯁꯥꯗꯨ ꯄꯤ꯫ ꯃꯥꯏꯂꯣꯁꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯛꯈꯤ꯫ "ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤ ꯏꯆꯥꯒ ꯑꯩꯒꯤ ꯅꯨꯄꯤꯒꯅꯤ, ꯑꯩ ꯑꯗꯨꯝ ꯄꯤꯖꯒꯦ." ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯃꯥꯏꯂꯣꯁꯄꯨ ꯃꯁꯛ ꯈꯪꯉꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯤ ꯂꯩ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨ ꯉꯛꯏ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤ ꯈꯔꯁꯨ ꯇꯥꯔꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯄꯔꯦꯡ ꯁꯥꯡꯅ ꯐꯝꯂꯤꯕ ꯗꯨꯀꯥꯟ ꯃꯌꯥꯝ ꯑꯗꯨꯗ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯅꯈꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟ ꯃꯦꯟꯕ ꯉꯝꯗꯦ ꯍꯥꯏꯅꯕꯗꯨꯅꯤ꯫ ꯄꯥꯎꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯃꯐꯝ ꯈꯨꯗꯤꯡ ꯁꯟꯗꯣꯛꯅꯔꯛꯈꯤ꯫ ꯁꯣꯝꯗꯅ ꯇꯥꯏꯂꯔ ꯃꯍꯥꯛꯀꯤ ꯖꯨꯅꯤꯌꯔ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯒ ꯑꯔꯨꯕ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯃꯅ ꯇꯥꯏꯂꯔꯗ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ꯫ ꯇꯥꯏꯂꯔꯅ, "ꯀꯔꯤ ꯍꯥꯏꯕ? ꯑꯉꯥꯡꯗꯨ ꯃꯥꯏꯂꯣꯁꯀꯤ ꯑꯁꯦꯡꯕ ꯃꯆꯥ ꯑꯣꯏꯔꯝꯂꯦꯕ? ꯃꯗꯨꯒꯤ ꯂꯝꯍꯦꯟꯕ ꯃꯥꯏꯂꯣꯁꯇꯨꯅ ꯑꯩꯕꯨ ꯀꯌꯥꯗ ꯉꯛꯍꯜꯂꯤꯕꯅꯣ? ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯗꯅꯣ ꯃꯈꯣꯏꯅ ꯂꯩꯔꯤꯗꯣ?" ꯂꯥꯟꯃꯤ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯃꯃꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯇꯨꯅ ꯆꯥ ꯀꯞ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯌꯥꯝꯗ ꯆꯤꯌꯔꯁ ꯇꯧꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔ ꯃꯌꯥꯝ ꯑꯗꯨ ꯃꯉꯣꯟꯗ ꯉꯛꯅ ꯌꯦꯡꯅꯔꯤ꯫ ꯃꯤꯇꯤꯡꯗꯨ ꯃꯈꯥ ꯆꯠꯊꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯣꯏꯁꯤꯜꯂꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯕ ꯄꯥꯝꯃꯤ꯫ ꯇꯥꯏꯂꯔꯅ, "ꯃꯤꯇꯤꯡ ꯏꯁ ꯑꯣꯚꯔ. ꯅꯈꯣꯏ ꯅꯁꯥꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯖꯔꯣ." ꯇꯥꯏꯂꯔꯒꯤ ꯋꯥꯈꯜꯗ ꯃꯤꯇꯤꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯃꯁꯨ ꯅꯨꯄꯥ ꯑꯗꯨ ꯈꯨꯗꯛꯇ ꯎꯅꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯒꯥꯔꯗꯇꯨꯅ, "ꯃꯥꯁꯇꯔ, ꯁꯤꯇꯤꯒꯤ ꯗꯤꯐꯦꯟꯁꯀꯤ ꯋꯥꯐꯝꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ. ꯌꯥꯝꯅ ꯊꯨꯃꯟꯕ ꯃꯥꯜꯂꯤ ꯃꯤꯇꯤꯡꯁꯦ." ꯃꯈꯥ ꯇꯥꯔꯛꯀꯦ ꯇꯧꯕꯒ ꯇꯥꯏꯂꯔꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯛꯏ꯫ "ꯍꯦ, ꯅꯈꯣꯏꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯈꯪꯉꯗꯤ ꯁꯣꯂꯨꯁꯟꯗꯨ ꯄꯨꯔꯛꯂꯣꯗꯅ. ꯅꯈꯣꯏꯗꯤ ꯀꯩꯗꯧ ꯂꯩꯒꯦ? ꯑꯩꯅ ꯃꯤꯇꯤꯡꯁꯦ ꯂꯣꯏꯔꯦ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯕꯅꯤ. ꯏꯁꯨꯗꯒꯤ ꯍꯦꯟꯅ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯇꯦ." ꯀꯃꯥꯟꯗꯔ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯤꯉꯣꯟꯗ ꯐꯅ ꯈꯟꯕ ꯉꯝꯗꯕ ꯅꯣꯛꯄ ꯍꯩꯇꯕ ꯃꯄꯥꯗꯨ ꯉꯁꯤꯗꯤ ꯅꯣꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨ ꯎꯔꯒ ꯒꯥꯔꯗ ꯇꯥꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯃꯌꯥ ꯀꯥꯔꯒ ꯂꯩꯍꯧꯏ꯫ ꯇꯥꯏꯂꯔ ꯍꯣꯁꯄꯤꯇꯥꯜ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯅ ꯅꯣꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯁꯣꯞꯀꯤꯄꯔ ꯑꯗꯨꯅ, "ꯑꯩꯅ ꯎꯔꯤꯁꯤꯕꯨ ꯃꯪꯂꯅꯦ." ꯃꯁꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯖꯩ꯫ ꯃꯪ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯈꯪꯂꯝꯃꯤ꯫ "ꯑꯣ ꯃꯥꯏ ꯒꯣꯗ! ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯉꯁꯤ ꯑꯁꯨꯛ ꯌꯥꯝ ꯍꯔꯥꯎꯔꯤꯁꯤꯕꯣ? ꯑꯩꯅ ꯈꯟꯕꯗ ꯃꯥꯏꯂꯣꯁꯀꯤ ꯃꯆꯥ ꯂꯩꯔꯝꯃꯤ ꯈꯪꯕꯗꯨꯗ ꯁꯣꯏꯗꯅ ꯍꯔꯥꯎꯕ ꯑꯣꯏꯔꯝꯒꯅꯤ." ꯇꯥꯏꯂꯔꯒꯤ ꯃꯃꯥꯡꯗ ꯀꯅꯥ ꯑꯃꯠꯇꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ꯫ ꯇꯥꯏꯂꯔꯅ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯃꯟꯗꯦ. ꯀꯩꯒꯤꯅꯣ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤꯁꯤꯕꯣ? ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯎꯠꯀꯦꯒ ꯈꯜꯂꯤꯕ ꯖꯥꯠꯂꯥ?" ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯥꯏꯂꯣꯁꯅ ꯒꯥꯔꯗ ꯈꯔ ꯍꯥꯟꯅꯗꯒꯤ ꯊꯝꯃꯤ꯫ ꯇꯥꯏꯂꯔ ꯎꯕꯗ ꯃꯥꯁꯇꯔ ꯀꯧꯔꯒ ꯆꯦꯟꯁꯤꯟꯅꯔꯛꯏ꯫
ꯒꯥꯔꯗ ꯑꯗꯨꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯕꯒ ꯇꯥꯏꯂꯔꯅ ꯑꯩꯒꯤꯁꯨ ꯀꯗꯥꯏ ꯂꯩ? ꯖꯦꯛꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯀꯥ ꯃꯅꯨꯡꯗ ꯃꯥꯏꯂꯣꯁꯀ ꯃꯦꯊ꯭ꯌꯨꯒ ꯑꯆꯥꯄꯣꯠ ꯄꯤꯖꯕꯒꯤ ꯃꯔꯩ ꯌꯦꯠꯅꯔꯝꯃꯤ꯫ ꯇꯥꯏꯂꯔꯅ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯖꯦꯛ ꯍꯥꯟꯅ ꯎꯏ꯫ ꯁꯤꯗꯤ ꯄꯨꯔꯥ ꯃꯥꯏꯂꯣꯁꯀꯤ ꯀꯣꯄꯤꯅꯤꯅꯦ꯫ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯍꯥꯛꯅ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯍꯧꯗꯦ꯫ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯖꯦꯛꯄꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯈꯖꯥꯏꯗꯁꯨ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯤ꯫ ꯖꯦꯛꯁꯨ ꯇꯥꯏꯂꯔꯒꯤ ꯃꯁꯛꯇꯨ ꯐꯖꯅ ꯌꯦꯡꯕ ꯐꯥꯎꯕ ꯅꯪꯍꯧꯗꯦ꯫ ꯀꯣꯟꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯤ꯫ ꯃꯥꯏꯂꯣꯁꯅ ꯅꯪ ꯑꯃꯨꯛ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯃꯆꯥꯒꯤ ꯋꯥꯍꯪꯗꯨ ꯇꯥꯏꯂꯔ ꯁꯥꯎꯅꯤꯡꯉꯤ꯫ ꯃꯁꯥꯅ ꯁꯦꯠꯂꯤꯕ ꯃꯤꯂꯤꯇꯔꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯖꯦꯛꯅ ꯀꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯤ꯫ ꯇꯥꯏꯂꯔꯅ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯒꯤ ꯏꯁꯨꯁꯤꯕꯨ ꯅꯪꯅ ꯂꯣꯠꯂꯒ ꯊꯝꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯃꯌꯥꯝꯅ ꯉꯥꯡꯅꯔꯛꯄꯗꯒꯤ ꯑꯩꯁꯨ ꯈꯪꯕ ꯉꯝꯕꯅꯤ꯫ ꯅꯠꯇ꯭ꯔꯗꯤ ꯉꯁꯤ ꯐꯥꯎꯕ ꯈꯪꯕ ꯀꯩꯁꯨ ꯉꯝꯂꯝꯂꯣꯏ꯫ ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯀꯥ ꯑꯗꯨꯗ ꯂꯩ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯇꯥꯏꯂꯔꯅ ꯍꯔꯥꯎꯕ ꯑꯗꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯖꯦꯛꯇꯨ ꯃꯥꯏꯂꯣꯁꯀꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯀꯅꯥ ꯑꯃꯠꯇꯅ ꯊꯥꯖꯕ ꯉꯝꯂꯔꯣꯏ꯫ ꯃꯥꯏꯂꯣꯁꯅ ꯅꯪ ꯉꯁꯤ ꯅꯨꯡꯊꯤꯜꯗ ꯑꯔꯨꯕ ꯃꯤꯇꯤꯡ ꯑꯃ ꯂꯩꯕꯗꯥꯏꯅꯦ? ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯇꯝ ꯁꯪꯕ꯭ꯔꯣ? ꯇꯥꯏꯂꯔꯅ ꯏꯁꯨꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯀꯔꯤ ꯑꯃꯨꯛ ꯂꯩꯔꯤꯕꯒꯦ? ꯅꯪꯅ ꯍꯥꯟꯅ ꯃꯐꯝꯁꯤꯗ ꯂꯩ ꯍꯥꯏꯅ ꯀꯩꯒꯤ ꯈꯪꯍꯜꯂꯛꯇ꯭ꯔꯤꯕꯅꯣ? ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯅ? ꯃꯥꯏꯂꯣꯁꯅ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯥꯏꯂꯣꯁꯅ ꯃꯄꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯖꯦꯛꯀꯤ ꯑꯅꯥꯕꯒꯤ ꯃꯔꯝꯗ ꯈꯖꯤꯛꯇꯪ ꯄꯟꯕ ꯍꯧꯈꯤꯕꯗ ꯍꯣꯔꯦꯟ ꯐꯥꯎꯕ ꯋꯥꯍꯪ ꯍꯪꯕ ꯂꯦꯞꯂꯣꯏ ꯍꯥꯏꯕ꯫ ꯃꯥꯏꯂꯣꯁꯅ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯄꯥꯝꯃꯦꯅ ꯁꯦꯠꯄꯅꯤ꯫ ꯇꯥꯏꯂꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯃꯈꯨꯠꯅ ꯊꯥꯏ꯫ ꯆꯠꯂꯣ, ꯅꯪꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯨ ꯁꯦꯠꯂꯨꯆꯣ꯫ ꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯤꯗꯤ ꯑꯅꯥꯕ ꯃꯤꯅ ꯁꯦꯠꯀꯗꯕ ꯐꯤꯔꯣꯜꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯅꯪ ꯌꯥꯝꯅ ꯂꯦꯝꯗꯦ꯫ ꯃꯥꯏꯂꯣꯁ ꯃꯀꯣꯛꯇꯨ ꯅꯥꯔꯗꯨꯅ ꯄꯥꯏꯔꯒ ꯂꯩ꯫ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯃꯁꯛꯇꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯕꯁꯤ ꯅꯨꯃꯤꯠꯇꯨꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯅꯣꯛꯏ꯫ ꯇꯥꯏꯂꯔꯅ ꯃꯦꯊ꯭ꯌꯨꯗꯗꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ꯫ ꯁ꯭ꯀꯥꯔꯂꯦꯠꯇ ꯌꯥꯝ ꯆꯝꯅ ꯌꯦꯡꯉꯤ꯫ ꯅꯪꯕꯨ ꯃꯥꯏꯂꯣꯁꯀ ꯁ꯭ꯀꯥꯔꯂꯦꯠꯀ ꯂꯨꯍꯣꯡꯕꯗ ꯃꯤ ꯑꯃꯠꯇ ꯇꯤꯟꯈꯤꯗꯦ꯫ ꯃꯇꯝꯗꯨꯗ ꯇꯥꯏꯂꯔꯁꯨ ꯁꯪꯍꯥꯏꯗ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯗꯦ꯫ ꯃꯥꯏꯂꯣꯁꯅ ꯅꯪ ꯋꯥꯍꯪ ꯍꯪꯕ ꯂꯦꯞꯄꯣ꯫ ꯃꯍꯥꯛꯅ ꯁ꯭ꯀꯥꯔꯂꯦꯠ ꯍꯥꯏꯔꯤꯗꯣ ꯂꯨꯍꯣꯡꯕ ꯍꯥꯏꯅꯕ ꯆꯠꯄꯗ ꯅꯪ ꯌꯥꯎꯏ ꯍꯥꯏꯈꯤꯗꯥꯏꯅꯦ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯁꯛ ꯈꯪꯗ꯭ꯔꯤꯁꯤꯕꯣ? ꯇꯥꯏꯂꯔꯅ ꯑꯩꯅ ꯌꯥꯎꯏ ꯍꯥꯏꯖꯤꯟꯕꯅꯤꯗ꯫ ꯇꯥꯏꯂꯔ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯜꯂꯛꯏ꯫ ꯑꯣ, ꯁ꯭ꯀꯥꯔꯂꯦꯠ ꯍꯥꯏꯕ? ꯅꯪꯗꯤ ꯃꯤꯅ ꯍꯥꯏꯅꯕꯗ ꯇꯥꯏꯂꯔꯒꯤ ꯃꯆꯤꯟꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯄꯜꯂꯛꯇ꯭ꯔꯦ꯫ ꯃꯥꯏꯂꯣꯁꯅ ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯅꯨ꯫ ꯅꯁꯨ ꯅꯨꯄꯥ ꯎꯔꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯍꯜꯂꯣ, ꯃꯤꯇꯤꯡꯗꯨ ꯊꯦꯡꯈ꯭ꯔꯅꯤ꯫ ꯃꯥꯏꯂꯣꯁꯇꯤ ꯃꯄꯥꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥ ꯉꯥꯡꯅꯕ ꯌꯥꯝꯅ ꯍꯩꯅꯗꯦ꯫ ꯖꯦꯛꯇꯤ ꯀꯦꯛ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯏꯂꯔꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ ꯃꯈꯣꯏ ꯃꯁꯦꯟ ꯌꯥꯅꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯔꯛꯂꯁꯅꯨ꯫ ꯑꯩ ꯌꯥꯎꯗꯕꯅ ꯐꯔꯅꯤ꯫ ꯖꯦꯛꯇ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯤꯇꯜ ꯃꯦꯟ, ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯉꯕꯣ? ꯖꯦꯛ ꯈꯟꯊꯕ ꯇꯧꯗꯅ ꯈꯪꯉꯤ, ꯅꯪ ꯑꯩꯒꯤ ꯄꯨꯄꯨꯅꯤ꯫ ꯖꯦꯛꯅ ꯄꯨꯄꯨ ꯀꯧꯕ ꯑꯗꯨ ꯇꯥꯔꯒ ꯇꯥꯏꯂꯔ ꯂꯥꯟ ꯑꯃ ꯃꯥꯏ ꯄꯥꯛꯄꯒꯨꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯅꯤ, ꯑꯩ ꯅꯪꯒꯤ ꯄꯨꯄꯨꯅꯦ꯫ ꯑꯩꯉꯣꯟꯗ ꯄꯨꯄꯨ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯀꯧꯔꯛꯑꯣ꯫ ꯖꯦꯛꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯃꯃꯥ, ꯑꯩ ꯃꯉꯣꯟꯗ ꯄꯨꯄꯨ ꯀꯧꯒꯦ, ꯅꯪ ꯌꯥꯒꯗ꯭ꯔꯥ? ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯀꯥꯔꯂꯦꯠꯇ ꯇꯥꯏꯂꯔꯅ ꯌꯦꯡꯉꯛꯏ꯫ ꯅꯪ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔ ꯂꯩꯈꯤꯕ ꯃꯥꯜꯂꯦ꯫ ꯑꯩꯗꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯦꯅꯤꯋꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯛꯂꯦ꯫ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯃꯤꯠꯇꯨ ꯏꯁꯨ ꯍꯥꯏꯕꯗꯣ ꯎꯕ ꯐꯪꯂꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯣ꯫ ꯂꯝꯍꯦꯟꯕ ꯏꯆꯥꯁꯤꯅ ꯅꯪꯉꯣꯟꯗ ꯃꯨꯛꯈꯠꯅꯕ ꯍꯧꯔꯛꯑꯗꯤ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯆꯞ ꯆꯥꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯅꯤ꯫ ꯃꯥꯏꯂꯣꯁꯇꯤ ꯃꯄꯥꯅ ꯍꯥꯏꯖꯕ ꯑꯗꯨꯗ ꯁ꯭ꯀꯥꯔꯂꯦꯠꯅ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯔꯛꯂꯅꯤ ꯍꯥꯏꯅ ꯈꯜꯂꯨꯏ꯫ ꯃꯦꯊ꯭ꯌꯨꯗꯤ ꯁ꯭ꯀꯥꯔꯂꯦꯠꯅ ꯌꯥꯔꯛꯇ꯭ꯔꯗꯤ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯃꯀꯨꯕꯣꯛꯅꯤ ꯍꯥꯏꯕꯒꯤ ꯕꯦꯕꯥꯔꯗꯤ ꯎꯠꯂꯤ꯫ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ,
ꯄꯥꯕꯨꯡꯒꯤ ꯃꯤꯅꯨꯡꯁꯤ ꯅꯆꯥ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯃꯥꯏꯂꯣꯁ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯂꯣꯏꯅꯈ꯭ꯔꯕꯅꯤ ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯁꯦ ꯃꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃ ꯂꯧꯕ ꯂꯥꯛꯄꯅꯤ ꯃꯁꯤ ꯂꯣꯏꯔꯒ ꯑꯩ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ ꯃꯐꯝꯁꯤꯗ ꯑꯩ ꯑꯃꯨꯛ ꯍꯟꯅꯁꯨ ꯍꯜꯂꯛꯂꯔꯣꯏ ꯇꯥꯏꯂꯔꯒꯤ ꯔꯤꯀ꯭ꯋꯦꯁꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯥꯔꯛꯇꯕꯁꯤ ꯁ꯭ꯀꯥꯔꯂꯦꯠꯅ ꯑꯍꯥꯟꯕꯅꯤ ꯇꯥꯏꯂꯔꯅ ꯃꯆꯥꯅꯨꯄꯥꯗ ꯌꯥꯝꯅ ꯄꯦꯟꯗꯅ ꯌꯦꯡꯉꯤ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯅꯪꯅ ꯃꯍꯥꯛꯄꯨ ꯍꯟꯖꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯧ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯝꯂꯤꯕ ꯊꯥꯖꯕꯁꯦ ꯃꯥꯡꯍꯟꯒꯅꯨ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯑꯣꯔꯗꯔꯅꯤ ꯃꯥꯏꯂꯣꯁꯅ ꯁꯦꯜꯌꯨꯠ ꯇꯧꯗꯨꯅ ꯌꯦꯁ ꯁꯔ ꯇꯥꯏꯂꯔꯅ ꯃꯁꯨ ꯅꯨꯄꯥꯒꯤ ꯑꯄꯤꯛꯄ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯂꯥꯟꯃꯤ ꯑꯃ ꯆꯪꯂꯛꯏ ꯃꯥꯁꯇꯔꯒꯤ ꯌꯨꯝꯗ ꯋꯥꯔꯂꯣꯠꯅ ꯊꯥꯔꯛꯄ ꯃꯤ ꯑꯃ ꯃꯥꯁꯇꯔꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯇꯥꯏꯂꯔꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯑꯩ ꯆꯠꯂꯒꯦ ꯁ꯭ꯀꯥꯔꯂꯦꯠꯇ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅꯗꯕ ꯀꯌꯥ ꯂꯩꯈ꯭ꯔꯕꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅꯤ ꯗꯥꯏꯚꯣꯔꯁ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯩꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕ ꯌꯥꯔꯣꯏ ꯍꯣꯔꯦꯟꯃꯛ ꯌꯨꯝꯗ ꯍꯜꯂꯛꯅꯕ ꯇꯧ ꯃꯥꯏꯂꯣꯁ ꯃꯄꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯄꯥꯒꯤ ꯍꯩꯁꯤꯡꯕ ꯋꯥꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯊꯥꯒꯠꯂꯤ ꯑꯩꯈꯣꯏ ꯑꯅꯤ ꯗꯥꯏꯚꯣꯔꯁ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯩꯗꯤ ꯃꯍꯥꯛ ꯁꯤꯔꯦꯅ ꯈꯟꯈꯤꯕ ꯈꯛꯇꯅꯤ ꯑꯗꯨꯅ ꯉꯁꯤꯁꯨ ꯁ꯭ꯀꯥꯔꯂꯦꯠ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯤ ꯋꯥꯈꯜꯁꯤ ꯈꯜꯂꯨꯔꯒ ꯃꯦꯊ꯭ꯌꯨꯗ ꯁꯥꯎꯅ ꯌꯦꯡꯉꯤ ꯃꯦꯊ꯭ꯌꯨꯗꯤ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯦ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯖꯦꯛꯀꯤ ꯑꯅꯥꯕꯗꯨ ꯂꯥꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ UKꯗ ꯑꯃꯨꯛ ꯍꯟꯈꯤꯕ ꯄꯥꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯇꯥꯏꯂꯔꯁꯨ ꯈꯪꯂꯕꯅꯤꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯑꯗꯨ ꯂꯥꯏꯅ ꯌꯥꯔꯔꯣꯏꯗꯧꯔꯤ ꯁ꯭ꯀꯥꯔꯂꯦꯠꯅ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯈꯔ ꯉꯟꯅ ꯍꯟꯈ꯭ꯔꯒꯦ ꯁ꯭ꯀꯥꯔꯂꯦꯠ ꯍꯣꯇꯦꯜꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯧꯒꯠꯂꯛꯏ ꯖꯦꯛꯅ ꯃꯃꯥꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯈꯪꯉꯤ ꯃꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ ꯃꯃꯥ ꯅꯪ ꯀꯞꯀꯅꯨ ꯅꯪꯅ ꯀꯞꯄꯁꯦ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯃꯃꯥ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯃꯥ ꯀꯞꯇꯤꯌꯦ ꯁꯤꯁꯦ ꯇꯨꯝꯃꯨꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯃꯆꯥꯕꯨ ꯁꯨꯝꯂꯝꯂꯕ ꯃꯇꯨꯡ ꯍꯣꯇꯦꯜꯗ ꯍꯜꯂꯛꯏ ꯍꯥꯟꯅꯒꯤ ꯃꯇꯨꯒꯨꯝ ꯃꯥꯏꯂꯣꯁꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯟꯅꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁ꯭ꯀꯥꯔꯂꯦꯠ ꯍꯤꯡꯂꯝꯂꯦ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯂꯦ ꯍꯥꯏꯕꯁꯤ ꯏꯁꯥꯕꯦꯂꯥ ꯑꯃꯗꯤ ꯃꯍꯦꯁꯁꯨ ꯈꯪꯂꯦ ꯏꯁꯥꯕꯦꯂꯥꯗꯨ ꯏꯃꯨꯡꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯀꯌꯥ ꯊꯨꯒꯥꯏꯔꯝꯃꯤ ꯑꯇꯥꯡꯕ ꯒꯝꯂꯥ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯍꯦꯁꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯁꯤ ꯃꯌꯥꯝꯁꯦ ꯊꯨꯒꯥꯏꯔꯒ ꯅꯪꯒꯤ ꯑꯅꯤꯡꯕꯗꯨ ꯐꯪꯂꯗ꯭ꯔꯣ ꯃꯍꯦꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯃꯆꯥꯅꯨꯄꯤꯕꯨ ꯃꯥꯏꯂꯣꯁꯅ ꯊꯤꯅ ꯂꯥꯛꯅꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯤ ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯂꯣꯠꯇꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯥꯏꯂꯣꯁꯀ ꯂꯨꯍꯣꯡꯅꯕ ꯂꯝꯕꯤ ꯌꯥꯠꯄ ꯍꯧꯈ꯭ꯔꯕꯅꯤ ꯏꯁꯥꯕꯦꯂꯥꯅ ꯁ꯭ꯀꯥꯔꯂꯦꯠꯇꯣ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯃꯆꯥ ꯑꯃꯁꯨ ꯌꯧꯔꯛꯑꯦ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯁ꯭ꯀꯥꯔꯂꯦꯠꯇ ꯁꯥꯞ ꯀꯌꯥ ꯇꯧꯔꯝꯃꯤ ꯃꯍꯦꯁꯅ ꯀꯞꯀꯅꯨ ꯏꯆꯥꯁꯤꯗꯤ ꯕꯕꯥꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯅꯪ ꯃꯥꯏꯂꯣꯁꯀ ꯂꯨꯍꯣꯡꯕ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯋꯥꯔꯂꯣꯠꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯉꯁꯤ ꯃꯤ ꯊꯥꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯅꯣꯡꯃꯗꯤ ꯃꯥꯏꯂꯣꯁꯁꯨ ꯏꯃꯨꯡꯁꯤꯗ ꯂꯥꯛꯇꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯈꯤꯅꯤ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯋꯥꯔꯂꯣꯠꯅ ꯊꯥꯔꯛꯄ ꯂꯥꯟꯃꯤ ꯑꯗꯨꯗ ꯇꯥꯏꯂꯔꯅ ꯌꯦꯡꯉꯤ ꯃꯅꯥꯏ ꯑꯗꯨꯅ ꯀꯃꯥꯟꯗꯔ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ ꯋꯥꯔꯂꯣꯠꯅ ꯃꯥꯏꯂꯣꯁꯄꯨ ꯏꯁꯥꯕꯦꯂꯥꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯁꯨ ꯑꯆꯝꯕ ꯏꯃꯨꯡ ꯅꯠꯇꯦ ꯏꯁꯥꯕꯦꯂꯥꯁꯨ ꯁꯛꯇ ꯆꯨꯗ ꯋꯥꯠꯄ ꯅꯠꯇꯦ ꯃꯥꯏꯂꯣꯁꯀꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯏ ꯇꯥꯏꯂꯔ ꯌꯥꯗꯤ ꯌꯥꯅꯤꯡꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯀꯃꯥꯟꯗꯔ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯀꯩꯗꯧꯔꯦ ꯅꯪꯅ ꯋꯥ ꯈꯨꯝꯂꯛꯇ꯭ꯔꯗꯤ ꯑꯩꯅ ꯋꯥꯔꯂꯣꯠꯇ ꯀꯔꯝꯅ ꯔꯤꯄꯣꯔꯠ ꯇꯧꯒꯅꯤ ꯇꯥꯏꯂꯔꯅ ꯑꯩꯒꯤ ꯏꯆꯥꯁꯤ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯔꯦ ꯑꯩꯅ ꯃꯍꯥꯛꯄꯨ ꯋꯥ ꯉꯥꯡꯅꯕ ꯉꯝꯂꯣꯏ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯪꯉꯣ ꯑꯗꯨꯅ ꯐꯒꯅꯤ ꯇꯥꯏꯂꯔꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯆꯥꯗ ꯏꯟꯁꯤꯜꯂꯤ ꯃꯅꯥꯏ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯕꯛ ꯍꯥꯞꯄꯛꯑꯅꯨ ꯃꯥꯏꯂꯣꯁꯀꯤ ꯃꯑꯣꯡꯗꯣ ꯑꯩ ꯌꯥꯝꯅ ꯀꯤ ꯑꯩ ꯃꯉꯣꯟꯗ ꯋꯥ ꯍꯪꯕ ꯉꯝꯂꯣꯏ ꯃꯍꯥꯛꯇꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯗꯦ ꯑꯩꯅ ꯈꯟꯕꯗ ꯏꯁꯥꯕꯦꯂꯥꯒ ꯃꯥꯏꯂꯣꯁꯀ ꯂꯨꯍꯣꯡꯕꯗ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯔꯤꯁꯨ ꯃꯥꯡꯖꯕ ꯂꯩꯔꯣꯏ ꯇꯥꯏꯂꯔꯅ ꯅꯪ ꯑꯩꯒꯤ ꯏꯆꯥꯗꯨ ꯑꯗꯨꯛ ꯌꯥꯝꯅ ꯀꯔꯦꯝꯅꯔꯤꯗꯣ ꯀꯩꯒꯤꯅꯣ
ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯇꯥꯏꯂꯔꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗ ꯀꯤꯕꯗꯒꯤ ꯍꯜꯂꯝꯂꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯂꯣꯠꯅ ꯊꯥꯔꯛꯄ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯑꯀꯤꯕ ꯂꯩꯇꯦ꯫ ꯇꯥꯏꯂꯔꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯉꯤ꯫ ꯀꯃꯥꯟꯗꯔ, ꯅꯪꯅ ꯋꯥꯔꯂꯣꯠꯀꯤ ꯑꯣꯔꯗꯔꯕꯨ ꯊꯧꯑꯣꯏꯗꯕ ꯇꯧꯒꯅꯨ꯫ ꯂꯨꯍꯣꯡꯕꯁꯤ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗꯪ ꯍꯪꯕ ꯂꯥꯛꯄꯅꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯋꯥꯔꯦꯞꯇꯨ ꯂꯦꯞꯄꯤꯌꯨ꯫ ꯑꯗꯨꯕꯨ ꯅꯪꯅ ꯂꯩꯔꯤꯕ ꯔꯦꯡꯛꯇꯨ ꯋꯥꯔꯂꯣꯠꯅ ꯂꯥꯎꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯎꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯥꯎꯒꯅꯨ꯫ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯁꯛ ꯈꯪꯖꯧ꯫ ꯅꯨꯄꯥꯗꯨ ꯋꯥ ꯍꯥꯏꯕ ꯂꯣꯏꯈꯤꯕꯒ ꯌꯥꯝ ꯊꯨꯅ ꯆꯠꯈꯤ꯫ ꯇꯥꯏꯂꯔ ꯌꯥꯝ ꯁꯥꯎꯅ ꯄꯥꯏꯔꯤꯕ ꯆꯥ ꯀꯞ ꯑꯗꯨ ꯃꯈꯥꯗ ꯂꯪꯊꯗꯨꯅ ꯊꯨꯒꯥꯏ꯫ ꯂꯨꯍꯣꯡꯒꯅꯤ ꯀꯥꯏꯅ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯇꯥꯡꯕꯒꯤ ꯃꯑꯣꯡꯗ꯫ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯆꯥꯁꯤ ꯃꯈꯣꯏꯅ ꯑꯅꯥꯕ ꯃꯤꯗꯧꯅꯒ ꯎꯔꯖꯥꯠꯂꯥ? ꯏꯁꯥꯕꯦꯂꯥꯁꯨ ꯃꯌꯨꯝꯗ ꯋꯥꯔꯂꯣꯠꯅ ꯊꯥꯔꯛꯄ ꯃꯤ ꯑꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯉꯥꯏꯔꯤ꯫ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯏ꯫ ꯇꯥꯏꯂꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯕ ꯋꯥꯔꯂꯣꯠꯀꯤ ꯃꯅꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯦꯁ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯕꯦꯚꯥꯔ ꯂꯩꯅ ꯀꯧꯁꯤꯜꯂꯤ꯫ ꯁꯤꯠ ꯑꯃꯁꯨ ꯊꯥꯔꯤ꯫ ꯃꯆꯥꯗ ꯌꯦꯡꯗꯨꯅ, ꯅꯣꯏ ꯁꯔꯒꯤ ꯑꯍꯥꯎꯕ ꯆꯥ ꯀꯞ ꯑꯃꯠꯇ ꯁꯦꯝꯃꯣ꯫ ꯏꯁꯥꯕꯦꯂꯥꯅ, ꯍꯣꯏ꯫ ꯇꯥꯏꯂꯔꯒꯤ ꯃꯃꯥꯡꯗ ꯐꯥꯎꯕ ꯋꯥꯖꯥꯎ ꯉꯥꯡꯂꯒ ꯂꯥꯛꯄꯅ ꯃꯍꯦꯁꯇꯤ ꯃꯍꯥꯛꯅ ꯃꯤ ꯑꯣꯏꯅ ꯊꯥꯗꯦ꯫ ꯃꯍꯦꯁ, ꯑꯩ ꯅꯪꯒꯤꯁꯤꯗ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯋꯥꯔꯂꯣꯠꯅ ꯄꯥꯝꯕ ꯄꯣꯠꯇꯨ ꯂꯩꯔꯕ꯭ꯔꯥ? ꯃꯍꯦꯁꯀꯤ ꯃꯥꯏꯊꯣꯡꯗ ꯄꯤꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯕꯒꯤ ꯃꯃꯤ ꯇꯥꯏ꯫ ꯃꯅꯥꯏꯗꯨꯅ, ꯀꯩꯗꯧꯔꯦ ꯈꯨꯝꯂꯛꯇ꯭ꯔꯗꯤ? ꯅꯪ ꯑꯃ ꯂꯩ ꯍꯥꯏꯔꯣ? ꯋꯥꯔꯂꯣꯠꯅ ꯄꯥꯝꯂꯤꯕ ꯄꯣꯠꯇꯨ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯗ꯭ꯔꯒ ꯊꯤꯡꯅꯕ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯂꯤ꯫ ꯁꯤꯇꯤꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯄꯨꯂꯤꯁ ꯀꯌꯥꯅ ꯆꯦꯛ ꯇꯧꯔꯤ꯫ ꯑꯩꯁꯨ ꯀ꯭ꯔꯥꯏꯝꯗ ꯆꯦꯟꯅꯕꯗꯤ ꯄꯥꯝꯗꯦ꯫ ꯈꯖꯤꯛꯇꯪ ꯄꯨꯈꯤꯒꯦ ꯃꯒꯨꯟꯗꯨ ꯈꯪꯅꯕ꯫ ꯃꯍꯦꯁꯅ ꯊꯕꯛ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯄꯣꯠ ꯍꯥꯟꯅ ꯄꯤꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯄꯤꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯅꯥꯏ ꯑꯗꯨꯅ, ꯋꯥꯔꯂꯣꯠꯅ ꯄꯥꯝꯂꯤꯕ ꯆꯥꯡꯗꯨꯗꯤ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯅꯪꯒꯤ ꯄꯣꯠꯇꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯑꯗꯨ ꯍꯥꯟꯅ ꯌꯦꯡꯍꯟꯒꯦ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯗ꯭ꯔꯕꯁꯨ ꯀꯔꯤꯝꯇ ꯀꯥꯏꯗꯦ꯫ ꯅꯁꯥ ꯂꯥꯛꯂꯒ ꯄꯤꯕ ꯌꯥꯒꯅꯤ꯫ ꯗꯦꯗꯂꯥꯏꯟ ꯗꯦꯠꯇꯨꯗꯤ ꯍꯦꯟꯗꯣꯛꯈꯤꯕ ꯌꯥꯔꯣꯏ꯫ ꯅꯨꯄꯥꯗꯨ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯏꯁꯥꯕꯦꯂꯥ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯄꯥꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯗꯨꯅ, ꯂꯨꯍꯣꯡꯕꯗꯣ ꯃꯥꯏꯂꯣꯁꯅ ꯌꯥꯔꯦ ꯍꯥꯏꯔꯝꯃꯤꯔꯣ ꯕꯕꯥ? ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ, ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯦꯁ ꯃꯁꯥꯒꯤ ꯅꯠꯇ꯭ꯔꯒ ꯏꯃꯨꯡꯒꯤ ꯏꯖꯠ ꯃꯥꯡꯕ ꯃꯥꯡꯗꯕ ꯃꯆꯥꯒꯤ ꯑꯅꯤꯡꯕꯗꯨ ꯊꯨꯡꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ꯫ ꯑꯩꯈꯣꯏꯒꯤꯗꯃꯛ ꯋꯥꯔꯂꯣꯠ ꯂꯩꯔꯤ꯫ ꯃꯍꯦꯁ ꯏꯃꯨꯡꯗꯒꯤ ꯊꯣꯛꯈꯤ꯫ ꯏꯁꯥꯕꯦꯂꯥ ꯍꯔꯥꯎꯕ ꯍꯦꯟꯃꯟꯗꯨꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯦꯁꯤꯡ ꯔꯨꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯐꯖꯔꯕ ꯗ꯭ꯔꯦꯁ ꯀꯌꯥ ꯁꯦꯠꯇꯨꯅ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯃꯥꯡꯗ ꯂꯦꯟꯅꯕ ꯄꯥꯝꯈꯤ꯫ ꯁꯣꯝꯗꯅ ꯃꯥꯏꯂꯣꯁꯇꯤ ꯃꯆꯥꯅꯨꯄꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤ꯫ ꯋꯥꯔꯂꯣꯠꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯔꯛꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯈꯪꯗꯦ꯫ ꯃꯥꯏꯂꯣꯁꯅ, ꯖꯦꯛ, ꯑꯩꯉꯣꯟꯗ ꯕꯕꯥꯅ ꯑꯝꯇ ꯀꯧꯔꯛꯑꯣ꯫ ꯑꯩꯅ ꯅꯪꯕꯨ ꯃꯄꯥꯟꯗ ꯁꯥꯟꯅꯕ ꯄꯨꯊꯣꯛꯄꯤꯒꯦ꯫ ꯖꯦꯛꯅ, ꯀꯧꯔꯣꯏ꯫ ꯅꯪꯅ ꯃꯃꯥꯕꯨ ꯌꯥꯝ ꯁꯥꯎꯍꯜꯂꯦ꯫ ꯑꯗꯨꯗꯤ ꯖꯦꯛ, ꯑꯩꯒ ꯑꯪꯀꯜ ꯃꯦꯊ꯭ꯌꯨꯒ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯦ? ꯖꯦꯛ ꯄꯤꯁꯨꯝꯅ ꯁꯨꯞꯆꯤꯜꯂꯒ ꯋꯥꯈꯜ ꯈꯜꯂꯤ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯕꯨꯛ ꯂꯣꯏꯅ ꯐꯩ꯫ ꯑꯅꯤꯃꯛ ꯅꯨꯡꯁꯤ꯫ ꯖꯦꯛꯀꯤ ꯋꯥꯈꯜꯗ ꯃꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯕꯗꯨ ꯃꯥꯏꯂꯣꯁꯇꯤ ꯌꯥꯅꯤꯡꯗꯦ꯫ ꯖꯦꯛ, ꯑꯩꯅ ꯃꯃꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯅꯣꯛꯍꯟꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯃꯥꯅ ꯅꯣꯛꯂꯕꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯕꯕꯥ ꯀꯧꯒꯗ꯭ꯔꯥ? ꯖꯦꯛꯅ ꯉꯛꯅ, ꯅꯪꯅ ꯃꯃꯥꯕꯨ ꯅꯣꯛꯍꯟꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯇꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯁꯨꯡꯅꯣꯛꯁꯨ ꯅꯣꯛꯇꯦ꯫ ꯃꯥꯏꯂꯣꯁꯅ, ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕ, ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯕ, ꯃꯃꯥꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯅꯣꯛꯍꯟꯕ ꯉꯝꯒꯅꯤ꯫ ꯖꯦꯛ ꯆꯍꯤ 4 ꯈꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏ꯫ ꯃꯍꯥꯛꯅꯁꯨ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯎꯔꯒ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡ ꯈꯪꯕ ꯉꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯃꯀꯣꯛ ꯈꯔ ꯉꯥꯎꯏ ꯍꯥꯏꯅ ꯊꯪꯅꯕ ꯋꯥꯔꯗꯇ ꯍꯤꯞꯇꯨꯅ ꯂꯩ꯫ ꯃꯥꯏꯂꯣꯁꯅ ꯖꯦꯛꯄꯨ ꯄꯨꯔꯒ ꯁ꯭ꯀꯥꯔꯂꯦꯠꯅ ꯂꯩꯔꯤꯕ ꯋꯥꯔꯗ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯇꯅ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯀꯣꯛꯇꯨ ꯆꯦꯞꯊꯔꯒ ꯌꯦꯡꯉꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯥꯏꯂꯣꯁ ꯈꯛꯇꯃꯛ ꯎꯏ꯫ ꯃꯥꯏꯂꯣꯁꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯕꯗꯨꯗ ꯁ꯭ꯀꯥꯔꯂꯦꯠ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯖꯦꯛꯅ ꯃꯈꯥꯗꯒꯤ, ꯃꯃꯥ ꯁꯥꯎꯔꯦ, ꯑꯩꯈꯣꯏ ꯃꯃꯥ ꯁꯥꯎꯔꯦ ꯍꯥꯏꯔꯒ ꯃꯥꯏꯂꯣꯁꯇ ꯀꯣꯟꯁꯤꯜꯂꯤ꯫
Jack yauraki haibadi mahakna urudabani. Machana harauba adu uraga maithong makalami. Scarlett na, Jack, mama nangi achapur leirukige. Nang mafamsida adum leiramuko. Milosu Scarlett ki matung inage tawi. Scarlett na, please, masidi inarakano. Nang laadi angang si sulaki harani. Doktor na ngang se pothanam bahirami. Scarlett na achapotu leiraga hospital da mukchang lai. Mahakna leiriba ward adu yauramdaida nupi ama leplaga leirami. Mahaki lambidu nupidu na thattuna thammi. Nupidu da yamna hainadana yengi. Nupi adu Isabellani, Isabellana. Kaigina, nangna dugumba mityangdu aingonda yengise. Ai Isabellani habisi nang kaurabo. City sida leiriba nupa khudingmak aibu ngaudaba leite. Isabella gi dress tu peacock dress yamna mali. Masada sirakliba yalakliba sana mayam adu Scarlett ta utli. Makhoi ani thak yamna khetnai haibadu utli bani. Scarlett na, handose ai chatke lambi thatkano. Scarlett, nangi wakhalda Milosu phangani haina khanjari. Aina hairisini madudi namangda bhawu mangluno. Aiga mahaka luhongbagi matam lepnakhrabani. Lukhakti lukhakoina dum layu. Scarlett na karisu nachungdana. Oh, congratulations to you. Isabella gi nakanda thaidoktuna chatkhige tawi. Adudasu Isabella na chatkhiba yare haina makhongduna thachili. Scarlett na chatke tawbada Isabella na khamduna. Scarlett, aina nang chatpa yabagi ayaba bikrabo. Mathumorong khangdaba angang ama nang napuraklaga Miloski machani kaina haijaleduna. Nupa kayagi machano hayo. Scarlett mahaki wahangsing adu taba pamlamde. Maning handuna may kaya maramdu chatke tawi. Isabella na, hey, nangi sebu sitrira, ha? Asi hairaga Scarlett bu maning lomdagi inthui. Scarlett sem sahawdabana upsilaga turami. Scarlett na tubadu uraga makhol hawna noi. Scarlett na China phangliba makai mahaki di nungai bani. Aina khwaidagi yeningdaba maithongse nangi na maiseni. Aisu Miloski nupi oiriba matung nahangna hujik pairiba powerse. Aisu leirakini. Matamduda aina nangbu soidana hatkani. Nang ngadringaida nangi na chado hana nangi na mangda aina hatkani. Tuduna leiriba Scarlett ki mamaida khupak na thage haina makhutu thangalai. Scarlett su mahakna upen gani hairabadi thajasano haiduna mamaidu lengdabi lei. Isabella gi makhutna Scarlett ki mamai yaudringai tungdagi khut amana tap phaki. Oh, nang ngoireko. Miya mamangda aigi nupina haji hairise. Isabella tung onthoraktuna yengai. Milos ubada sauramba maithong adu mangki. Noksinaduna. Ngasida isyam phajadra. Jack na mama tubadu uraga chansili. Mama, sopra. Jack na mama ki makhuta hubatbadu uraga kaplami. Mama, si sopli sinabra. Scarlett na, mama kay suktaw diye, soidana tukibani, kapkano si. Asumna machabu themjili. Milos na Isabella bu phuke tawbaga Scarlett na haibadu tarami. Kuri, tubani ba? Adubu mahaknadi Isabella na intubadi malami. Isabella na, Milos, nang sakhanglamlani, warlord na kuyanigi marriage contract piram leheba. Milos na, marriage contract haiba. Isabella makok tunomduna haye magluhonglani haibagi matagum haraujay. Hoy, warlord na ay kuyanigi yamna special oina sinba marriage ni. Mamangda asigumba marriage amata pangthorakidri. Milos na taning dehaina Isabella bu inthui. Ay namitang lasu, ay gipay na layriba lan kudimak uton krabasu. Nanggay galuhongbadi ay thoktabani. Ay di nupi amadagi hena layte. Mahakadudi Scarlett ni. Nanggi wakaldudi taibangdadi layradana manggi manglan phabuda mangluno. Miloski wahaydu tabada Isabella di chahi mangagi mamangda phangkiba China adu amuk nahongna na ningsinglai.
Matthewsu operation ama loiramlaba matung Jackpu yengsinba laki. Makhoi mayam ama leirambadu mahakna urami. Chensillaktuna, Scarlett, kaidawre, kanana tawrino? Isabella ubada Matthew yamna saurami. Mahakna soidana tawbu oiramgani haiba khangi. Scarlett na, khongpham chahaudabadagi dukhibani. Kaisuk soktiye doctor. Matthew na mahaki manakta changlakpadu uraga Milo sauningi. Matthew na Scarlett ki wabiba adu mahakna pamlamde. Milos na, kayam thina soinu yenge. Scarlett, say. Scarlett na, nang na igidama kari suwabiyo haidi. Karigi nangi nupibu nuksidaba saduna aigi mangri pujinaribano. Scarlett na makut kuding numot le haiduna nanthoi. Soibadagi unsa hudokhiduna I thoklami. Milos na kari so haiduna Scarlett pupammi. Scarlett na, Milos, say, ay bupamgano. Thadu haibani. Milos na, aina nangi wabidana kanagi wabiruni. Nangdi aigi nupini. Nakutsi ithokli dodro. Doctor gi manakta chatuna yenghaluse. Jakesu mamaga mapagagi matung inaduna laklami. Tungda Matthew na makhoi ahumna chatkiba adu yengduna leihori. Scarlett su thadu uhaina makhatana haikidre. Mapuroibana mahaki wabiba adu uraga thamoida penjay. Isabella na Dr. Matthew da yengaktuna. Nangsu nangna pamba nupisi mina puraga chatkibasi uraga nang kari phawe. Matthew na kari sukhangdaba sasinaduna. Nangna haidu kaino ay khangba ngamde. Isabella na, nang mupangba narili yagdaba nupase leiramla. Nangna mahaka chahi manga leminakhrabasu sumaina Scarlett bu nangna pamba ngamkhrabra. Milos na tha amakakta nupisigi pukchelse olhanba ngami. Nangna sabu mina mama leitana lawbasi nangna ngaibra. Isabella yamna singba nupi oibana Matthew gi mityeng amada mahakna Scarlett bu nungsi pami haibasi khangi. Makhoi animag nungsibagi lambida maipakdraba ngaktani. Amaromdana makhoi ani chap manaba ipakta iraknaduna leiribani. Isabella na, aikhoi ani thabak ama punna pangthokminase. Aina pamlibasina Milos ni, nangna pamlibasina Scarlett ni. Adudi aikhoi ani amana amagi mateng pangnabada kari akaibale. Matthew su mahakna hairibadu yaningi. Adubu nupidugi lujadaba mataw aduda mahakka punna thabak tawminabati pamde. Matthew na chatkhige tawbaga Isabella na mahaki makhutu phaduna note ama pirammi. Nangna roibada aigi mateng changakani. Si aigi address ni. Nangna laknimu matam amada hekta lao. Matthew gi maithongda sawba malabasu makhutna note adubudi jetna paisili. Matthew chatkraba matung Isabella na, nang nongmadi aigi nakta soidan lakani. Nangi mityeng aduda aina loina khangba ngami. Room amada Scarlett ki asokpadu doctor na yengli. Milos yam pakhatna, Doctor, mahaki anabudu pharadro kasuk tawraroidra. Doctor du Milos ki mataw aduda nokningi. Skin da khajiktang hubabda khaktani kaisu waningai oidisida. Doctor na bandage yetli. Milos na angang machagi maongda. Adudi kaisuk tawroini Doctor. Bandage o ayitki. Nung manini sidi asokpa sida ising tingan. Scarlett ki ngangrok ngawba makhutuda I khajiktang thokpadu uraga. Doctor, amuka check tawko. Mahaki si mataw karamna serious oidribano. Scarlett na mapuroibagi matawdu yenglaga kanna nokthorai. Milos na machali yengduna. Aina mamabu nokhanba ngame ko. Nang aina haiba wa ma inba tabani. Scarlett na, kariwano. Milos na, nang khangan biyade. Jake akoy ani khaktagi oiba wani. Tanjaduda Matthew su kaduda changlai. Scarlett na thawai tana noglamba adu uraga khoidaw thitna sauninglami. Kaigino, mahak na Milos bu ngasi phawba kawba ngamdrise. Asuk yamna kuiba matamse aina mahaki mateng pangduna lakhibani. Milos ka tha amaka
ꯂꯣꯏꯅꯈꯤꯕꯗ ꯑꯩꯕꯨ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ꯫ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯆꯪꯂꯛꯄ ꯁꯥꯏ꯫ ꯃꯥꯏꯂꯣꯁꯇ ꯌꯦꯡꯂꯒ ꯏꯟꯁꯥꯗ ꯈꯖꯤꯛꯇꯪ ꯁꯣꯛꯄ ꯈꯛꯇꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯅꯔꯚꯁ ꯆꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯅꯪꯁꯨ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯔꯒ ꯁꯤꯐꯥꯎ ꯈꯪꯗꯕ꯭ꯔꯥ? ꯃꯦꯊ꯭ꯌꯨꯅ ꯆꯪꯂꯛꯄꯗꯨ ꯎꯔꯒ ꯃꯥꯏꯂꯣꯁꯅ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯡꯗ ꯊꯠꯂꯤ꯫ ꯅꯪ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯔꯣꯏ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡꯗꯨ ꯅꯨꯡꯁꯥꯅ ꯃꯆꯤꯟꯖꯥꯛ ꯀꯟꯁꯤꯜꯂꯒ ꯊꯝꯕꯒꯨꯝꯕꯅꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯀ ꯃꯥꯏꯂꯣꯁꯀ ꯃꯤꯆꯥꯅꯩ꯫ ꯖꯦꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯤ꯫ ꯃꯥꯏꯂꯣꯁꯁꯨ ꯏꯀꯥꯏꯗꯨꯅ ꯈꯔ ꯍꯟꯗꯣꯛꯏ꯫ ꯃꯦꯊ꯭ꯌꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯖꯦꯛꯀꯤ ꯋꯥꯔꯗꯇ ꯂꯩꯃꯤꯟꯅꯔꯤ꯫ ꯁ꯭ꯀꯥꯔꯂꯦꯠ ꯅꯨꯡꯇꯤꯒꯤ ꯃꯆꯥꯕꯨ ꯁꯨꯝꯂꯝꯂꯕ ꯃꯇꯨꯡ ꯑꯗꯨꯝ ꯍꯟꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯖꯦꯛꯇꯨ ꯇꯨꯝꯃꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯃꯤꯠꯇꯨ ꯑꯗꯨꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩ꯫ ꯖꯦꯛꯅ ꯑꯪꯀꯜ, ꯋꯥꯔꯤ ꯑꯝꯇ ꯂꯤꯕꯤꯌꯨ꯫ ꯃꯃꯥꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯔꯝꯃꯅꯤ꯫ ꯃꯍꯥꯛ ꯍꯣꯇꯦꯜꯗ ꯍꯜꯍꯟꯈ꯭ꯔꯣ꯫ ꯖꯦꯛꯅ ꯉꯥꯡꯕ ꯑꯗꯨ ꯇꯥꯔꯒ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯥꯏꯂꯣꯁꯅ ꯃꯆꯥꯗ ꯊꯝꯁ ꯑꯞ ꯇꯧꯔꯛꯏ꯫ ꯀꯌꯥꯗ ꯁꯤꯡꯂꯤꯕ ꯑꯉꯥꯡ ꯃꯆꯥꯅꯣ? ꯃꯦꯊ꯭ꯌꯨꯅ ꯍꯣꯏ, ꯑꯪꯀꯜ ꯂꯤꯒꯤꯁꯦ꯫ ꯅꯨꯃꯤꯠꯇꯨ ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯇꯁꯦꯡꯅ ꯋꯥꯔꯕꯅꯤ꯫ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯇꯨꯡꯗ ꯃꯥꯏꯂꯣꯁ ꯇꯞꯅ ꯇꯞꯅ ꯏꯟꯅꯔꯛꯏ꯫ ꯃꯥꯏꯂꯣꯁꯀꯤ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯔꯣꯏ ꯍꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯀꯟꯕ ꯊꯃꯣꯏ ꯑꯗꯨ ꯃꯌꯦꯡ ꯑꯁꯨꯝ ꯇꯥꯔꯛꯏ꯫ ꯃꯥꯏꯂꯣꯁꯀꯤ ꯋꯥꯈꯜ ꯈꯟꯕꯗ ꯃꯁꯥꯗꯨ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯏ꯫ ꯁꯣꯝꯗꯁꯨ ꯃꯦꯊ꯭ꯌꯨ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯂꯩꯕ ꯌꯥꯔꯝꯗꯦ꯫ ꯃꯥꯏꯂꯣꯁꯀ ꯁ꯭ꯀꯥꯔꯂꯦꯠꯀ ꯆꯠꯃꯤꯟꯅꯈꯤꯕ ꯑꯗꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯌꯦꯡꯅꯤꯡꯂꯛꯈꯤ꯫ ꯖꯦꯛꯇ ꯇꯨꯝꯊꯅꯕꯒꯤ ꯍꯤꯗꯥꯛ ꯀꯥꯞꯂꯝꯂꯒ ꯃꯍꯥꯛꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯥꯏꯂꯣꯁꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯑꯗꯨ ꯁ꯭ꯀꯥꯔꯂꯦꯠ ꯈꯪꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯍꯧꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯈꯪꯍꯧꯗꯅ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯃꯦꯊ꯭ꯌꯨꯅ ꯃꯥꯏꯂꯣꯁꯀ ꯏꯁꯥꯕꯦꯂꯥꯒ ꯂꯨꯍꯣꯡꯒꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯈꯜꯂꯤ, ꯃꯈꯣꯏ ꯑꯅꯤꯒꯤꯁꯦ ꯂꯨꯍꯣꯡꯗ꯭ꯔꯤꯕꯗꯤ ꯃꯥꯜꯂꯦ꯫ ꯉꯁꯥꯏꯁꯨ ꯃꯥꯏꯂꯣꯁꯅ ꯏꯁꯥꯕꯦꯂꯥꯗ ꯎꯠꯂꯤꯕ ꯃꯇꯧꯗꯨ ꯅꯨꯡꯁꯤꯗꯕꯒꯤ ꯃꯇꯧꯅꯤ꯫ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯀꯔꯝꯕ ꯄꯥꯎꯈꯨꯝ ꯑꯃꯨꯛ ꯆꯠꯂꯤꯕꯅꯣ? ꯋꯥꯈꯜ ꯈꯟꯅ ꯑꯁꯨꯝ ꯆꯠꯄꯗ ꯃꯈꯥꯗ ꯀꯔꯤ ꯂꯩ ꯍꯥꯏꯕ ꯎꯗꯦ꯫ ꯐꯨꯠꯄꯥꯠꯇꯒꯤ ꯁꯣꯔꯣꯛꯇ ꯀꯨꯝꯊꯔꯛꯄꯗ ꯃꯈꯣꯡꯗꯨ ꯅꯥꯟꯕꯗꯒꯤ ꯂꯣꯡꯅ ꯇꯨꯒꯦ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯂꯣꯁꯅ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯄꯥꯏꯗꯨꯅ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯀꯟꯕꯤꯈꯤ꯫ ꯆꯤꯟꯕꯥꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯠ ꯆꯠꯐꯝ ꯂꯩꯇꯦ꯫ ꯀꯌꯥꯗ ꯃꯥꯟꯅꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯅꯣ? ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛꯁꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯁ꯭ꯀꯥꯔꯂꯦꯠꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯏꯂꯣꯁꯄꯨ ꯆꯩꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯁ꯭ꯀꯥꯔꯂꯦꯠ ꯁꯥꯎꯈꯤꯕ ꯅꯠꯇꯦ, ꯄꯥꯈꯠꯄꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯦꯆ꯭ꯌꯨꯔ ꯑꯣꯏꯔꯦ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯥꯏꯂꯣꯁꯄꯨ ꯏꯟꯊꯣꯛꯇꯦ꯫ ꯃꯥꯏꯂꯣꯁꯅ ꯁꯣꯏꯈꯤꯕꯅꯤ꯫ ꯑꯩꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯈꯤꯕ ꯅꯠꯇꯤꯌꯦ꯫ ꯃꯈꯣꯏ ꯑꯅꯤ ꯏꯀꯥꯏꯅꯗꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ꯫ ꯃꯥꯏꯂꯣꯁꯅ ꯏꯍꯥꯟ ꯍꯥꯟꯅ ꯀꯩꯅꯣ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯃꯩ ꯑꯁꯨꯛ ꯉꯥꯟꯊꯍꯜꯂꯤꯁꯤꯕꯨ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯕ ꯅꯪꯕꯨ? ꯃꯍꯥꯛꯀꯤ ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯁ꯭ꯀꯥꯔꯂꯦꯠꯅ ꯑꯃꯨꯛ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯤ꯫ ꯋꯥ ꯉꯥꯡꯕ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯃꯩ ꯃꯨꯠꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯅꯣꯡꯊꯛꯇ ꯐꯥꯌꯔꯋꯥꯔꯛ 2 ꯀꯥꯞꯈꯠꯂꯛꯏ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯁ꯭ꯀꯥꯔꯂꯦꯠ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯈꯠꯂꯤ꯫ ꯃꯩ ꯃꯨꯠꯈ꯭ꯔꯕꯁꯨ ꯐꯥꯌꯔꯋꯥꯔꯛ ꯑꯗꯨꯅ ꯄꯣꯈꯥꯏꯕꯗ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕ ꯉꯝꯃꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯇꯨ ꯉꯛꯅ ꯑꯃꯗꯤ ꯍꯔꯥꯎꯅ ꯐꯥꯌꯔꯋꯥꯔꯛ ꯑꯗꯨꯗ ꯌꯦꯡꯂꯤ꯫ ꯃꯥꯏꯂꯣꯁꯇꯤ ꯀꯔꯤꯁꯨ ꯑꯉꯛꯄ ꯐꯥꯎꯔꯝꯗꯦ꯫ ꯌꯥꯝꯂꯕ ꯐꯥꯌꯔꯋꯥꯔꯛ ꯀꯌꯥ ꯋꯥꯡꯅ ꯄꯥꯏꯈꯠꯂꯛꯇꯨꯅ ꯐꯖꯔꯕ ꯗꯦꯀꯣꯔꯦꯁꯟ ꯀꯌꯥ ꯁꯦꯝꯃꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯥꯏꯂꯣꯁꯀꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯗꯨꯅ, ꯌꯥꯝ ꯐꯖꯗ꯭ꯔꯥꯁꯦ? ꯃꯥꯏꯂꯣꯁ ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯍꯥꯛꯀꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯁ꯭ꯀꯥꯔꯂꯦꯠ ꯐꯥꯌꯔꯋꯥꯔꯛ ꯑꯗꯨꯒꯤ ꯐꯖꯕꯗ ꯉꯥꯎꯔꯤꯉꯩ ꯀꯔꯝꯕ ꯃꯇꯝꯗ ꯃꯥꯏꯂꯣꯁꯀꯤ ꯄꯥꯝꯕꯣꯝꯗ パイꯀꯤ ꯍꯥꯏꯕ ꯈꯪꯍꯧꯗꯦ꯫ ꯃꯥꯏꯂꯣꯁꯅ ꯃꯉꯣꯟꯗ ꯌꯦꯡꯂꯝꯕꯗꯨ ꯎꯔꯒ ꯌꯥꯝꯅ ꯏꯀꯥꯏꯅ ꯃꯈꯨꯠꯇꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯥꯏꯂꯣꯁꯅ ꯏꯀꯥꯏꯒꯅꯨ ꯍꯥꯏꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯔꯣꯏꯕꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯐꯥꯌꯔꯋꯥꯔꯛ ꯀꯌꯥ ꯀꯥꯞꯈꯠꯂꯛꯇꯨꯅ ꯑꯇꯤꯌꯥ ꯑꯃꯁꯨꯡ ꯂꯩꯃꯥꯏ ꯄꯨꯝꯕꯗ ꯄꯨꯡꯉꯥꯟ ꯉꯥꯜꯍꯜꯂꯤ꯫
Firework aduna atiyada I'm sorry haina thahali. Wahi sing adu Milos na hayalira haina Scarlett na mangondi yingthorai. Milos na I'm sorry Scarlett. Aina haijaribase khara thengmale haiba aisu kangi. Jahi mangagi mamangdagi ngasi phawbada aina wahi se haiduna lakli. Ai ahanbada wakhal yamna piklame haiba ai kangi. Aina thijinba watpadagi thokiba thawdok ngaktani. Scarlett, aigi album nama ngakpinaba nang chance amatang pibiyo. Aibu thajabiyo. Nangonda ngangba jaibudi lairadana mitna phawa hangana yengoi. Punchi chupa nangi pakholoy jagi. Milos kaptuna Scarlett ki makhut pai. Aibu thadokpigana. Ai nangbu yam nungsiye. Matam kuirabagi tungda Milos na kapadu Scarlett na uba phangi. Scarlett su Milos na nungsina yengi. Aibu mahak na hairisi yaradrane. Scarlett ki chamam na bamaithongdu uraga Milos na mahaki pocket tagi jejet ama lokthorai. Jejet tuda note khara su iri. Note adu Scarlett na pana bahaina Milos na jeg te ihanbani. Sije jeg na ibani. Nangamukta paragi yengo. Scarlett na kai buera jano. Jejet tu hangdoi. Lain ga ikoi koi gai asum na irami. Mama, hujikti mahakpu ngakpiro. Mom, forgive him this time. Asum na irami. Jack ti English da mahaki mamingdagi hena iba haitabani. Adubu, line ama inabo hanabada Milos na mahagbu matam chang na tamramgani haibasu Scarlett na khangi. Firework aduna I'm sorry thariba adu Scarlett na amuk yengi. Scarlett na handaki sina aroiba chance ni. Matam amada yamna nungsinaramlaga kainakraba anidu ngasi amuk nungsinaba hawkre. Makoy anigi matawdu uraga Matthew kutum kana tasili. Masagi khujinna makhubagda thinjinjaduna I thoalli. I tarabadu phawbada chainadi amata phawde. Mathangi numita Isabella mahaki imungda cake chaduna leiringai Matthew lai. Isabella na aina idra nang nongmadi aigi nakta soidana lakhiniena. Matthew na khwaidagi hainadaba nupi aduga punna thabak tawminaba taki. Matthew na ai Scarlett punungsi atopu nupagi khago hiningde nangna tawge khaliba plan do aingoda hana hairo. Isabella masagi sanglaba khujinda munna yengi. Makoy anina angang du yamna nungsi haibase nangsu khanglaba natra. Maram aduna angang aduda jaina khara piba tabani. Matthew na Isabella da yamna sound yengi. Madudi ay sungangamoy. Mahang na chawrapaduni ay nangairibase. Mahagti yamna su angang oiri. Masida mahagi kari maralno. Isabella na adudi nangna chahi manga chupna tawrakpado adudum tawraga leiro. Nupi na pambadi khangdana karigi nupi koiningle. Kaisumta khaluno. Ay nangang adubu kaisuk soaloy. Angang dubu nang hek purakpa ngamlaba makoy anibu aina saidana kainahanba ngamgani ainu wasaklisini. Matthew mahak na hairibadu yagadra yaroidra chamamnaduna leiri. Nupiduna hairibadu mahak na thajaba ngamlamde. Isabella na noktuna nangna nungsijariba nupido atopa nupagi manakta nungaina leikhiba tabani. Nang hauchu phawba kari khale. Nangi nupa thokdabana tawdudane Scarlett na nangbu michi ani suna phawba yengbidrido. Mahaki semjinba wahai mayam aduna Matthew gi wakhalon honglai. Mane aina thabak amata paikhatana sum leirabadi makoy ani nungsi panthong yaukhibana halane. Hoi ai angang du puraklaga nangonda sinarage. Adubu angang du da nangna karisu tawra haina aigi mangdu waso. Isabella na karim tawaruno aina angangduda karim su tawrai. Pumnamag asigi mathakta aisu nupini. Aigi khuta angangdu leirabadi Scarlett bu Milostagi lapthu haina kihangani. Matthew wakal ngahak khalaba matung yare haiduna makok nomai. Somdana kamdauri
Tyler masunupabu yamna uninglami. Hospitalda mi thaduna macha mamang nupi amasung masubu puraknaba hairami. Handak mukti Scarlett sukari suhaidre. Tyler na masunupabu ubada harauna chansili. Masunupabu pamduna. Iso, nang pupubu na hangkay ningsing bro. Tyler na masunupabu luna tauba adu uraga. Scarlett yamna nungay jarami. Milos na Scarlett ki makwangda tap na paido na lepi. Scarlett ngak na yung thorai. Adubu, Milos ti karim ta uda pa sasinay. Tyler na. Nakoy humpun na yung sadala minagadabani. Adubu, ngasi magluhong wadi tumali. Numit karanigi matunda ay na chang luhong bigani. Scarlett na. Ahibu, amuk kasuluhong batari ba? Mapuroy badi yung duna kariya hayrakani hay na ngairi. Milos na. Luhong kini. Yam chang luhong kini. Tyler na. Nakoy ni magnayarabani na. Yam to na luhong na ba ay nasilagi. Handaki matang sida ay koy ki family se. Mina lakjo ba yaba family na tehabado. Ay nakanghan gani. Makoy ki wakalda atiya se. Makoy ki makuna kalaga thamgani hay na khale. Tyler na chairi basi warlot tani. Warlot na koy imung sibu matam pumbada yung sindunale. Handaki matang sida mahakpo ay na kari su darkar ta dehabado ay nakanghan gani. Tyler na. Imaw ibema. Nang nachaga ngay hak wari sana dunalayo ko. Milos. Nang ay gitungday na dunalao. Arubu wari amata sana si. Tyler study room da changki. Milosu mapagi wangang doda araiba wafamdi oiramray haiba khangi. Yamna thuna Milosu mapagi matung inaki. Room manungda Tyler na. Warlot na nangai sabela galuhonggani haibado nang khanglabra. Khangle. Adu kaidawrage. Aini yade hairaga loire. Aikhoina mabu kibagi kari mathau tage. Machagi confident leiba wahaiduda Tyler pukning chokthokjai. Milos ki pambum da paiduna. Adunidana aigi chahaiside. Hujikti aikhoi yam haisingna leigadabani. Aikhoibu makhoina irai laina lakjahanba yadeko. Amukka sumakha tarai. Central government da jatuna warlord bu opium case da chenabagi aina report tawgani. Maraksida mahisu yauribani. Aina imanabani haina mai yengduna lakpani. City ki entrance ko dima yamna strict oina check tawgadabani. Milos na. Hoi. Makoy ani amo room dudagi thoglai. Tyler di masubo mo pangkhatli. Scarlett di Milos ki mamitu yengbada arubawa amadi leire haba adum khangi. Isabella na hospital da hairambadu amuk ningsinglai. Warlord na makoy ni luhonggani haikibani. Aina maram oiraga Milos da waba tabada boirabadi luhongdaba na pai. Tyler na masu adubu manakta adum thamningbani. Adubu masagi anaba ama leibana hospital da amuk chalhankiba taki. Tyler na gate leptuna masu nupada yengduna bye-bye tawrami. Asuk numsikrabay susida karigi naribano khangdrida. Lambi da Scarlett na Milos da wa khara hangge tawi. Adubu karam na hanggani haibadi khangde. Milos na nangaingonda kay hangninge. Aikhoy anigi maraktobu walot bagi kari maram laygane. Scarlett na walot na hairakpa luhongbagi matangdudi kamain tawdoina. Mahak na haiba indradi nang awapamda taroidra. Asum na tapna chirol tawrami. Milos na nang adugidi kaimta khaluno. Aidi nangga kakta luhonggani. Aigi wakhalsina kana mataga luhongba ngamloy. Scarlett wadabadi ngamde. Adubu mapuroiba na mahakidamal khongpham lengdana lepiba aduda pumnamak saphagani haina khalli. Numitugi numidangda Tyler city do thadoktuna chatkhre. Mahakna chatliba adu central government warlord pu complain tawba chatlibani. Mathangi numita Matthew hanagi matawgumna Jake pu yengsinba changlai. Scarlett na. Doctor, Jake ki operation si
ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯇꯧꯕ ꯍꯧꯗꯣꯏꯅꯣ? ꯃꯦꯊ꯭ꯌꯨꯅ ꯑꯩꯅ ꯑꯦꯔꯦꯟꯖ ꯇꯧꯕ ꯂꯣꯏꯔꯕꯅꯤ. ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯁꯣꯏꯗꯅ ꯌꯥꯔꯅꯤ. ꯃꯦꯊ꯭ꯌꯨꯗꯤ ꯏꯁꯥꯕꯦꯂꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯤ. ꯖꯦꯛꯄꯨ ꯑꯋꯥꯐꯝꯗ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯄꯥꯈꯠꯂꯤ. ꯇꯥꯏꯃꯤꯡꯗꯨꯗ ꯃꯥꯏꯂꯣꯁ ꯆꯪꯂꯛꯏ. ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯒ ꯃꯥꯏꯂꯣꯁꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ. ꯅꯪ ꯀꯩꯗꯧꯔꯒꯦ? ꯁ꯭ꯀꯥꯔꯂꯦꯠꯅ ꯏꯆꯥꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥꯁꯤ ꯃꯌꯦꯡ ꯁꯨꯝ ꯇꯥꯔꯛꯏ. ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ. ꯃꯥꯏꯂꯣꯁꯅ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯊꯦꯝꯖꯤꯟꯕꯤ. ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨ ꯎꯔꯒ ꯃꯦꯊ꯭ꯌꯨꯗꯤ ꯀꯜꯂꯛꯄ ꯁꯥꯎꯅꯤꯡꯕꯅ ꯃꯃꯤꯠꯇꯨ ꯉꯥꯡꯁꯪ ꯉꯥꯡꯂꯝꯃꯤ. ꯃꯥꯏꯂꯣꯁꯅ ꯃꯦꯊ꯭ꯌꯨ, ꯑꯣꯄꯔꯦꯁꯟꯁꯤ ꯌꯥꯝ ꯊꯨꯅ ꯄꯥꯡꯊꯣꯛꯅꯕ ꯇꯧ. ꯑꯋꯥꯠꯄ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯣꯏꯅ ꯍꯥꯏꯔꯛꯑꯣ. ꯃꯐꯝꯁꯤꯗ ꯐꯪꯗ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯊꯥꯍꯜꯂꯒꯦ. ꯃꯥꯏꯂꯣꯁꯅ ꯋꯥꯖꯥꯎ ꯉꯥꯡꯕꯗꯨ ꯅꯤꯡꯊꯧꯅ ꯉꯥꯡꯕꯒ ꯆꯞ ꯃꯥꯟꯅꯩ. ꯃꯦꯊ꯭ꯌꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯦ. ꯃꯦꯊ꯭ꯌꯨꯅ ꯑꯝꯇ ꯋꯥꯠꯇ꯭ꯔꯦ. ꯑꯩꯅ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ. ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯦꯊ꯭ꯌꯨ ꯀꯥ ꯑꯗꯨꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯈꯤ. ꯃꯍꯥꯛꯀꯤ ꯃꯑꯣꯡꯗꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ. ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯃꯥꯏꯂꯣꯁꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯅꯥꯗꯅꯣ ꯅꯪꯅ ꯌꯦꯡꯉꯤꯗꯨꯕꯣ? ꯁ꯭ꯀꯥꯔꯂꯦꯠꯅ ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ. ꯃꯥꯏꯂꯣꯁꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯦꯡꯒꯅꯨ, ꯑꯩꯉꯣꯟꯗ ꯈꯛꯇ ꯌꯦꯡꯉꯨ. ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯥꯏꯂꯣꯁꯀꯤ ꯂꯝꯆꯠꯇꯨ ꯍꯥꯟꯅꯗꯒꯤ ꯈꯪꯂꯛꯏ. ꯃꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯔꯣꯃꯥꯟꯁ ꯇꯧꯕ ꯌꯥꯝꯅ ꯍꯩ. ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯋꯥ ꯉꯥꯡꯕꯗꯁꯨ ꯏꯀꯥꯏꯗꯦ. ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯨꯄꯤꯗ ꯏꯟꯇꯔꯦꯁ ꯂꯩꯇꯕ ꯁꯥꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯈꯝꯕꯜ ꯌꯥꯝꯅ ꯆꯥꯎꯏ. ꯅꯔꯁ ꯑꯃ ꯆꯪꯂꯛꯇꯨꯅ ꯑꯉꯥꯡꯁꯦ ꯆꯦꯛꯑꯞ ꯇꯧꯒꯗꯕ ꯈꯔ ꯂꯩ, ꯑꯝꯇ ꯄꯨꯊꯣꯛꯂꯨꯈꯤꯒꯦ. ꯁ꯭ꯀꯥꯔꯂꯦꯠꯅ ꯍꯣꯏ ꯌꯥꯅꯤꯌꯦ. ꯖꯦꯛ, ꯃꯃꯥꯁꯤꯗ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯒꯦꯀꯣ. ꯖꯦꯛꯅ ꯍꯣꯏ ꯃꯃꯥ. ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯃꯆꯥꯗꯨꯕꯨ ꯄꯨꯔꯒ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯁ꯭ꯀꯥꯔꯂꯦꯠ ꯑꯃꯗꯤ ꯃꯥꯏꯂꯣꯁ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯅꯔꯛꯇ꯭ꯔꯕꯅꯤ. ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯕ ꯈꯪꯍꯧꯗꯦ. ꯃꯇꯝꯗꯨ ꯐꯥꯎꯕꯗ ꯖꯦꯛ ꯂꯥꯛꯇ꯭ꯔꯤ. ꯁ꯭ꯀꯥꯔꯂꯦꯠꯅ ꯌꯥꯝꯅ ꯐꯤꯡꯅ ꯊꯣꯛꯂꯛꯇꯨꯅ ꯑꯔꯥꯛꯄ ꯗꯣꯛꯇꯔ ꯑꯃꯗ ꯗꯣꯛꯇꯔ, ꯑꯩꯒꯤ ꯏꯆꯥ ꯀꯗꯥꯏꯗ ꯂꯩ? ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯄꯨꯈ꯭ꯔꯤꯕꯗꯨ ꯀꯗꯥꯏꯗꯅꯣ? ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯩꯗꯤ ꯈꯪꯗꯦꯅ. ꯃꯥꯏꯂꯣꯁ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯦꯊ꯭ꯌꯨꯒꯤ ꯔꯨꯝꯗ ꯆꯪꯂꯒ ꯖꯦꯛ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯨꯏ. ꯖꯦꯛꯁꯨ ꯃꯦꯊ꯭ꯌꯨꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯃꯥꯏꯂꯣꯁꯅ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯔꯝꯃꯤ, ꯆꯂꯣ, ꯑꯩꯒꯤ ꯏꯆꯥ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯦ. ꯃꯍꯥꯛꯄꯨ ꯅꯈꯣꯏꯅ ꯍꯧꯖꯤꯛꯃꯛ ꯐꯪꯅꯕ ꯊꯤꯌꯨ. ꯁꯤꯇꯤ ꯄꯨꯝꯕ ꯃꯈꯣꯜ ꯍꯧꯅ ꯑꯦꯂꯔꯠ ꯂꯧꯔꯝꯃꯤ. ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯅꯔꯁ ꯅꯨꯄꯤ ꯑꯃ ꯊꯤꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ. ꯏꯃꯨꯡ ꯈꯨꯗꯤꯡꯃꯛ ꯀꯤꯕꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯄꯨꯝꯕ ꯂꯣꯏꯅ ꯂꯣꯟꯁꯤꯟꯅꯈꯤ. ꯁꯣꯝꯗꯅ ꯃꯇꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯐꯦꯛꯇ꯭ꯔꯤ ꯑꯃꯗ ꯃꯦꯊ꯭ꯌꯨꯅ ꯖꯦꯛꯄꯨ ꯄꯝꯗꯨꯅ ꯂꯩ. ꯃꯃꯥꯡꯗ ꯏꯁꯥꯕꯦꯂꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯕꯣꯗꯤꯒꯥꯔꯗ 3ꯒ ꯂꯩꯔꯤ. ꯃꯐꯝ ꯑꯗꯨ ꯃꯩ ꯌꯥꯝꯅ ꯊꯥꯟꯗꯦ. ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨ ꯇꯣꯞ ꯐ꯭ꯂꯣꯔꯗꯅꯤ. ꯃꯅꯥꯛꯇ ꯀꯦꯟꯗꯜ ꯑꯆꯧꯕ ꯑꯃꯈꯛ ꯊꯥꯟꯗꯨꯅ ꯂꯩ. ꯏꯁꯥꯕꯦꯂꯥꯅ ꯑꯩꯅ ꯈꯪꯏ, ꯑꯉꯥꯡꯗꯨ ꯅꯪꯅ ꯁꯣꯏꯗꯅ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ. ꯃꯦꯊ꯭ꯌꯨꯗꯒꯤ ꯑꯉꯥꯡꯗꯨ ꯃꯍꯥꯛꯅ ꯂꯧꯏ. ꯃꯦꯊ꯭ꯌꯨꯅ ꯅꯪ ꯑꯉꯥꯡꯗꯨꯗ ꯀꯔꯤꯁꯨ ꯇꯧꯕ ꯌꯥꯔꯣꯏꯀꯣ. ꯏꯁꯥꯕꯦꯂꯥꯅ ꯑꯉꯥꯡ ꯑꯗꯨꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯑꯃꯗꯤ ꯇꯊꯤ-ꯇꯊꯤꯅ ꯇꯧꯕ ꯑꯗꯨ ꯎꯔꯒ ꯃꯦꯊ꯭ꯌꯨ ꯅꯤꯡꯉꯝꯃꯛꯇꯕ ꯐꯥꯎꯔꯛꯏ. ꯑꯩꯅ ꯁ꯭ꯀꯥꯔꯂꯦꯠ ꯅꯨꯡꯁꯤꯔꯒ ꯂꯥꯟꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯕꯨ ꯑꯩꯅ ꯏꯁꯥꯕꯦꯂꯥꯗ ꯁꯤꯟꯅꯔꯤꯁꯤ ꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯉꯣꯟꯗ ꯑꯪꯀꯜ ꯃꯦꯊ꯭ꯌꯨ ꯀꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ. ꯑꯉꯥꯡꯁꯤ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯊꯋꯥꯏꯅꯤ. ꯑꯉꯥꯡꯁꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯁ꯭ꯀꯥꯔꯂꯦꯠꯇꯤ ꯃꯈꯥ ꯇꯥꯅ ꯍꯤꯡꯂꯔꯣꯏ. ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯒ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯕꯨ ꯑꯩꯅ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ? ꯃꯦꯊ꯭ꯌꯨ ꯃꯍꯥꯛꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯏ. ꯏꯁꯥꯕꯦꯂꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯖꯦꯛꯇꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ. ꯀꯔꯤ? ꯅꯪꯉꯣꯟꯗ ꯄꯤꯔꯛꯑꯣꯕ? ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯐꯪꯂꯕꯅꯤꯅ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯂꯧꯕ ꯉꯝꯂꯔꯣꯏ. ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯚꯦꯜꯌꯨ ꯂꯩꯇ꯭ꯔꯦ. ꯅꯪ ꯆꯠꯈ꯭ꯔꯁꯨ ꯌꯥꯔꯅꯤ. ꯃꯥꯏꯂꯣꯁꯅ ꯑꯩꯕꯨ ꯃꯄꯣꯛꯁꯤꯒꯤ ꯅꯨꯡꯁꯤꯌꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ. ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯌꯥꯗ ꯊꯤꯅ ꯂꯥꯛꯅꯈꯤꯕ.
Macha asina siraga mahakna tingthabadu uraga aigi apenba habadu oirani. Aduga Scarlett na macha sibagi nungaitaba aduna magi mathwai manglani. Matthew masana taururiba thabak adu tauramdrasu phaiya haiduna khanduna leiri. Mahakna Isabella dagi angang du munduna lauge tawi. Isabella na yari haina konsinduna thammi. Makhoi anina angang du munaringai tungdagi Isabella gi bodyguard ahumduna mahak bhajilami. Isabella na aidi nanggi mateng pangge khalaga tawkhibani. Nangna nupidugi mateng kaya panglabasu mahakna di nang bunung sibidi. Nang mangonda laman kumba pamdabra. Mahak kumba nupisidi matam chuppagi oina wahanduna thamgadabani. Matthew bulai maida namsinduna thammi. Mangonda nanthokpagi pangal leiramde. Matthew na Isabella nang Jack to ingonda mukta piro. Mangonda kariso tawba yare. Angang dugi matuna mehik sokpa matamda nang suaina lemna tharoi. Mahakna kanba khonjel da nganglabasu Isabella na kariso mawa lauramde. Nangna achumba kasu sadana ngangli. Angangse nangna mafamsida puraktuna aingonda pikibani habase nang kawarba. Isabella wa ngangna Jack ki masada khujina thinjeli. Jack tu tumthanaba hida kapkhibana gyan lagte. Matthew na karina kaino nangna angang du tawido aibu thado aibane. Matthew na angang adubu matau karamna laugani haina khalli. Adubu upai amatta leiramde. Mahaki mamaidu makhada namsinduna thambagi leikhom mayam ama pakle. Isabella hogalaktuna aikhoina hujik leirise tare chuba floor dani. Horen ahing aina angang sibu mafam sidagi inthagani. Aduga angang sina chatningo mafam da jatkisano. Aina kaisuk thingloi. Makhoi gi matai manauduna mapunchi chupa wani hingbado. Ayam yingningi. Wanthaduna leiriba Jack tu chair amada phamali. Masa pumba nanthokpa ngamlaroidaba maongda chawkriduda punna kisili. Matthew na Jack pu kari maramgi mahakna wanthahalibano haina khallai. Mahak wantharamdrabadi mahakna laubada mina tarambasu yai. Isabella na thauri achauba ama puthoraktuna Jack na phamliba chair aduda kisili. Thauri gi nakal amana pillar amada kisili. Chawkri adu makhada thadaki. Thauri du pillar da kibana chawkri adu nungsitta haiduna leiri. Candle ama yungduna thauri du tapna chakhalli. Thauri du hek tatkibaga Jack su makhada taduna sidauribani. Matthew masadu aroibida muktuna nanthoknaba hotnai. Isabella gi mikeng amada mahaki leiriba bodyguard ahumduna Matthew bu furami. Matthew di doctor oiba khaktani masama uphade. Manga tarura kaubada gyana du mangki. Isabella na mahakti kanadaba mini makhadin thako. Bodyguard ahumdu Isabella da ngaglapna yengi. Isabella na aina thadakhro hairadi kok thadakhrodana nakhoi kari yengli. Madam mahaki asiba hakchangsi police na phangba thoklabadi sojina thikalakani. Isabella na adudi nakhoi ani angang sipuraga makhadu kumo khara thuna elevator da chalo. Ngayak leiradi mafam sida police lakpasu yai. Guard amana phagani madam adubu mafam sidi kana mata da changba ngamdrabani. Makhoina mafam sida kaidonungda lakloi. Isabella na yare satpudakro. Matthew bu khongbalda langthaduna amotpa bora khaw amana kupsinduna thanami. Matthew makhuchu tekle masagi saru ayambasu loina tekle. Chumna lepa phawba ngamdre. Adubu maha gyan mangba sasinaba oirami. Ai ngamdrabasu ngamdana Scarlett ki manakta chattabai hade. Ai sikrabasu Jeki thawaide aina kalamgani. Mahak ngamboi ngamdaboi hogatuna lai. Maphamdu mi kanasu chatnadabana pungchik hekchi. Somdana city manungda lanmi mayamna Jack thi na bagi punglang langli.
ꯁ꯭ꯀꯥꯔꯂꯦꯠꯇꯤ ꯑꯉꯥꯎꯕꯤꯒꯨꯝ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯃꯐꯝꯗꯗꯤ ꯃꯆꯥꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯥꯏꯂꯣꯁꯅ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯐꯥꯊꯅꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ "ꯑꯩꯒꯤ ꯏꯆꯥꯗꯣ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯊꯣꯛꯂꯝꯂꯅꯤ, ꯑꯩ ꯃꯍꯥꯛꯄꯨ ꯊꯤꯕ ꯊꯣꯛꯂꯨꯒꯦ"꯫ ꯃꯍꯥꯛꯅ ꯊꯤꯔꯒ ꯀꯗꯥꯏꯗ ꯊꯤꯔꯨꯅꯤ? ꯃꯥꯏꯂꯣꯁꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯁ꯭ꯀꯥꯔꯂꯦꯠ ꯀꯞꯄ ꯍꯦꯟꯃꯟꯕꯅ ꯃꯃꯤꯠꯇꯨ ꯄꯥꯡꯕ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯥꯏꯂꯣꯁꯅ ꯃꯍꯥꯛꯀꯤ ꯄꯥꯝꯕꯣꯝꯗ ꯁ꯭ꯀꯥꯔꯂꯦꯠꯄꯨ ꯀꯣꯟꯁꯤꯟꯗꯨꯅ "ꯑꯩꯒꯤ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯨꯏ, ꯑꯩꯅ ꯋꯥꯁꯛꯂꯤꯁꯤꯅꯤ꯫ ꯏꯆꯥꯕꯨ ꯑꯩꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯀꯅꯤ"꯫ ꯇꯨꯔꯦꯜꯒꯤ ꯂꯩꯃꯥꯏꯗꯒꯤ ꯏꯁꯤꯡ ꯄꯥꯊꯔꯛꯄꯒꯨꯝ ꯁ꯭ꯀꯥꯔꯂꯦꯠꯀꯤ ꯄꯤꯔꯥꯡꯗꯤ ꯂꯦꯞꯄ ꯂꯩꯇꯦ꯫ ꯈꯣꯟꯖꯦꯜ ꯅꯤꯛꯅ "ꯃꯁꯤ ꯏꯁꯥꯕꯦꯂꯥꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛ ꯅꯠꯇꯅ ꯑꯩꯒꯤ ꯌꯦꯛꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯅꯍꯥꯟꯁꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯏꯟꯊꯣꯏ, ꯑꯩꯅ ꯅꯈꯣꯏꯗ ꯇꯨꯏ ꯍꯥꯏꯖꯅꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯖꯦꯛꯄꯨ ꯍꯥꯟꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯅꯨꯄꯤꯗꯨꯕꯨ ꯊꯤꯔꯨꯆꯨ ꯃꯥꯏꯂꯣꯁ"꯫ ꯃꯥꯏꯂꯣꯁꯁꯨ ꯏꯁꯥꯕꯦꯂꯥꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯇꯣꯝꯇꯅꯗꯤ ꯖꯦꯛꯄꯨ ꯃꯐꯝꯁꯤꯗꯒꯤ ꯄꯨꯕꯗꯤ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛꯁꯨ ꯃꯦꯊ꯭ꯌꯨ ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯃꯥꯏꯂꯣꯁꯁꯨ ꯏꯁꯥꯕꯦꯂꯥꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯇꯣꯝꯇꯅ ꯖꯦꯛꯄꯨ ꯃꯐꯝꯁꯤꯗꯒꯤ ꯄꯨꯕꯗꯤ ꯉꯝꯂꯣꯏ꯫ ꯍꯧꯖꯤꯛꯁꯨ ꯃꯦꯊ꯭ꯌꯨ ꯊꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ꯫ ꯖꯦꯛꯅ ꯃꯥꯡꯂꯤꯕꯁꯤꯒ ꯃꯍꯥꯛꯅ ꯂꯩꯇꯕꯁꯤꯒ ꯃꯔꯤ ꯁꯣꯏꯗꯅ ꯂꯩꯅꯔꯝꯒꯅꯤ꯫ ꯃꯥꯏꯂꯣꯁꯅ ꯏꯁꯥꯕꯦꯂꯥꯒꯤ ꯏꯃꯨꯡꯗ ꯆꯦꯛ ꯇꯧꯔꯨꯅꯕ ꯂꯥꯟꯃꯤ ꯈꯔ ꯊꯥꯔꯝꯃꯤ꯫ ꯏꯁꯥꯕꯦꯂꯥꯒꯤ ꯏꯃꯨꯡꯗ ꯏꯁ ꯆꯥꯏꯅꯥꯒꯤ ꯂꯥꯟꯃꯤ ꯀꯌꯥꯅ ꯉꯥꯛꯇꯨꯅ ꯊꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯥꯏꯂꯣꯁꯅ ꯃꯈꯣꯏꯕꯨ ꯑꯀꯤꯕ ꯂꯩꯇꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯁꯥꯒꯠꯆꯔꯛꯄ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛ ꯀꯥꯏꯔꯦ꯫ ꯆꯍꯤ 5 ꯑꯁꯤ ꯃꯆꯥꯅ ꯌꯨꯝꯕꯤ ꯑꯣꯏꯔꯒ ꯃꯍꯥꯛ ꯍꯤꯡꯂꯛꯄꯅꯤ꯫ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯅ ꯍꯤꯡꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯔꯤ? ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯟꯃꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯁꯔ, ꯃꯄꯥꯟꯗ ꯗꯣꯛꯇꯔ ꯃꯥꯟꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯎꯏ꯫ ꯃꯍꯥꯛꯅ ꯁꯔ ꯑꯃꯗꯤ ꯃꯦꯗꯝꯕꯨ ꯍꯪꯍꯧꯏ"꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯕꯗ ꯃꯦꯊ꯭ꯌꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯏ ꯑꯃꯁꯨꯡ ꯃꯁꯥ ꯄꯨꯝꯕ ꯂꯩꯈꯣꯝ ꯇꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯀꯥꯔꯂꯦꯠꯅ "ꯀꯩꯅꯣ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯕꯣ"꯫ ꯃꯦꯊ꯭ꯌꯨꯗꯨ ꯗꯣꯛꯇꯔ ꯑꯃꯅ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡ ꯚꯥꯞ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯃꯁꯥꯗꯤ ꯂꯦꯡꯕ ꯈꯣꯠꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯦꯊ꯭ꯌꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯨ ꯎꯔꯒ ꯁ꯭ꯀꯥꯔꯂꯦꯠꯅ "ꯖꯦꯛꯇꯤ? ꯖꯦꯛ ꯀꯗꯥꯏꯗ ꯂꯩꯒꯦ"꯫ ꯃꯦꯊ꯭ꯌꯨꯅ "ꯃꯍꯥꯛ ꯁꯤꯇꯤꯁꯤꯒꯤ ꯋꯦꯁꯇ ꯂꯩꯕ ꯃꯌꯥꯝꯅ ꯆꯪꯅꯗ꯭ꯔꯕ ꯐꯦꯛꯇ꯭ꯔꯤ ꯑꯃꯗ ꯏꯁꯥꯕꯦꯂꯥꯅ ꯄꯨꯈ꯭ꯔꯕꯅꯤ꯫ ꯅꯈꯣꯏ ꯌꯥꯝ ꯊꯨꯅ ꯃꯍꯥꯛꯄꯨ ꯀꯜꯂꯨ꯫ ꯍꯦꯛ ꯊꯦꯡꯊꯈꯤꯕꯗ ꯊꯧꯔꯤꯗꯣ ꯇꯠꯈꯤꯕꯅ ꯍꯥꯜꯂꯅꯤ"꯫ ꯃꯦꯊ꯭ꯌꯨꯅ ꯍꯥꯏꯔꯤꯕꯗꯨ ꯍꯦꯛ ꯇꯥꯕꯒ ꯃꯥꯏꯂꯣꯁ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯆꯦꯟꯈꯤ꯫ ꯐꯦꯛꯇ꯭ꯔꯤꯗꯨꯒꯤ ꯂꯩꯐꯝꯗꯨ ꯃꯥꯏꯂꯣꯁꯅ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯀ ꯏꯁꯥꯕꯦꯂꯥꯒ ꯃꯐꯝꯗꯨꯗ ꯎꯅꯕ ꯌꯥꯎꯈ꯭ꯔꯕꯅꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤ꯫ ꯐꯦꯛꯇ꯭ꯔꯤꯗꯨ ꯌꯧꯔꯛꯄꯗ ꯄꯨꯡꯃꯝ ꯃꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯄꯨꯔꯛꯂꯤꯕ ꯒꯥꯔꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯂꯥꯏꯠꯇꯨ ꯃꯊꯛꯇ ꯀꯥꯞꯈꯠꯂꯤ꯫ ꯖꯦꯛꯄꯨ ꯆꯤꯌꯔ ꯑꯃꯗ ꯀꯤꯁꯤꯟꯗꯨꯅ ꯊꯧꯔꯤꯅ ꯌꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯏ꯫ ꯁ꯭ꯀꯥꯔꯂꯦꯠ ꯃꯆꯥꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ꯫ ꯃꯥꯏꯂꯣꯁꯇ ꯃꯆꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯏꯁꯥꯕꯦꯂꯥꯁꯨ ꯃꯊꯛ ꯏꯊꯪ ꯊꯪꯕ ꯐ꯭ꯂꯣꯔꯒꯤ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯌꯦꯡꯊꯔꯛꯏ꯫ ꯃꯥꯏꯂꯣꯁꯅ "ꯏꯁꯥꯕꯦꯂꯥ, ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯗ ꯇꯧꯔꯤꯕꯁꯦ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯪꯉꯣꯟꯗ ꯂꯃꯟꯁꯤꯟꯒꯦ ꯌꯦꯡꯉꯣ"꯫ ꯏꯁꯥꯕꯦꯂꯥꯅ "ꯑꯣ, ꯃꯗꯨꯒꯤ ꯀꯥꯟꯅꯗꯕ ꯗꯣꯛꯇꯔꯗꯨꯅ ꯅꯈꯣꯏꯗ ꯄꯥꯎ ꯄꯤꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯥꯖꯔꯨꯗꯦ"꯫ ꯃꯍꯥꯛꯇꯤ ꯁ꯭ꯀꯥꯔꯂꯦꯠꯅ ꯀꯞꯄꯗꯨ ꯎꯔꯒ ꯃꯈꯣꯜ ꯍꯧꯅ ꯍꯧꯅ ꯅꯣꯛꯏ꯫ ꯁ꯭ꯀꯥꯔꯂꯦꯠꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ "ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯩꯅꯣ? ꯅꯪꯅ ꯃꯥꯏꯂꯣꯁ ꯄꯥꯝꯂꯕꯁꯨ ꯃꯍꯥꯛꯀ ꯅꯪꯒ ꯂꯨꯍꯣꯡꯈꯤꯕꯗ ꯑꯩ ꯀꯩꯁꯨ ꯌꯦꯠꯂꯣꯏꯌꯦ"꯫ ꯏꯁꯥꯕꯦꯂꯥꯅ "ꯑꯩꯅ ꯅꯍꯥꯟꯅ ꯅꯪ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯑꯗꯨꯗ ꯀꯔꯤꯒꯤ ꯌꯥꯗꯦ"꯫ ꯏꯁꯥꯕꯦꯂꯥꯅ ꯊꯧꯔꯤꯗꯨ ꯄꯥꯏꯗꯨꯅ ꯖꯦꯛꯄꯨ ꯆꯤꯡꯈꯠꯂꯤ꯫ ꯖꯦꯛꯀꯤ ꯃꯃꯥꯏꯗ ꯈꯨꯖꯤꯟ ꯑꯁꯥꯡꯕ ꯑꯗꯨꯅ ꯅꯥꯟꯕ ꯁꯥꯟꯅꯩ꯫ "ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯅꯪꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯟꯅꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯅꯣꯡꯃꯇ ꯈꯪꯕꯤꯈꯤꯗꯦ꯫
ꯑꯩꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯅꯪ ꯆꯠꯈ꯭ꯔꯣ. ꯃꯥꯏꯂꯣꯁꯅ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯌꯥꯝ ꯊꯨꯅ ꯑꯉꯥꯡꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ. ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ. ꯑꯩꯅ ꯉꯥꯛꯄꯤꯕꯁꯨ ꯉꯝꯃꯣꯏ. ꯃꯥꯏꯂꯣꯁ, ꯅꯪꯅ ꯑꯩꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯉꯥꯛꯄꯤꯕ ꯌꯥꯎꯈꯤꯒꯦ? ꯅꯪ ꯀꯥꯎꯔꯕ꯭ꯔꯥ? ꯅꯨꯄꯤꯁꯤꯒꯤꯗꯃꯛ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯊꯤꯅ ꯑꯣꯠꯈꯤ ꯍꯥꯏꯕꯗꯣ? ꯃꯥꯏꯂꯣꯁꯅ ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯈꯤꯕ ꯆꯩꯔꯥꯛꯅꯤ. ꯑꯩꯅ ꯅꯪꯉꯣꯟꯗ ꯐꯨꯈꯤꯕꯗꯣ ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ. 이사벨라나 마학부 마일로스나 눅시러브라 하이나 칼리. 마일로스나 ꯅꯪꯕꯨ ꯐꯨꯕꯒꯤ ꯃꯍꯨꯠ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯒꯗꯧꯕꯅꯤ. 이사벨라 마콜 하우나 ꯅꯣꯛꯇꯨꯅ ꯑꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯅꯠꯇ꯭ꯔꯅꯦ? ꯃꯇꯝꯁꯨ ꯊꯦꯡꯃꯟꯈ꯭ꯔꯦ ꯀꯣ. ꯃꯥꯏꯂꯣꯁ, ꯑꯩ ꯅꯪꯕꯨ ꯃꯈꯥ ꯇꯥꯅ ꯅꯨꯡꯁꯤꯔꯔꯣꯏ. I hate you. ꯅꯆꯥ ꯁꯤꯈꯤꯕꯒꯤ ꯃꯩꯆꯥꯛꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯆꯥꯛꯅ ꯂꯦꯟꯕꯗꯣ ꯑꯩ ꯌꯦꯡꯕ ꯄꯥꯝꯃꯤ. 마일로스 마학과 왕ꯉꯥꯡꯅꯗꯨꯅ ꯂꯩꯔꯕꯗꯤ ꯃꯆꯥꯗꯨ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯕ ꯈꯪꯉꯤ. ꯃꯍꯥꯛ ꯐꯦꯛꯇ꯭ꯔꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈꯤ. ꯃꯍꯥꯛ ꯏꯂꯦꯚꯦꯇꯔ ꯃꯅꯨꯡꯗ ꯆꯪꯈꯤ. ꯁ꯭ꯀꯥꯔꯂꯦꯠꯅ 이사벨라, ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯣ. ꯅꯪꯅ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯑꯩ ꯆꯠꯈ꯭ꯔꯒꯦ. ꯃꯥꯏꯂꯣꯁꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯗꯨꯅ ꯃꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯔꯣ. 이사벨라나 ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏ. 이사벨라나 ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯊꯧꯔꯤꯗꯨ ꯂꯦꯟꯕ ꯍꯧꯔꯛꯏ. ꯁ꯭ꯀꯥꯔꯂꯦꯠꯅ ꯅꯠꯇꯦ. ꯏꯆꯥ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ. ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯗꯨ 이사벨라나 ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯦ. ꯊꯧꯔꯤꯗꯨ ꯃꯍꯥꯛꯅ ꯂꯦꯟꯕꯗ ꯇꯠꯀꯗꯧꯔꯦ. ꯃꯅꯤꯡꯗꯒꯤ ꯃꯥꯏꯂꯣꯁꯅ 이사벨라ꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ. ꯃꯩ ꯁꯨꯝꯃꯝꯕꯅ ꯃꯥꯏꯂꯣꯁꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯕꯣꯗꯤꯒꯥꯔꯗ ꯑꯍꯨꯝꯗꯨꯅ ꯎꯍꯧꯗꯦ. ꯊꯧꯔꯤꯗꯨ ꯍꯦꯛ ꯇꯠꯄꯒ ꯃꯥꯏꯂꯣꯁꯅ ꯃꯇꯥꯡ ꯆꯥꯅ ꯌꯧꯔꯛꯄꯒ ꯆꯥꯅꯔꯝꯃꯤ. ꯃꯍꯥꯛꯅ 이사벨라ꯕꯨ ꯃꯈꯥꯗ ꯀꯥꯎꯊꯈꯤ. ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯊꯧꯔꯤ ꯑꯗꯨꯗ ꯌꯥꯜꯂꯤ. ꯇꯨꯡꯗꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯏꯟꯊꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯀꯅꯤ ꯈꯪꯕꯗꯒꯤ ꯏꯂꯦꯚꯦꯇꯔ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛꯀꯤ ꯄꯤꯁꯇꯣꯜꯗꯨ ꯆꯞ ꯆꯤꯡꯂꯒ ꯂꯥꯛꯈ꯭ꯔꯕꯅꯤ. ꯃꯉꯣꯟꯗꯗꯤ ꯄꯤꯁꯇꯣꯜ ꯁꯠꯇꯣꯛꯄꯁꯤ ꯃꯤꯀꯨꯞ ꯐꯥꯗꯦ. ꯃꯈꯥꯗ ꯂꯩꯔꯤꯕ ꯁ꯭ꯀꯥꯔꯂꯦꯠꯅ ꯅꯣꯡꯃꯩ ꯔꯥꯎꯟ 3 ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ. ꯃꯥꯏꯂꯣꯁꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ I got you, Jack. ꯃꯆꯥꯕꯨ ꯆꯤꯡꯈꯠꯂꯕ ꯃꯇꯨꯡ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ. ꯁ꯭ꯀꯥꯔꯂꯦꯠꯅ ꯃꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯅ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ. ꯖꯦꯛꯇꯤ ꯃꯦꯊ꯭ꯌꯨꯅ ꯁ꯭ꯂꯤꯄꯤꯡ ꯄꯤꯜ ꯄꯤꯖꯈꯤꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤ. 이사벨라 ꯃꯁꯥꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯗꯨꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯒ ꯂꯩ. ꯃꯁꯥꯗꯤ ꯂꯦꯡꯕ ꯉꯝꯗꯦ. ꯃꯥꯏꯂꯣꯁꯇ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ. ꯃꯆꯥꯅ ꯚꯥꯞ ꯇꯥꯗꯕ ꯑꯗꯨ ꯎꯔꯒ ꯁ꯭ꯀꯥꯔꯂꯦꯠꯅ ꯁꯤꯈ꯭ꯔꯕꯣꯏ ꯅꯤꯡꯂꯨꯏ. ꯁ꯭ꯀꯥꯔꯂꯦꯠ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥꯟꯊꯔꯝꯃꯤ. ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕ ꯃꯇꯨꯡ ꯖꯦꯛꯇꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ. ꯑꯗꯨꯕꯨ ꯁ꯭ꯀꯥꯔꯂꯦꯠꯇꯤ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤ. ꯃꯥꯏꯂꯣꯁꯅ ꯁ꯭ꯀꯥꯔꯂꯦꯠꯕꯨ ꯃꯁꯥ ꯈ꯭ꯋꯥꯏꯗꯒꯤ ꯅꯥꯟꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯝꯃꯤ. ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ. ꯁ꯭ꯀꯥꯔꯂꯦꯠ ꯃꯃꯤꯠꯇꯨ ꯇꯞꯅ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯈꯨꯠꯇꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯃꯃꯥ, ꯉꯥꯡꯂꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ. ꯖꯦꯛ, ꯅꯪꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯍꯦꯚꯟꯗ ꯂꯥꯛꯂꯕ꯭ꯔꯣ? ꯃꯐꯝꯁꯦ ꯍꯦꯚꯟ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯀꯅꯥꯗꯁꯨ ꯄꯤꯊꯣꯛꯂꯣꯏ. ꯅꯪꯗꯤ ꯃꯃꯥ ꯈꯛꯇꯒꯤꯅꯦ. ꯃꯍꯥꯛꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯖꯩ. ꯀꯣꯟꯁꯤꯜꯂꯤꯉꯩ ꯃꯅꯤꯡꯗ ꯃꯥꯏꯂꯣꯁ ꯂꯦꯞꯂꯒ ꯂꯩꯕ ꯑꯗꯨ ꯎꯔꯛꯏ. ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈꯤꯕ ꯅꯨꯃꯤꯠꯇ ꯁꯦꯠꯈꯤꯕ ꯃꯤꯂꯤꯇꯔꯤ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯁꯦꯠꯂꯝꯃꯤ. ꯃꯥꯏꯂꯣꯁꯅ ꯑꯩꯈꯣꯏ ꯁꯤꯗ꯭ꯔꯤꯌꯦ. ꯃꯐꯝꯁꯦ ꯄꯦꯔꯥꯗꯥꯏꯁ ꯅꯠꯇꯦ, ꯍꯣꯁꯄꯤꯇꯥꯜꯅꯤ. ꯁ꯭ꯀꯥꯔꯂꯦꯠꯁꯨ ꯃꯍꯥꯛ ꯁꯤꯗ꯭ꯔꯤ ꯍꯥꯏꯕ ꯈꯪꯂꯛꯂꯤ. ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡ ꯖꯦꯛ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ. ꯃꯦꯊ꯭ꯌꯨꯗꯤ ꯃꯈꯨꯠ ꯇꯦꯛꯄꯗꯒꯤ ꯖꯦꯛꯀꯤ ꯑꯣꯄꯔꯦꯁꯟꯗ ꯌꯥꯎꯗ꯭ꯔꯦ. ꯁ꯭ꯀꯥꯔꯂꯦꯠꯀ ꯇꯥꯏꯂꯔꯒ ꯑꯣꯄꯔꯦꯁꯟ ꯔꯨꯝꯒꯤ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩ. ꯁ꯭ꯀꯥꯔꯂꯦꯠ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯁꯤꯟꯅꯗꯨꯅ ꯃꯆꯥꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯂꯥꯏ ꯈꯣꯏꯔꯝꯃꯤ. ꯇꯥꯏꯂꯔꯁꯨ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄꯗ ꯆꯦꯟꯕꯒꯨꯝ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ.
Ngaihak ngaibaduda century ama ngaibaga chap manei. Operation room dagi doctor ama thoglai. Tyler amadi Scarlett na matam amatada. Doctor, operation do mai paglabra. The operation was successful. Scarlett mahagi machadu normal de hingbang ngamlani khalubada haraubagi pankhai leikidre. Corridor dugi marum amada Matthew su leiri. Operation success oire haibadu mahak sutarami. Matamduda mahak pukchel kayada pigluribano haiba khanglakhi. Lehi chukraba leirang amada aigi oidaba yade haina manakta nganglubase aigi achouba irali. Scarlett ki mamangda ai amuk hana maisi utpa ngamlarai. Mafamse thadokdana aigi poknafam lamdamda ai hankragi. Doctor ama oiraga mibu hanaba haide hingbagi kanaba leitrabani. City duda khwaidagi celebrity oibi Isabella du building dagi chungtharaga sijakre haibagi pau asi mayamna loina tanarami. Asi bahagchang adudi kana amatana lokhatbide. City adugi oina nungaiba pau hairagadi Milos ki luhongbana oirami. Scarlett na Keinyani. Mayamna mahakbu sikre haina leinakrabani. Hena ngaknaribadi Milos ka masak chap manaba angang amasu poklamliba adudani. Pak chawraba mansion du leina pungthumthummi. Milos na mahaki manakta Scarlett na punsi chupagi oina leirani khalubada yamna haraurami. Luhongba loiraga Scarlett na Jakebu ka amada summi. Milos na thongda ngatharaga leiri. Pung 10 mukta silakli. Jake du tummo haiba sungya yade. Mama, akoy babagi imungsa iham chawe. Ay tumda tumbagi jayaba. Mama, nanga duminasiko. Jake su numitu chen chongbada wakibana ngaihak leiraga adum tumthaki. Mamangda su choiron panglonda loli. Mikap amuk thoglai. Mahak na mikap thoglakpada mama su mapasu amata leiramde. Pung yengbada pung 12 tarami. Mama, Baba, ayam kijaye. Scarlett na thangnaba kadagi. Hoi, mama lake. Jake na. Mama, ay kidre. Babaga dum lemina jaro. Ado, ay di single piece oibase yam pamjaye. Ha.